ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯊꯥꯗꯣꯏ ꯋꯥꯍꯦꯡꯕꯝꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯊꯥꯗꯣꯏ ꯋꯥꯍꯦꯡꯕꯝꯒꯤ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯑꯩꯁꯤ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅꯗꯤ ꯍꯦꯛꯇ ꯈꯟꯖꯤꯜꯂꯨꯕꯗ ꯅꯣꯛꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯁꯤ ꯂꯥꯡꯕ ꯉꯥꯎꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯀꯣꯏ ꯂꯥꯡꯉꯤ ꯑꯗꯨꯕꯨ ꯅꯤꯁꯥꯗꯤ ꯑꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯦ ꯃꯁꯤꯗ ꯑꯣꯏꯕ ꯇꯥꯏ ꯃꯤꯌꯥꯝꯅ ꯑꯩꯁꯤ ꯁꯣꯟꯅꯕꯤꯔꯤꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩ ꯃꯗꯨꯗ ꯊꯣꯏꯅ ꯆꯥꯎꯊꯣꯛꯆꯕꯗꯤ ꯐꯥꯎꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯈꯜꯂꯤ ꯋꯥꯈꯜꯁꯤꯅ ꯃꯈꯣꯏꯅ ꯂꯥꯟꯅ ꯎꯈꯤꯒꯗꯧꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯔꯣꯏ ꯍꯥꯏꯅ ꯏꯃꯥꯗꯣ ꯏꯁꯧꯗꯤ ꯈꯔ ꯂꯥꯡꯒꯜꯂꯤ ꯑꯗꯨ ꯈꯥꯛꯅ ꯃꯤꯅ ꯃꯃꯥ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯏꯁꯥꯅ ꯊꯥꯒꯠꯆꯕꯩ ꯋꯥ ꯅꯠꯇ꯭ꯔꯁꯨ ꯃꯤꯌꯥꯝꯅꯗꯤ ꯑꯗꯨꯃꯛ ꯑꯐꯕ ꯏꯃꯨꯡꯒꯨꯝꯅ ꯁꯣꯟꯅꯩ ꯕꯕꯥꯗꯤ ꯌꯨ ꯈꯔ ꯊꯛꯀꯜꯂꯤ ꯑꯗꯣ ꯅꯤꯁꯥ ꯁꯥꯟꯅꯕꯗꯤ ꯇꯧꯗꯦ ꯏꯆꯦꯁꯨ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ ꯏꯆꯦꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯕꯨꯡꯉꯣ ꯑꯕꯦꯝꯇꯣ ꯑꯗꯨꯝ ꯂꯧꯔꯣꯀꯣ ꯑꯩꯅꯁꯨ ꯈꯪꯉꯤ ꯃꯥꯁꯦ ꯏꯃꯨꯡꯁꯤꯗ ꯂꯟ ꯆꯪꯒꯗꯕ ꯅꯨꯄꯤꯅꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩ ꯅꯣꯡꯃ ꯑꯩ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯨꯕꯅꯤ ꯃꯇꯝꯗꯨ ꯅꯤꯡꯊꯝ ꯊꯥꯅꯤꯅ ꯅꯨꯡꯁꯥ ꯌꯥꯏꯕ ꯑꯣꯏꯅ ꯂꯨꯖꯒꯦ ꯈꯟꯕꯗꯒꯤ ꯑꯩ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯂꯥꯛꯏꯗꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯀꯥꯆꯤꯟ ꯋꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨꯗꯅꯤ ꯆꯨꯊꯦꯛ ꯏꯊꯪ ꯊꯪꯕꯗꯅ ꯋꯥꯄꯜ ꯑꯃ ꯂꯩ ꯐꯥꯏꯔꯦꯟ ꯌꯧꯁꯜꯂꯛꯄꯩꯔ ꯈꯪꯗꯦ ꯅꯨꯡꯁꯤꯠꯁꯨ ꯉꯟꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯩ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯅꯥꯀꯣꯡꯁꯤꯗ ꯑꯕꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏ ꯑꯩ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯋꯥꯄꯜꯗꯨꯁꯨ ꯅꯣꯝꯂꯤ ꯅꯣꯝꯂꯤ ꯍꯥꯏꯔꯤ ꯋꯥꯄꯜ ꯋꯥꯡꯃ ꯂꯥꯅ ꯂꯧꯕꯨꯛ ꯂꯣꯝꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯂꯩꯕ ꯃꯥꯅꯁꯨ ꯎꯏ ꯃꯗꯨꯗꯒꯤꯔ ꯈꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯔꯒ ꯂꯥꯞꯄꯒ ꯋꯥꯄꯜ ꯃꯔꯨꯝꯒ ꯑꯣꯏꯕꯒ ꯐꯖꯅ ꯁꯦꯡꯅ ꯎꯗ꯭ꯔꯦ ꯈꯪꯍꯧꯗꯦ ꯂꯦꯡꯖꯨꯝꯁꯤꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯨꯠꯁꯥ ꯑꯃꯅ ꯄꯥꯏꯔꯛꯏ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯩ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯀꯔꯤꯅꯣ ꯄꯥꯛꯊꯔꯒ ꯋꯥꯄꯜꯗ ꯌꯦꯡꯉꯤꯗꯣ ꯀꯔꯤ ꯂꯨꯝꯃꯤꯅꯣꯕ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯌꯦꯡꯉꯤ ꯑꯣꯏꯔꯝꯅꯤ ꯏꯁ ꯅꯠꯇꯦꯗ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯐꯥꯎ ꯂꯨꯖꯔꯝꯗꯦ ꯊꯦꯡꯉꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕꯩꯕꯨ ꯑꯩꯅ ꯑꯣꯏꯅ ꯉꯥꯏ ꯁꯠ ꯁꯠ ꯇꯧ ꯑꯃꯗꯣ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ ꯅꯨꯄꯤ ꯃꯣꯏꯁꯨ ꯈꯔ ꯉꯥꯏꯁꯅꯨ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏꯗꯅ ꯉꯥꯏ ꯌꯥꯕ꯭ꯔꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯁꯠ ꯁꯠ ꯇꯧꯔꯣꯕ ꯈꯪꯉꯦ ꯅꯪꯒꯤꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯅꯪꯅ ꯏꯔꯥꯡ ꯇꯧꯁꯤꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯕꯨ ꯇꯧꯒꯦꯅ ꯑꯩꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯏꯁꯤꯅꯤ ꯅꯪ ꯁꯨꯕ ꯈꯔꯗꯤ ꯆꯣꯞꯃꯟꯈ꯭ꯔꯦ ꯀꯔꯤ ꯅꯪꯅ ꯁꯤꯟꯗꯅ ꯀꯣꯏꯕꯗꯤ ꯌꯥꯔꯒ ꯌꯥꯔꯦ ꯑꯣꯖꯥ ꯑꯃꯈꯛꯇꯅꯤ ꯑꯗꯣ ꯑꯃꯗꯨꯗꯤ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯕꯣ ꯑꯩꯅꯁꯨ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯦ ꯃꯥꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯦꯁꯦꯖꯀ ꯊꯥꯖꯜꯂꯨ ꯀꯩꯅꯣ ꯃꯔꯛ ꯃꯔꯛꯇ ꯈꯪꯗꯦ ꯇꯜꯂꯤꯗ ꯕ꯭ꯂꯣꯛ ꯊꯝꯕ꯭ꯔꯥ ꯈꯪꯗꯦ DPꯁꯨ ꯎꯗꯦ ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ ꯋꯥꯆꯞ ꯀꯥꯏꯗꯣ ꯑꯗꯣ ꯀꯔꯤꯗꯒꯤꯅꯣꯕ ꯂꯥꯞꯅꯈ꯭ꯔꯤꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯥꯏꯈꯣ ꯍꯥꯏꯔꯣ ꯅꯠꯇꯦꯕ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦꯕ ꯑꯁ ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯗꯣ ꯍꯥꯟꯅꯗꯧꯅ ꯏꯔꯣꯏ ꯂꯣꯏꯅꯕꯤꯔꯨꯗ꯭ꯔꯦ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯥꯁꯨ ꯕꯤꯠ ꯍꯟꯈꯤꯕꯖꯥꯠꯅꯤ ꯑꯗꯣ ꯚꯥꯏ ꯅꯪ ꯄꯥꯞꯇꯤ ꯄꯨꯅꯤꯀꯣ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯨꯒ ꯅꯪꯅ ꯇꯧꯔꯤꯁꯤꯒ ꯏꯁ ꯅꯪꯅ ꯈꯪꯉꯤꯕ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯤꯠ ꯑꯃ ꯄꯥꯟꯕꯅꯤꯅ ꯎꯔꯤꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯆꯦꯅꯁꯨ ꯃꯥꯕꯨꯇꯅꯤ ꯍꯥꯏꯔꯝꯃꯤꯁꯦ ꯑꯗꯣ ꯑꯃꯨꯛ ꯀꯣꯛ ꯍꯟꯖꯤꯟꯅꯔꯣꯗꯅ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅꯗꯣꯏꯅꯣ ꯁꯣꯝꯒꯤ ꯑꯃꯁꯤꯅ ꯑꯃꯨꯛ ꯁꯥꯞ ꯁꯣꯜꯍꯟꯒꯦ ꯍꯥꯏꯔꯣ ꯁꯣꯝꯒꯤ ꯁꯥꯞꯀ ꯑꯁꯣꯝꯒꯤ ꯁꯥꯞꯀ ꯀꯔꯝꯕꯅ ꯆꯥꯎꯅꯤ ꯈꯜꯂꯣ ꯃꯅꯤꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪꯗꯤ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯅꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪꯗꯤ ꯈꯜꯂꯤ ꯑꯩꯁꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯀꯤꯁꯤ ꯀꯤꯁꯤꯟꯖꯕꯒꯨꯝ ꯑꯃꯨꯛ ꯈꯜꯂꯛꯏ ꯑꯕꯦꯝ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯤꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯇꯞꯅ ꯇꯞꯅ ꯍꯣꯡꯈꯤ ꯑꯩꯒꯤ ꯅꯦꯆꯔ ꯈꯔꯗ ꯃꯥꯅ ꯄꯥꯝꯗꯕ ꯌꯥꯎꯔꯛꯄꯗꯩ ꯑꯩ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯃꯥꯡꯂꯛꯄꯅꯤ ꯃꯅꯤ ꯏꯕꯥꯅꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ
ꯀꯦꯅꯦꯜꯗ ꯏꯆꯤꯛ ꯆꯤꯛꯏ ꯅꯥꯛ ꯌꯦꯠ ꯑꯁꯣꯡꯕ ꯁꯝꯕ ꯂꯩꯉꯥꯛꯇ ꯍꯧꯏ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯂꯩꯀꯥꯏ ꯑꯅꯤ ꯇꯥꯏꯅꯐꯝꯒꯤ ꯀꯦꯅꯦꯜꯅꯤ ꯈꯔꯗꯤ ꯁꯥꯡꯏ ꯂꯝꯕꯤꯁꯦ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯂꯦꯞꯄ ꯎꯏ ꯃꯁꯛ ꯑꯗꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯪꯂꯦ ꯄ꯭ꯔꯤꯌꯥ ꯍꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯔ ꯀꯣꯏꯅꯗꯕꯩ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯄ꯭ꯔꯤꯌꯥꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯣꯏꯁꯤꯜꯂꯨꯕꯩ ꯇꯧꯕꯅꯤ ꯃꯁꯛꯇꯤ ꯊꯣꯏꯅ ꯐꯖꯕꯗꯤ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤ ꯃꯤꯇꯥꯁꯤ ꯂꯥꯏ ꯃꯤꯇꯥ ꯆꯪꯏ ꯐꯅ ꯀꯣꯏꯅꯔꯁꯨ ꯁꯤꯃꯗꯤ ꯑꯩ ꯍꯩꯅꯕ ꯈꯔ ꯋꯥꯠꯂꯦ ꯄ꯭ꯔꯤꯌꯥꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯗꯥꯕꯨꯡꯆꯥ ꯀꯩꯗꯧ ꯂꯩꯒꯦ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯅꯩꯁꯤꯕꯣ ꯇꯣ ꯑꯁꯤ ꯉꯥꯏꯕꯗꯅꯤ ꯊꯦꯡꯉꯤꯁꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯩ ꯃꯅꯤꯗꯨ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯑꯩꯗꯤ ꯑꯗꯨꯝ ꯅꯣꯛꯁꯤꯜꯂꯤ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅꯒ ꯉꯥꯏꯍꯜꯂꯤꯁꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯉꯥꯏ ꯌꯥꯏ ꯀꯩꯅꯣ ꯄ꯭ꯔꯤꯌꯥ ꯃꯆꯤꯟꯀꯥꯗꯨ ꯄꯩꯊꯣꯛꯂꯒ ꯍꯨꯝ ꯍꯥꯏꯔꯛꯏ ꯈꯪꯍꯧꯗꯦ ꯑꯩ ꯃꯥꯏꯁꯤ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯏ ꯃꯤꯠꯁꯤ ꯃꯁꯦꯟ ꯃꯔꯥꯡ ꯇꯧꯔꯛꯏ ꯒ꯭ꯌꯥꯟ ꯃꯥꯡꯂꯤ ꯑꯩ ꯃꯅꯤꯗ ꯀꯣꯛ ꯉꯥꯎꯋꯦꯅ ꯉꯥꯊꯒꯦ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯎꯕꯗ ꯃꯅꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯕꯦꯝ ꯑꯣꯏꯔꯝꯃꯤ ꯑꯩ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯅꯤꯡ ꯈꯤꯇꯪ ꯍꯜꯂꯦ ꯄ꯭ꯔꯤꯌꯥꯗ ꯌꯦꯡꯉꯨꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯖꯦꯝꯁ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯈꯪꯂꯥꯎ ꯂꯥꯎꯏ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩ ꯀꯦꯅꯦꯜ ꯑꯗꯨꯗꯩ ꯈꯔ ꯀꯨꯝꯊꯔꯛꯑꯒ ꯂꯩꯕ ꯈꯔ ꯁꯣꯡꯕ ꯃꯔꯛꯇ ꯂꯩꯔꯝꯃꯤ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯃꯐꯝꯗꯨꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯀꯩꯗꯧꯈ꯭ꯔꯕꯅꯣꯗꯤ ꯈꯪꯗꯦ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩ ꯃꯅꯤꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯃꯅꯤ ꯀꯧꯕ ꯍꯧꯔꯛꯈꯤ ꯃꯅꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯏ ꯐꯤꯔꯣꯜꯁꯨ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯦ ꯃꯃꯥꯏꯗꯁꯨ ꯗꯥꯛꯐꯝ ꯈꯔ ꯂꯩꯔꯝꯃꯤ ꯃꯆꯤꯟꯕꯥꯜꯁꯨ ꯈꯔ ꯇꯠꯂꯤ ꯑꯩꯗꯤ ꯄꯥꯈꯠꯃꯟꯗꯅ ꯆꯦꯟꯁꯤꯜꯂꯒ ꯄꯝꯈꯠꯂꯦ ꯈꯪꯍꯧꯗꯦ ꯑꯩ ꯄꯤ ꯇꯥꯔꯛꯈꯤ ꯀꯞꯈꯤ ꯑꯃꯗꯤ ꯑꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯈꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯩ ꯑꯩ ꯄ꯭ꯔꯤꯌꯥꯕꯨ ꯂꯧꯗꯨꯅ ꯂꯨꯍꯣꯡꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯁꯨꯞꯅꯒꯤ ꯊꯥ 3ꯃꯨꯛꯀꯤ ꯃꯅꯨꯡꯗꯅꯤ ꯃꯇꯝꯁꯤꯗꯒꯤ ꯍꯧꯔꯛꯈꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯂꯥꯡꯐꯩ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯇꯥꯔꯛꯈꯤ ꯃꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯈꯔꯒ ꯑꯩ ꯑꯊꯥꯞꯄ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯃꯐꯝꯗꯨ ꯗꯣꯛꯇꯔ ꯑꯃꯒꯤ ꯌꯨꯝ ꯅꯧꯅ ꯁꯥꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ 8 ꯁꯨꯏ ꯊꯕꯛ ꯃꯐꯝꯗꯨꯗ ꯂꯦꯛꯂꯤꯕꯁꯦ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯗꯤ ꯊꯕꯛ ꯊꯣꯏꯅ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯁꯨ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯂꯩꯕꯅꯤ ꯃꯩ ꯂꯤꯔꯤ ꯊꯥꯔꯒ ꯇꯤꯛꯂꯒ ꯃꯌꯥꯝ ꯄꯨꯟꯕ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯕꯅꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯛꯈꯤ ꯀꯗꯣꯝꯗꯩꯅꯣ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯁꯤꯜꯂꯛꯈꯤ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯗ ꯑꯃꯨꯛꯁꯨ ꯇꯥꯔꯛꯈꯤ ꯑꯕꯦꯝꯒꯤ ꯈꯣꯟꯖꯦꯜ ꯗꯥꯕꯨꯡꯆꯥ ꯍꯥꯏꯅ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯎꯗꯦ ꯑꯗꯨꯕꯨ ꯑꯩ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯛꯏ ꯍꯟꯖꯤꯟ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯁꯤꯒꯨꯝꯕ ꯊꯣꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯂꯥꯞꯇꯛꯅ ꯊꯥꯕꯜ ꯃꯉꯥꯟꯗ ꯎꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯤꯒꯤ ꯃꯤꯇꯝ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯛꯏ ꯃꯤꯠꯁꯤ ꯁꯪꯇꯣꯛꯇꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯃꯟꯗꯅ ꯑꯩ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯍꯧꯔꯝꯗꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯤꯇꯝ ꯑꯗꯨ ꯀꯩꯁꯨ ꯂꯦꯡꯗꯦ ꯀꯔꯤꯝꯇ ꯍꯣꯡꯗꯦ ꯈꯔ ꯅꯛꯁꯤꯜꯂꯨꯕꯗꯩ ꯈꯖꯤꯛ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯇꯥꯡꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯈꯤ ꯃꯤꯒꯤ ꯐꯤꯕꯝ ꯑꯣꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯑꯕꯦꯝꯒꯤ ꯁꯑꯣꯡ ꯁꯕꯥꯟꯒ ꯌꯥꯝꯅ ꯃꯥꯟꯅꯁꯜꯂꯛꯏ ꯑꯩ ꯑꯀꯤꯕꯗꯤ ꯐꯥꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯪꯅꯤꯡꯃꯟꯕꯅ ꯍꯦꯟꯃꯟꯗꯅ ꯑꯕꯦꯝ ꯍꯥꯏꯅ ꯀꯧꯔꯒ ꯆꯦꯟꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯃꯤꯇꯝ ꯑꯗꯨꯅ ꯑꯣꯟꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯉꯛꯁꯝꯁꯤꯗ ꯃꯦꯜꯂꯛꯏ ꯃꯝꯂꯤ ꯇꯧꯕ ꯃꯔꯛꯇꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯁꯪꯇꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯨ ꯑꯕꯦꯝꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯇꯞꯅ ꯎꯔꯛꯈꯤ ꯑꯩ ꯑꯀꯤꯕ ꯄꯥꯈꯠꯄ ꯊꯨꯛꯀꯠꯄ ꯄꯨꯝꯅꯃꯛꯅ ꯌꯣꯡꯈꯤ ꯑꯕꯦꯝꯒꯤ ꯃꯃꯥꯏꯗꯒꯤ ꯏꯁꯨ ꯂꯦꯞꯇꯅ ꯇꯞꯅ ꯇꯥꯔꯛꯄꯗꯨ ꯑꯩꯒꯤ ꯃꯥꯏꯗ ꯇꯥꯏ ꯃꯁꯝ ꯃꯅꯥꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯥꯏꯊꯣꯛꯄꯗꯨꯁꯨ ꯑꯩ ꯌꯥꯝꯅ ꯇꯧꯐꯝ ꯈꯪꯈꯤꯗꯦ
ꯂꯥꯎꯒꯦ ꯇꯧꯔꯝꯕ ꯆꯤꯟꯁꯤꯁꯨ ꯂꯥꯎꯕ ꯉꯝꯗꯅ ꯑꯩ ꯑꯕꯦꯝꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯃꯗꯨꯗꯒꯤ ꯑꯕꯦꯝ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯂꯥꯎꯁꯤꯜꯂꯛꯂꯒ ꯃꯈꯦꯠ ꯑꯔꯥꯎꯕꯗꯨꯅ ꯆꯥꯗꯧꯒꯤ ꯎꯝꯁꯤꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯋꯥꯅ ꯈꯥꯡꯂꯛꯏ ꯑꯗꯨꯕꯨ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯏꯃꯥꯟꯅꯕꯈꯩꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯑꯩꯕꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯩꯗꯧꯔꯦ ꯅꯪꯕꯣ ꯅꯃꯥꯏꯒ ꯈꯨꯝꯖꯤꯜꯂꯒ ꯀꯞꯄꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯥ ꯑꯩ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯗꯣꯛꯈꯤ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯃꯝꯕꯁꯤꯗ ꯂꯥꯏꯐꯝꯅꯦꯁꯨ ꯈꯪꯗꯦ ꯀꯩꯗꯧꯕꯩ ꯅꯊꯟꯗ ꯊꯣꯛꯏꯅꯣ ꯅꯪ ꯁꯨꯕ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯪ ꯅꯇꯧꯁꯤ ꯑꯩ ꯑꯗꯨꯝ ꯀꯤꯁꯜꯂꯛꯏ ꯃꯅꯤꯅ ꯀꯤ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯣꯏꯗ ꯂꯤꯔ ꯁꯤꯔ ꯈꯜꯂꯤꯉꯩꯗ ꯑꯃꯨꯛ ꯊꯣꯏꯅ ꯀꯩꯗꯧꯔꯤꯅꯣ ꯚꯥꯏ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩ ꯋꯥꯍꯩ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯅꯤꯅ ꯑꯁ ꯌꯥꯔꯦ ꯇꯣ ꯆꯪꯉꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯐꯖꯅ ꯁ꯭ꯋꯥꯏꯗ ꯀꯔꯤ ꯑꯐ ꯐꯠꯇ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯑꯁꯤ ꯌꯥꯔꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯆꯪꯉꯛꯏ ꯇꯨꯝꯐꯝ ꯀꯥ ꯌꯧꯔꯦ ꯑꯩ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯐꯣꯟ ꯌꯦꯡꯉꯨꯕꯗ ꯃꯤꯁ ꯀꯣꯜ 2 ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯑꯩ ꯈꯨꯗꯛꯇ ꯊꯣꯏ ꯇꯨꯝꯃꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯔꯦ ꯃꯪꯂꯥꯛꯅꯗꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯍꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯪꯗ ꯑꯁ ꯈꯪꯗꯦ ꯌꯥꯝ ꯀꯤꯖꯩ ꯑꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯑꯁ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯀꯣꯏꯍꯪ ꯍꯪꯒꯅꯨ ꯏꯃꯥ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯕꯕꯥꯗꯣ ꯌꯨ ꯊꯛꯇꯅꯕ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯀꯨ ꯃꯪꯅꯤ ꯈꯟꯗꯣꯛꯑꯣ ꯍꯣꯏ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯏꯇꯥꯎ ꯇꯥꯎꯔꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯅ ꯀꯔꯤ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯔꯤꯁꯤꯅ ꯏꯃꯥꯟꯅꯕꯅ ꯊꯥꯖꯒꯗ꯭ꯔꯅꯦ ꯋꯥꯈꯜ ꯃꯌꯥꯝꯁꯤꯗ ꯑꯩ ꯐꯅꯌꯥꯝ ꯀꯨꯏꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗꯗꯤ ꯃꯅꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯋꯥꯔꯤꯗꯨ ꯇꯞꯅ ꯂꯤ ꯃꯥꯁꯨ ꯊꯥꯖꯩ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯑꯩꯅꯁꯨ ꯍꯥꯏ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯆꯥ ꯊꯣꯛꯈꯤꯕꯗꯣ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯕꯦꯝꯗꯣ ꯑꯃꯨꯛꯇꯪ ꯄꯥꯎ ꯐꯥꯎꯅꯅꯕ ꯁꯤꯟꯁꯤꯔꯥ ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯌꯥꯒꯗ꯭ꯔꯅꯦ ꯄ꯭ꯔꯤꯌꯥꯅ ꯈꯪꯂꯒꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯑꯗꯨꯒꯤ ꯈꯪꯗꯅꯕ ꯁꯤꯟꯁꯤ ꯑꯁ ꯚꯥꯏ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯌꯥꯎꯔꯛꯑꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨ ꯊꯣꯛꯇꯅꯕꯅꯦ ꯑꯩꯅ ꯇꯧꯁꯤ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯌꯦꯡꯉꯁꯤ ꯃꯣꯏ ꯃꯃꯥꯗꯨ ꯇꯟꯗꯤ ꯇꯠꯂꯤꯍꯦ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏ ꯏꯕꯥꯅꯤꯅ ꯂꯥꯞꯊꯣꯛꯅꯈ꯭ꯔꯤꯁꯦ ꯅꯣꯏ ꯏꯃꯥꯅꯒ ꯏꯁꯧ ꯀꯟꯕꯅꯦ ꯃꯣꯏ ꯃꯃꯥꯅꯒ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯒꯤ ꯃꯤ ꯑꯣꯏꯕꯅꯦ ꯇꯣꯛꯑꯁꯤꯁꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯕꯦꯝꯗꯣ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯀꯣꯜ ꯑꯁꯤ ꯄ꯭ꯔꯤꯌꯥꯒꯤꯅꯤ ꯗꯥꯕꯨꯡꯆꯥ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯄ꯭ꯔꯤꯌꯥꯗꯨ ꯀꯞꯅ ꯀꯣꯜ ꯇꯧꯔꯛꯏ ꯀꯩꯗꯧꯔꯦ ꯊꯣꯏ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯅꯪ ꯍꯜꯂꯛꯑꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯉꯁꯥꯏꯗꯣ ꯑꯩ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯃꯨꯕꯅꯦ ꯑꯗꯨꯗ ꯀꯥꯆꯤꯟꯒꯤ ꯋꯥꯄꯟ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯂꯨꯖꯔꯝꯃꯦ ꯑꯩꯅꯗꯤ ꯏꯊꯣꯝꯆꯥ ꯇꯣꯝꯕꯤ ꯃꯥꯟꯗꯅ ꯆꯪꯁꯤꯜꯂꯨꯕꯅꯦ ꯑꯗꯣ ꯑꯣꯟꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯗꯦ ꯃꯃꯥꯏꯗꯣ ꯑꯩ ꯌꯥꯝ ꯀꯤ 이행 나행 ꯉꯥꯛꯇ ꯍꯥ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯁꯤ ꯑꯩ ꯇꯁꯦꯡꯅ ꯑꯉꯛꯄ ꯄꯣꯛꯏ ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯩ ꯏꯅꯥꯛꯇ ꯐꯝꯃꯤ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯁꯨ ꯊꯝꯃꯤ ꯑꯩ ꯃꯅꯤꯗ ꯐꯖꯅ ꯍꯥꯏꯔꯦ ꯋꯥꯔꯣꯜꯁꯤꯡꯗꯣ ꯃꯅꯤꯅꯁꯨ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯄ꯭ꯔꯤꯌꯥꯒꯤ ꯀꯣꯜ ꯇꯧꯔꯛꯈꯤ ꯗꯥꯕꯨꯡꯆꯥ ꯅꯪ ꯂꯥꯛꯑꯅꯨ ꯚꯔꯥꯁꯨ ꯌꯥꯝ ꯇꯤꯡꯉꯅꯤ ꯀꯩꯝꯇꯁꯨ ꯊꯣꯛꯄ ꯅꯠꯇꯕꯁꯤꯕꯨ ꯑꯩ ꯀꯩꯝ ꯈꯟꯗ꯭ꯔꯦꯕ ꯑꯗꯨ ꯌꯥꯔꯣꯏꯅꯦ ꯅꯠꯇꯦꯕ ꯗꯥꯕꯨꯡꯆꯥ ꯂꯥꯏ ꯐꯠꯇꯕ ꯎꯅꯕ ꯑꯣꯏꯔꯁꯨ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯀꯧꯔꯒ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯑꯒꯦ ꯅꯪ ꯂꯥꯛꯄꯗꯣ
ꯊꯕꯛ ꯑꯃ ꯄꯨꯔꯥ ꯑꯣꯏꯔꯅꯤ ꯆꯨꯝꯕꯗꯤ ꯆꯨꯝꯃꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯟꯊꯔꯒ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯌꯨꯀꯣ ꯏꯁꯣꯔ ꯐꯖꯅ ꯅꯤꯡꯂꯒ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯗ ꯏꯇꯣꯝꯇ ꯂꯩꯐꯝ ꯈꯪꯂꯣꯏ ꯋꯥꯈꯜꯁꯤ ꯃꯋꯣꯟ ꯈꯜꯂꯛꯏ ꯑꯩꯒꯤ ꯊꯣꯏ ꯊꯥꯁꯨ ꯂꯦꯞꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯌꯨꯝꯒꯤ ꯚꯥꯔ ꯄꯨꯅꯅꯕ ꯆꯠꯂꯤꯕ ꯑꯩꯁꯤ ꯁꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯒꯤ ꯂꯝꯕꯤꯗ ꯇꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯏꯁꯤ ꯀꯔꯤ ꯐꯠꯇꯕ ꯈꯨꯗꯝ ꯄꯤꯔꯤꯅꯣ ꯈꯜꯂꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯉꯔꯥꯡꯒꯨꯝꯅ ꯀꯔꯤ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯠꯁꯤ ꯎꯏꯔꯤ ꯄꯥꯡꯊꯣꯛꯏ ꯆꯤꯡꯒꯅ ꯈꯥꯔꯤꯕ ꯊꯣꯡꯁꯤꯗ ꯌꯥꯜꯂꯤꯕ ꯄꯔꯗꯥꯁꯤ ꯇꯞꯅ ꯍꯥꯏ ꯊꯥꯜꯂꯤꯕ ꯕꯜꯕꯁꯤꯁꯨ ꯃꯐꯝ ꯆꯥꯗꯕꯅ ꯊꯣꯡꯖꯤꯟꯂꯣꯝꯗꯨ ꯁꯦꯡꯅ ꯃꯩꯉꯥꯜ ꯐꯪꯗꯦ ꯀꯗꯥꯏꯗꯩꯅꯣ ꯈꯪꯍꯧꯗꯦ ꯃꯤꯠꯁꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯄꯔꯗꯥ ꯃꯔꯨꯝꯗ ꯃꯤꯒꯤ ꯃꯤꯇꯝ ꯑꯣꯏꯕ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯅꯤ ꯍꯣꯏ ꯑꯣꯏꯕ꯭ꯔꯥ ꯈꯜꯂꯨꯏ ꯅꯠꯂꯝꯗꯦ ꯃꯣꯏꯗꯤ ꯑꯩꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤ ꯀꯅꯥꯅꯣ ꯍꯪꯒꯦ ꯇꯧꯕꯁꯤꯁꯨ ꯆꯤꯟꯕꯥꯜꯗꯩ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯀꯥꯡꯊꯣꯛꯄ ꯌꯥꯔꯛꯇ꯭ꯔꯦ ꯇꯞꯅ ꯄꯔꯗꯥ ꯃꯔꯨꯝꯗꯩ ꯃꯤ ꯑꯃ ꯊꯣꯛꯂꯛꯏ ꯃꯁꯛꯇꯤ ꯎꯗꯦ ꯑꯗꯨꯕꯨ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯅꯨꯄꯤꯅꯤ ꯌꯥꯝ ꯇꯞꯅ ꯆꯠꯂꯤ ꯃꯣꯡ ꯍꯥꯗꯦ ꯃꯁꯛꯁꯨ ꯐꯖꯅ ꯎꯗꯦ ꯃꯁꯝꯗꯨ ꯃꯃꯥꯏꯗ ꯂꯣꯏꯅ ꯊꯥꯗꯕꯒꯨꯝ ꯇꯧꯏ ꯑꯩꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦ ꯏꯁꯥꯁꯤ ꯏꯐꯥ ꯐꯥꯖꯤꯟꯕꯒꯨꯝ ꯇꯧꯏ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯇꯥꯏ ꯊꯪꯉꯤꯕ ꯑꯩꯒꯤ ꯀꯥꯡꯈꯜ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯩ ꯌꯦꯡꯂꯝꯕꯗꯩ ꯃꯤꯠ ꯅꯥꯁꯤ ꯁꯪꯇꯣꯛꯇꯨꯅ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯁꯨ ꯍꯦꯛ ꯉꯝꯗꯦ ꯏꯁꯥꯁꯤ ꯑꯃꯨꯛꯇꯪ ꯂꯦꯡꯅꯅꯕ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯂꯥꯎꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯔꯛꯏ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯑꯩ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯣꯏ ꯅꯤꯡꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯏ ꯃꯇꯝꯁꯤꯗꯗꯤ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯏꯁꯥꯁꯨ ꯂꯦꯡꯕ ꯉꯝꯃꯦ ꯁꯣꯔꯁꯨ ꯏꯔꯦꯟꯖꯅ ꯍꯣꯜꯂꯦ ꯋꯥꯈꯜꯁꯤꯗ ꯈꯜꯂꯦ ꯑꯩ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯃꯪꯂꯥꯛꯅꯈ꯭ꯔꯦꯗ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯋꯥꯈꯜ ꯅꯦꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯇꯨꯝꯊꯔꯒꯦ ꯈꯟꯗꯨꯅ ꯐꯩꯖꯨꯞꯇꯨ ꯁꯦꯝꯃꯤ ꯏꯊꯨꯡ ꯊꯨꯡꯗꯦ ꯐꯩꯖꯨꯞꯇꯣ ꯊꯨꯡꯗꯦ ꯍꯥꯏꯗꯅ ꯑꯩ ꯆꯤꯡꯉꯤ ꯐꯩꯖꯨꯞꯇꯣ ꯑꯗꯣ ꯃꯅꯤꯅ ꯅꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯏꯄꯟ ꯄꯜꯂꯤ ꯑꯩꯅ ꯃꯅꯤ ꯁꯦ ꯐꯩꯖꯨꯞꯁꯦ ꯈꯔ ꯆꯤꯡꯒꯦꯁꯦ ꯑꯝꯇ ꯂꯦꯡꯉꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯅꯤꯗꯣ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯗꯥꯕꯨꯡꯆꯥ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯑꯗꯨꯁꯨ ꯑꯕꯦꯝꯒꯤ ꯀꯤꯔꯤꯕ ꯁꯛꯐꯝꯗ ꯑꯩ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯩ ꯀꯥꯗꯨꯗꯩ ꯆꯦꯟꯊꯣꯔꯛꯈꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯁꯤꯃꯛꯀꯤ ꯊꯧꯗꯣꯛꯁꯤꯗꯗꯤ ꯑꯩ ꯃꯤꯍꯨꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯃꯝꯕ ꯃꯔꯛꯇ ꯑꯩ ꯆꯦꯟꯊꯣꯔꯛꯏ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯈꯔ ꯆꯦꯟꯊꯣꯔꯛꯂꯒ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯃꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯎꯈꯣꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯁꯣꯝꯗꯅ ꯃꯣꯏꯅ ꯑꯩꯕꯨ ꯊꯤꯔꯤ ꯂꯥꯎꯔꯝꯃꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯁꯨ ꯃꯍꯩ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝꯒ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯕꯦꯝꯒꯤ ꯑꯀꯤꯕ ꯁꯛꯐꯝꯗꯨꯅ ꯋꯥꯈꯜꯁꯤ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯐꯅꯌꯥꯝ ꯀꯨꯏꯅ ꯑꯩꯅ ꯎꯈꯣꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯍꯟꯗꯛꯁꯨ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯊꯤꯔꯛꯄꯗ ꯑꯩ ꯎꯔꯗꯨꯅ ꯏꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯩ ꯊꯧꯗꯣꯛ ꯑꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ ꯈꯔ ꯑꯃꯅ ꯍꯥꯏ ꯃꯐꯝꯁꯤ ꯂꯥꯏꯐꯝꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯑꯃꯅ ꯍꯥꯏ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯨꯝꯊꯣꯛꯅꯕ ꯑꯃꯥꯏꯕꯤ ꯌꯦꯡꯊꯣꯛꯅꯕ ꯈꯔ ꯑꯃꯅ ꯍꯥꯏ ꯑꯩꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯟꯗꯛ ꯃꯔꯛ ꯑꯕꯦꯝꯒꯤ ꯁꯛꯐꯝ ꯎꯔꯛꯂꯤꯕꯁꯤꯅ ꯈꯟꯐꯝ ꯑꯃꯠꯇ ꯈꯪꯍꯟꯗꯦ ꯌꯨꯝꯗ ꯄꯥꯎꯁꯤ ꯑꯩ ꯍꯥꯏꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯀꯤꯈꯤꯅꯤ ꯈꯟꯕꯅ ꯑꯗꯨꯕꯨ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯏ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯏꯊꯣꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ ꯗꯥꯕꯨꯡꯆꯥ ꯑꯩꯒꯤ ꯃꯪꯗ ꯑꯅꯝꯕꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯎꯏ ꯁꯛꯇꯝꯗꯨꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯕꯗꯧꯅꯁꯨ ꯇꯧꯏ
ꯃꯍꯥꯛꯄꯨ ꯎꯔꯗꯤ ꯑꯩ ꯃꯪꯂꯥꯛꯅꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯇꯧꯏ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯝꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯊꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯌꯦꯡꯉꯨꯕꯗꯨꯁꯨ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜꯁꯤ ꯑꯐꯨꯅꯞꯄ ꯑꯃꯅ ꯄꯨꯈ꯭ꯔꯒꯅꯤ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕ ꯑꯃ ꯑꯣꯏꯅ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯒꯅꯨꯁꯦ ꯐꯠꯇꯕ ꯃꯪꯅꯤ ꯈꯟꯗꯣꯛꯎ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯃꯪꯕ ꯌꯥꯎꯏꯗ ꯑꯁꯤ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯋꯥꯈꯜꯗꯗꯤ ꯑꯩꯁꯨ ꯑꯕꯦꯝꯒꯤ ꯋꯥꯈꯜꯅ ꯀꯟꯅ ꯄꯨꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯉꯛꯄꯩ ꯃꯇꯝꯅꯤ ꯄ꯭ꯔꯤꯌꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯇꯧꯔꯤ ꯑꯩꯅ ꯏꯃꯨꯡꯗ ꯀꯔꯤ ꯑꯋꯥꯠꯄ ꯁꯨꯝ ꯌꯦꯡꯁꯤꯜꯂꯤ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯇꯤꯚꯤ ꯌꯦꯡꯂꯤ ꯃꯄꯥꯟꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯨꯝꯗꯤ ꯈꯨꯝꯃꯨꯗꯦ ꯑꯗꯨꯕꯨ ꯑꯩ ꯀꯧꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯣꯛꯏ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯏꯊꯟꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯀꯧꯔꯤꯗꯨꯕꯨ ꯑꯩ ꯅꯠꯇ꯭ꯔꯥ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯡ ꯊꯣꯡꯗꯨꯗꯤ ꯂꯣꯟ ꯂꯩꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯉꯛꯈꯤ ꯊꯣꯡꯗꯨ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯄꯨꯅꯥ ꯊꯥꯈ꯭ꯔꯦ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯀꯔꯤꯅꯦꯒꯦ ꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯧꯏ ꯏꯃꯥ ꯕꯕꯥꯕꯨ ꯀꯅꯥꯝ ꯈꯨꯝꯃꯛꯇꯦ ꯊꯣꯡꯅꯥꯎ ꯂꯣꯝꯗ ꯌꯦꯡꯕꯁꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯇꯥꯏꯕꯪꯂ ꯃꯪꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯤꯀꯨꯞ ꯐꯥꯗꯦ ꯌꯥꯆꯪꯉꯛꯄ ꯃꯇꯝ ꯑꯣꯏꯔꯝꯕꯗꯨ ꯑꯍꯤꯡꯗꯧꯅ ꯄꯨꯝꯃꯝ ꯃꯝꯁꯤꯜꯂꯛꯈꯤ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯍꯧꯔꯛꯈꯤ ꯑꯔꯥꯞꯄꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯏꯀꯩꯗ ꯂꯦꯡ ꯆꯠꯄꯗꯨ ꯇꯥꯔꯛꯈꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄꯁꯨ ꯎꯔꯛꯇꯦ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤꯗ ꯊꯥꯂꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯗꯨꯁꯨ ꯉꯁꯤꯗꯤ ꯑꯃꯠꯇ ꯊꯥꯜꯂꯛꯇꯦ ꯄꯨꯝꯃꯝ ꯃꯝꯕ ꯃꯤꯀꯨꯞ ꯍꯥꯏꯗꯣ ꯈꯨꯗꯛꯁꯤꯗ ꯑꯣꯏꯔꯛꯈꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗꯗꯤ ꯃꯩ ꯅꯤꯡꯊꯤꯖꯅ ꯊꯥꯟꯕ ꯑꯣꯏꯕꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯉꯥꯜꯅ ꯁꯨꯃꯥꯡ ꯌꯦꯅꯈꯥ ꯐꯥꯎꯗꯤ ꯈꯖꯤꯛ ꯋꯥꯎꯔꯤ ꯎꯔꯤ ꯑꯩ ꯃꯤꯄꯥꯏꯕ ꯐꯥꯎꯕ ꯍꯧꯔꯛꯈꯤ ꯈꯤꯇꯪ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯃꯥ ꯕꯕꯥ ꯀꯧꯕ ꯍꯧꯔꯛꯈꯤ ꯂꯣꯏꯅꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯧꯈꯤ ꯀꯔꯤꯕꯨ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯃꯨꯡꯗꯒꯤꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇꯦ ꯄꯨꯝꯅꯃꯛ ꯑꯃꯝꯕ ꯁꯪꯁꯥꯔ ꯑꯃ ꯈꯨꯗꯛꯁꯤꯗ ꯑꯣꯏꯈ꯭ꯔꯦ ꯅꯨꯡꯁꯤꯗ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ ꯏꯃꯥꯅ ꯄꯣꯗꯨꯅ ꯅꯥꯎꯁꯨꯝ ꯁꯨꯝꯕꯤꯈꯤꯕ ꯕꯕꯥꯅ ꯄꯝꯗꯨꯅ ꯊꯦꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦꯅ ꯃꯧꯄꯥ ꯑꯩꯒꯤꯗꯃꯛꯇ ꯉꯥꯃꯨꯛ ꯏꯟꯕꯤꯔꯛꯄ ꯉꯁꯤꯗꯤ ꯀꯌꯥꯗ ꯍꯣꯡꯂꯕ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯦ ꯄꯨꯟꯁꯤ ꯑꯃ ꯂꯦꯞꯄ ꯉꯝꯂꯛꯂꯦ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯀꯔꯝꯅ ꯏꯆꯤꯟꯁꯤꯅ ꯇꯝꯒꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯑꯩ ꯑꯀꯤꯕꯇꯅ ꯌꯣꯝꯂꯦ ꯇꯣꯏꯅ ꯃꯪꯂꯥꯟꯗ ꯎꯔꯤꯕ ꯇꯣꯏꯅ ꯇꯥꯏꯕꯪꯗ ꯂꯛꯅꯔꯤꯕ ꯇꯣꯏꯅ ꯑꯀꯤꯕ ꯐꯤꯕꯝ ꯀꯌꯥ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯤꯗ ꯇꯁꯦꯡꯅ ꯑꯩ ꯃꯤꯀꯤ ꯊꯤ ꯃꯤꯇꯝ ꯃꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯩ ꯊꯣꯡꯁꯤ ꯅꯝꯈꯥꯏꯒꯦ ꯇꯧꯏ ꯉꯝꯗꯦ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯕꯗꯨꯁꯨ ꯑꯃꯠꯇ ꯎꯗꯦ ꯊꯣꯡꯒꯥꯜ ꯐꯥꯎꯗꯪ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯁꯤꯔꯛꯀꯅꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯉꯨꯔꯒꯦ ꯈꯟꯅ ꯌꯦꯅꯈꯥꯗ ꯑꯩ ꯀꯨꯝꯊꯔꯛꯏ ꯌꯦꯅꯈꯥ ꯌꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯨꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯃꯩꯉꯥꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯃꯝꯕꯗ ꯄꯣꯠ ꯃꯥꯕ ꯍꯥꯏꯕꯗꯣ ꯇꯥꯗꯧꯔꯦ ꯑꯩ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯄ ꯍꯥꯏꯗꯣ ꯑꯩ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯩꯗꯧꯕꯩ ꯀꯤꯅꯤ ꯈꯟꯗꯨꯅ ꯊꯧꯅꯥ ꯈꯤꯇꯪ ꯐꯨꯗꯣꯛꯇꯨꯅ ꯑꯩ ꯇꯞꯅ ꯂꯥꯛꯏ ꯀꯔꯤꯃꯠꯇꯗꯤ ꯎꯕ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯕꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯇꯞꯅ ꯆꯠꯄꯒꯨꯝ ꯐꯥꯎꯔꯛꯏ ꯑꯩ ꯆꯞ ꯂꯦꯞꯄꯤ ꯅꯥꯀꯣꯡꯁꯤ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯑꯃꯨꯛꯀꯁꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯌꯦꯡꯉꯒꯦ ꯌꯥꯎꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯀꯅꯥꯅꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯨꯝꯅ ꯆꯤꯟꯁꯤꯗ ꯍꯥꯏꯗꯣꯛꯈꯤ ꯈꯨꯝꯃꯛꯇꯦ ꯀꯅꯥ ꯑꯃꯇ ꯑꯩ ꯃꯤꯄꯥꯏꯕ ꯍꯦꯟꯅ ꯄꯣꯛꯂꯛꯏ ꯃꯅꯤꯡ ꯊꯣꯡꯁꯤꯗꯕꯨ ꯌꯧꯔꯗꯤ ꯈꯟꯗꯨꯅ ꯑꯩ ꯋꯥꯅ ꯂꯥꯛꯄꯗꯣ ꯌꯧꯔꯕ ꯃꯥꯜꯂꯦ ꯃꯅꯤꯡ ꯊꯣꯡꯗ ꯑꯃꯨꯛ ꯊꯤꯜꯂꯤ ꯊꯣꯏ ꯑꯁꯨꯝꯅ ꯀꯧꯔꯒ ꯑꯗꯨꯁꯨ ꯈꯨꯝꯃꯛꯇꯦ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯥꯛꯈꯨꯝꯗꯨꯁꯨ ꯃꯩ ꯊꯥꯟꯗꯕꯗꯧꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯑꯩ ꯀꯔꯤ ꯃꯇꯧꯅꯣ ꯈꯜꯂꯤ ꯃꯅꯤꯡ ꯊꯣꯡꯁꯤ ꯐꯥꯎꯗꯤ ꯑꯩ ꯅꯝꯈꯥꯏꯕ ꯉꯝꯅꯤ ꯈꯟꯅ ꯑꯩ
कन्न इनबा हौरी तंजासिदा आई नाकोंदा साहुम ओइना नंग असिदि अइना हारदबनी असुमना कन्न लाउसिलै अइसु कीबोय खंगबोय कन्न लाउई मिहुनसु अदुक्की मतिक चोंखलकी माइ मित्सु हुमांगना पुंगलुप लुपी अमुक्तंग कन्न लाउरमलगा अइना थोंदु कौखाइबददि थोंदु तेक्तुना अइ चाखुमदा तुसिले अंगकपनी अइगी नुपी मोंग हादना चाक थोंगमी मैसु फजन थालमी इमुंगसु हानगुमना तौरमी बाबा होइसु टीवी येंगलगा अदुम लेरमी अदुबो अइना अदुमना थोंग कौखाइरगा चंगलकपदुददि अइगी नुपीदो इंगक ngakna इनाक्ता चेंसिलकलगा अइबु कैदौरे हंगई अइ खुंफम खंगदे ताइबंगसी वाखलगा इसम समनदबगुम ओइरे अइना अइगी नुपीदा हाई अइना कोबुसि नंग तादब्रा प्रियाना करम कांदनो फरे फरे तादरदि असी हाइदुना अइ वा मखा तादरे अइगी कादा चंगलकले इमा होइसु टीवी अदुम येंगौरे अदुबो अइदि फुंबंगनरे सुमाइना लेबदि याररोय खंदुना हयेंमक अइ लाई ताइसिनबा हिबा अमगी मनाक्ता चटके खंदुना लेरे मथंगी नुमिनी अइ थबक अमा चलुगे हाइरमदुना अइ लैकाई मथंग मथंग हंगदुना लाक्लगा हेना खंग हाइरबा अमाइबा अमा थीबा लाक्रे काइना थंगदा लाइबक फबदै मतिक मयाई लेरबा अमाइबा अमगी मनाक्ता चंगबा फंगजरे अमाइबा अदुदा अइना हाइ ओजा अइ मताइगी खुल असिदगिनी अइ ओजागा तानानिंगबा अमखक लेबदगी लाक्चबनी अमाइबा अदुना करी तौसिगे हायुदना अदुदी ओजा अइ हंदक मरकसी अइसि मंगहा ताइबंग वाखल अमता समनद्रे अपुनबा अमना अदुम पुरे अदु कैदौरबा अकी अकीबा सक्तमसु तोइन उइ मसिबु अमुक्तदी येंथोकपियुबा येंसी येंसी अदुबु अइ हंदक था अमरोमदी अथाप लमदा चलुबा तारी हयेंदगी चटकदबनी तु उरब्रा असिदा पोटयोम लैरिबसिनी अइना हयेंग पुगुदौरिबसे असि हाइरदुना खुदोमबिदुना थिंदुना तागई अइ वाफमदुदा यामना नुंगाइरक्ते असा काइबकुम तौरई अदुगा अइना मुगाई अदुदी ओजाकी अचानबा मिसक्कादी लेगद्रा लेरदी अमुक्ता सिनबिउबो ओजा मसिगी ओइनदी मतंग सिदा लोइसिनजरे मथंगी एपिसोडता वारी असि करम तौरपगे हाइबदु मयाम पुन्ना अमुक ngaiminasi ताबीरिबा खुदिंगमकपु वारी चफु चैनल असिना इकाई खुमनजरी हौजिक लोबिरसी थादोय वाहेंगबमगे वासक हाइरिबा वारी असिगे अनिसुबा तांक अदुगा अइना मुगाई अदुदी ओजाकी अचानबा मिसक्कादी लेगद्रा लेरदी अमुक्ता सिनबिउबो ओजा खंगदेने लाइगी थवल मतमसु ओइबनिना थाजबा वाटलिने अइ मखा अमुक तारमदना अमाइबगी युमदगी थोगलकले लंबीदा चटना वाखल कया अमा खले काइना थंगदा खलकले अइ सिरबसु चंगबसु ओइरकलिबा फिबमसी मायोकनरगे हाइना नुपा ओइना मियोइबा अमा ओइना पोकलगा तिनमु लाइमोना ngамहनगद्रा हाइना अचेतप थौना अमा अइ इसा इतोमता हापचिनजे प्रियाना हाइरे दाबुंगजा नंगी अइगिनेना इशोरना तंबिरक अंगांगसे नुपा ओहिनिंगब्रा नुपी ओहिनिंगब्रा प्रियागी वाफमदुदा अइना खुमी अइगिदी नुपा नुपी खेनप अमता लेतेदा प्रियाना हाइरे अदो नुपी ओइरदी करी मिंगथोनसिगे अबेम हाइना कौसिरा वाहिसी अइना इखंग खंगौदना हाइदोकी इसासी लकक चाबदौना अमुकसु असुमना तौई प्रियाना करीगिनो अबेम कौनिंगलिदे सुम नुपी मसा हाइसिदी इबेमा अबेम हेक्ता कौनिदना असी हाइदना वारीदु अइ थैदुई अदुबो वाखल सिनदी अमुकसु अबेमगी वाखल आई
नुमिदांगी मतम ओइरे इसासी तुफक तुफाई चनबसु तौरी अदुबो थेंगनागे खनख्रबनिना आई थौनादि हंदे इमुंग सिबु कोलिबा खुल सिबु ngakpi shenbiriba isorbu chetna wakalda khanjaraga itomta thona hapjai tumtharurabani ai ado khangaudan mi kapthogai aigi nakandadi priya nungaina tumlei ngayaksu nokphet tawraga yengjai pungdi 12 makai hela male michik mirau khol ita tadre tari baibabu phaklang gari adugi second katagi khongjel aduni adubu ai khangprek khangi Chakhung lomda pukham ta khibagi makoldo tabada wakal da gyan khanglak lai ngasai gi nga ai bado hawdongna loiram lani haina ai khantharu batawdana phuk hawgatlaga chakhung lomda chali maidu hek than baga chakhung da karigumba amata mafam chadana laiba yawramde junction duna kolik sumdu su yengmani adubo karimta tawramde ai haipeti ngakjane babna oira jala khanduna ai thoglakle aduga maidu muthale matam sidadi amamba maraktuda ai ure aina toina uba mitamdo tu sum kibasu khangaude adubo switchtu amuk on sat tawdadi leiramba mitamdo mangre amuksu sat muthale hanagomna mitamdo khara naksina lepami akiba kudum jange tawramba wakalsi kudaksida thugaidun ai kanano nang asumna haiduna lai oirasu mi oirasu namlage khanna chongchile adubo amamba marakta karimata sulaitabani laimaida buk launa tai pumam mamle hausikti ai kadom da thongjil leibono su ai gyan tadre khut siting thoktuna amuk ma bahui ahang badadi karisu thengade adubo tapna tapna marakpada inapi manba ama thengnare tapna tapna paisilaga yengbada ing lauba hakchang amasu mangum tawba choli tawba khudang male ai khangprek khangduna intoi thangnaba mikuptadi aigi maigai khuding yam wana kap khonjal ama amuk tari khonjal ado takraba gumbadi tawi tuminna tarambade ai khangai haidoki kanano haina madudagi tumin laikre amuk tari arapada nupina kappaga laubagi makol tapna tapna sum naksilai inak lomda maongdi tusilakpada kappaga chinsilakpa male khangaude khonjal thujillakuna sauraga ngangduna aigi maikai tamna chinsilakpagi khonjal duna ai adukki matik akiba poglei aigi hek mai mapasida khanglau lausilai aisu matautuda khangba ngamlaktraduna khanglau lawi aduga bulbtu mai fat ngalai matangduda priyana dabongsa kaino toridude asumna hairaga chensilai mai mitta taribu humang mayamdo phi amana taithorei aina priyada thoi ising glass am tapiro priya supirei ising glass ama ai tapna thaksilaba matungda sor chaning khara tarai priyana lo changase haugatla so hairamo ai wakhala mata taurure ado sidadi kamaina leramino aise chakhum da kolik chakhaiba male na changakpani aduda aigi bhabna rakarino mikap mirakhol yamna tarakpududa hek laurubani adubo haudorakpa yadraba ai khangi priyagi waise tanik pakatna mapuroiba ibu phathabibu oina hairakpani haiba thoi handakse nangondasu aingondasu tawribase kanano madi leire priyana kamai tawsige maiba tanasira aina priya dai hanglurabani kanamata sangadre isor khurumba tare wahi sitabada priya mathwai du warami aina mu onsinduna hai karim khalunuse ima hosu leididana kasu nungai da thokloi asumna aina su themjin biraga numit simadi hokre nongma ima su baba su thabak chathokibana ibani khaktamak lehwe ai yumyai kada phamduna lei aigi nupina mangolda sumchit sile aisu tv yengsira haiduna tv tu thagale
Yeng na sum leiring ay Priya do sum sit pado makhol leptan adum tarai. Wakal sina kale. Karino masino pisibo hauji poksit pa loidrise. Kaya mot aba jano haina. Ngayak tanga yeng laga ay patho i mapanda. Priya haipet non thaduna mafam amakaktada sumjit sitpado aina ure. Aina kawi. Sukum di kumlakde. Sangsinduna masanong labaso kanagumba mana kanna pazin bagum liang ba yayade. Adubo onsilaga yeng lubadadi mamito ngorok ngoraga machindu murum solaga lerami. Pifam duda ai hanjin kauduna masa duda kanna nomi. Maduda suyarak tabade ai imong da sensinduna isim loktokloi. Aduga makok duda thombi. Tapna Priya mamito usinduna lektarai. Aisu mahakbu pamkatuna pamung pabu pusile. Ningthina hipalaga Priya bu thami. Makhong makutu tapna noitokpi. Adudagi masu gyan khara tarakpa male. Haipet nahirai. Aduga mamitu tapna pangthori. Aisu wakalsi maka khara lamna mahaki mideng ngairi. Hek gyan lakpa mikupta mahak kaptuna aingonda konsilai. Aduga hairi. Dabungsa ay yamna kire. Hanadona ngasisu aina toina uba nupiduna aibo hatkani hailere. Ngasaisu waisit ingayda nupi amakak mamay non tharaga lai. Aina kanano hangobada kumlakte. Mangon sida prap karaklaga aigi ngaksam sida kangwet melai. Aduga mamituna sangtoktuna yenglaga aingonda aise hatkani nangna loina manghan bane hairaki. Madudagi ay gyan adum takidre. Wafam si Priyana tamla duna kablai. Aisu wa machet ama fawa haiba ngamdre. Adumak mabu konsingduna nanbiri. Ahing manglanday hendoraktuna ayuk nungthal fawa patraba thawai asina awaba piraisi karigino khalubada pendaba mayamna yomsalai ay. Matamdo nongalamdaini. Ay ngasidi karangan na hauduna ingkolomda thabak chatke khani. Matamdo pung mari mukti taramle. Laikai angang kara group saduna lambi da walking chatpagi makol su karatai. Ay maning da brush story. Mamli su story banina posak amata kaya mayak siyang ude. Maningi ingkol matik ama laibaduda kanagumba ama non thadun lepudui. Aigi wakaldadi ima oirboy ningi. Brush tobolo silakpa pau ireng lengdabaduda wakal chingnari. Hek loibaga aina kawi. Imaro kanano maduda su karimata lengakte. Sangsilaga yenge torokpa mikupta mi ado kara lengai. Makwal su kara thokpadongna torai. Aduga masamdu mathaklomda loina chap yungkalai. Makut ani dusu tapna laimai rom da sangtorai. Aduga mamit ani du kangpang pangtorai. Ihing nahing tairaba maya aduna ariba makai khigatlaga aigi maikai tamna chensilai. Kari matauno sibu khanduna ai furit khawdagi torch tu lauthoklaga sat kapsile. Mangal aduda leiramliba saktam adu mangkre. Ukidre amuk. Akoibadu torch kapna ai yengai. Karimata uraktrabada ay mai leiduna yumlomdu onsinbada aiga yamna naknana leptuna lerami. Aigi Priyado sakpamduda ay kangprek kangi. Ay nahay ay karino tungsida hoy maiga haidana leramisina. Priya karimata kumlakte. Mamito aingonda adumak yengi. Ayna kaidawrage nangbo nasanungaytrabo. Handaksu Priya karimata kumlakte. Wakalda chingnaruduna amuka suhangi. Kaidawrage mi nangbo masado khangboy kariboy sakpham ama fat onki. Aduga kasu tongde nang leirambaduda karino aidi hawalabani kaino. Priyana haiduna wahi makha taramdana tuminna changkre. Aisu adum changlakle. Ngasigi numit asidagi aigi nupigi mawongsi hanaga manaraktre. Amukta imadu onkhatlaga wa nganglaktabado khumba horakle.
ꯕꯕꯥꯗꯁꯨ ꯅꯠꯇꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯑꯩ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯛꯄ ꯐꯥꯎ ꯌꯥꯎꯔꯛꯇꯨꯅ ꯐꯨꯕ ꯉꯥꯡꯕꯁꯨ ꯍꯧꯔꯛꯈꯤ ꯑꯩꯅꯁꯨ ꯆꯤꯡꯅꯩ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯣꯡꯂꯛꯂꯤꯕꯁꯦ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯃꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯍꯣꯡꯗꯣꯔꯛꯈꯤ ꯗꯥꯕꯨꯡꯁꯥ ꯑꯩ ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯅꯤꯡꯉꯤ ꯀꯔꯤ ꯆꯥꯁꯤꯒꯦ ꯍꯧꯗꯣꯡ ꯆꯥꯅꯤꯡꯉꯤ ꯋꯥꯍꯩꯁꯤꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯄꯟꯗꯕ ꯃꯥꯅ ꯄꯜꯂꯛꯄꯁꯤꯗ ꯑꯩ ꯁꯥꯎꯅꯤꯡꯂꯛꯄ ꯐꯥꯎꯔꯛꯇꯨꯅ ꯀꯔꯤꯅꯣ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯗꯦ ꯑꯩ ꯐꯥꯎ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯇ ꯈꯟꯗꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯪꯇꯣꯛꯂꯒ ꯌꯦꯡꯂꯛꯏ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯅꯪꯒꯤꯗꯣ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯗꯕꯒꯨꯝꯅ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯛꯅ ꯍꯧꯗꯣꯡ ꯆꯥꯒꯦ ꯍꯥꯏꯕ ꯍꯧꯔꯛꯈꯤ ꯊꯣꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯃꯛꯇꯗ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯒ ꯌꯦꯡꯉꯒ ꯃꯨꯔꯨꯝ ꯉꯥꯡꯉꯤꯗꯨ ꯀꯔꯤꯅꯣ ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯄ ꯉꯥꯏꯔꯤꯔꯥ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯉꯥꯡꯁꯤꯜꯂꯛꯇꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯏ ꯁꯨꯃꯥꯡꯗ ꯑꯩ ꯂꯣꯡꯅ ꯇꯥꯏ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯊꯛꯇ ꯑꯩꯒꯤ ꯉꯛꯁꯝꯁꯤꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯧꯗꯣꯡ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯩ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯐꯅ ꯀꯟꯅ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯍꯥꯛꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯔꯩꯕ ꯃꯈꯩ ꯁꯪꯇꯣꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕ ꯃꯈꯩ ꯇꯧꯔꯤ ꯃꯆꯤꯟꯗꯅ ꯍꯧꯗꯣꯡ ꯆꯥꯒꯦ ꯍꯥꯏꯕ ꯂꯦꯞꯇꯦ ꯎꯄꯥꯏ ꯂꯩꯃꯟꯗ꯭ꯔꯗꯨꯅ ꯑꯩ ꯒ꯭ꯌꯥꯟꯁꯤ ꯃꯥꯡꯒꯦ ꯇꯧꯔꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯤꯅ ꯄ꯭ꯔꯤꯌꯥꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯁꯣꯔꯁꯨ ꯐꯨꯡꯒꯠꯄꯗꯧꯅ ꯇꯧꯗꯨꯅ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯂꯩ ꯃꯅꯤꯅ ꯚꯥꯏ ꯁꯣꯄ꯭ꯔꯥ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯑꯩ ꯃꯤꯠꯀ ꯂꯣꯏꯅ ꯇꯔꯪ ꯆꯠꯂꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯩ ꯇꯞꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯒ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯡꯂꯣꯝꯗꯩ ꯃꯅꯤ ꯏꯃꯥ ꯕꯕꯥ ꯄꯨꯟꯅ ꯆꯪꯂꯛꯏ ꯃꯈꯣꯏꯁꯨ ꯃꯅꯤꯡꯒꯤ ꯍꯤꯡꯒꯣꯜꯗ ꯂꯩꯔꯨꯕꯅ ꯊꯧꯗꯣꯛꯁꯤ ꯈꯪꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯃꯅꯤꯅ ꯚꯥꯏ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯏꯁ ꯚꯥꯏ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯊꯣꯏꯗꯣ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯣꯏ ꯍꯦꯛ ꯄꯜꯂꯛꯄꯒ ꯊꯣꯏꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯊꯣꯏ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯄ꯭ꯔꯤꯌꯥ ꯊꯤꯕ ꯍꯧꯔꯛꯏ ꯏꯃꯨꯡ ꯃꯅꯤꯡ ꯃꯌꯥ ꯊꯣꯡꯒꯥꯜ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯛꯂꯦ ꯈꯜꯂꯨꯔꯒ ꯑꯩ ꯃꯊꯥ ꯍꯦꯟꯅ ꯁꯥꯔꯛꯂꯦ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯈꯟꯅꯩ ꯂꯩꯀꯥꯏ ꯑꯃ ꯄꯥꯟꯕ ꯀꯧꯕꯅꯤꯅ ꯂꯩꯀꯥꯏꯗ ꯍꯥꯟꯅ ꯇꯥꯛꯂꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯦ ꯈꯨꯗꯛꯁꯤꯗ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯄꯥꯈꯠꯄ ꯆꯔꯥꯡꯅꯕ ꯈꯟꯐꯝ ꯈꯪꯗꯕꯅ ꯑꯩꯁꯤ ꯇꯞꯅ ꯋꯥꯈꯜꯁꯤ ꯄꯤꯛꯁꯤꯜꯂꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯀꯥꯏꯅꯔꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯑꯩꯅ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎ ꯇꯥꯔꯛꯄ ꯍꯧꯔꯛꯂꯦ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯃꯄꯥꯝꯂꯣꯝꯒꯤ ꯑꯍꯜ ꯂꯃꯟꯈꯩꯁꯨ ꯄꯥꯎ ꯄꯤꯔꯨꯔꯦ ꯑꯗꯨꯕꯨ ꯂꯤꯈꯨꯟ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯂꯦꯞꯈꯣ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯝꯁꯨ ꯇꯞꯅ ꯆꯠꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ ꯇꯞꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯩ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩ ꯏꯃꯥ ꯍꯣꯏꯁꯨ ꯏꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯝꯂꯣꯝꯒꯤ ꯑꯍꯜꯁꯤꯡ ꯍꯟꯈꯤꯕꯩ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ ꯃꯅꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯅꯤꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯀꯝꯗꯧꯁꯤꯒꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯍꯥꯟꯒꯤ ꯅꯪꯅ ꯍꯪꯉꯨꯕ ꯃꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯒ ꯆꯠꯂꯒ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯕ ꯍꯪꯉꯨꯁꯤꯔ ꯃꯌꯨꯝꯒꯤ ꯃꯤꯗ ꯈꯪꯗ꯭ꯔꯦ ꯚꯥꯏꯅ ꯐꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯆꯠꯂꯁꯤ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ
hayeng nganta lake chalo manisu chatkre aisu lehore adubo aigi thoina kadaida wakal si khanna khana ai uita kiba khanghaudre imam mamba lambini kanapta ude uri bhaibo ina phi amakak laimaida aigi khong mayada tabuduni maduso aigi mittagi ai phi du lokalaga yengi hangam mapal machuni machudu ubada wakal sida wari ama ningsing lakpagum tawi abemna yamna pamjana inkiba ina phidu yamna malai adubo I sidi kanagi oidoriba tapna ai lambi du da lakpani khangaude khudi thiraga amambadu da tui kari dano aina khudi thirisi haiduna yenglubada amamba maraktuda kanagumba ama hiptuna leiba male kaidorabano khanna mi du aina sangchinduna onthokpadadi aigi thoi oramke pakat manbana ai thoibu tampakta pamkat lei thoi se tabro nangbo isi sina yamna wana khumlai dabongsa ai yamna ware ha kaidorage nangbo aibo amukta kanbiyo hayo nangbo kaidorage kamdongna mafam sita leramino abe wahi si hairamnaga priya gyan takidre nungsibagi mayaina aisu aigi chinbaldagi thoi asumna amuktang kanna lauduna kapjaki khudaksida ai mikap thoklai maimit humangna punglup lupami sorsu thabet hole khuchina mai mitta nan thajadun ai wakhal lakna phonajai ithanta khalai pumnamak se abemga mari lainare aingonda piriba wabasi mahaki manakta chatuna thikat abadi likhun phangani aduga aigi nupi basu phangani haibasi aigi achet pathajaba oirakle aigi wakhal sida abemge manakta soidana chatkani haibasi chap yungna leble nongale ai wafam asi baba hoidasu hodokle makhoina su maduna phagadabu oirabadi yengasi haiduna ai ngasimak chatnaba sem sare mani hoida hana chatuna punna mani ibani chatminai chatingai mikupta thengnarakpa achikpa mafam kaya lobuk lamhangdu urubada matam amage abemga aigagi nungsi thongdok kaya ama ningsinglai asumna abemgi mayum yore mani nai yumsibu mi leibro mi leiba maludraba yumdudai tapna nupi amakak thoklaki nupi do atai kana sunate abemgi mama duni manasu aibu masak munna khangbu oibanina aingonda mideng amadi ichumchumde abemgi mama do sakhi kawi sakhi nairaki kari tana sigi ibungo ima hekta kaujarage abembu waisi samthapam khangdana ibanimak tingak yengnaraga lei adubo sakhinadi khangba male nang abungchan natra ai ingak na khomi hoi mani ai nang budi mun khangi wahi tu tabada ai ikai ba subawi nang na lai ba sisu ichanupi ki natra ai karimata khumde adubo mani na wafam si khangbana manu oina khumlai mani mabu leitabra sakhi mani da onsilaktuna wangang bahurei noina lakli basi ichanupi ki kaina masaksi hapalakli banatra kari pendaba leibagino ai maduda hen amuka ngakle kaidoragi ima makbo sakhi mapi ira chelei kabli tauraduna anik khonjelda nangi damaktani aigi ichanupi amakak pokjabasina mama aibu hundoktuna chatkribase nakhoidi khangoi aina wana lelaklibase manina haike mayek sena amukta haibiuba ima
ꯑꯕꯣꯡꯆꯥ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯗꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯏꯃꯥ ꯋꯥꯔꯤꯁꯤꯕꯨ ꯃꯗꯨꯅꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩ ꯊꯃꯣꯏ ꯀꯥꯏꯕꯗꯧꯅ ꯆꯩꯅꯥ ꯐꯥꯎꯈꯤ ꯑꯗꯨꯃꯛ ꯄꯨꯝꯅꯃꯛꯁꯤ ꯊꯦꯝꯖꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯁꯈꯤꯗꯒꯤ ꯃꯅꯤ ꯏꯕꯥꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯕꯦꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯝꯗꯧꯅ ꯍꯧꯗꯣꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯈꯤ ꯏꯃꯥ ꯑꯕꯦꯝꯁꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤꯅ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯅ ꯇꯣꯏꯅ ꯏꯇꯥꯎꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯇꯦꯡꯊꯥꯔꯤ ꯃꯁꯤꯕꯨ ꯏꯃꯥꯅ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯃꯥꯅꯤ ꯑꯩꯒꯤ ꯄꯦꯟꯗ꯭ꯔꯕ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯅꯪꯕꯨ ꯋꯥꯔꯧꯗꯨꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯅꯤꯅ ꯈꯨꯝꯈꯤ ꯑꯗꯨꯕꯨ ꯏꯃꯥ ꯍꯧꯖꯤꯛ ꯀꯝꯗꯧꯅꯤ ꯁꯈꯤꯅ ꯀꯞꯅ ꯀꯞꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯛꯄꯅꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯃꯄꯨꯟꯁꯤꯁꯨ ꯂꯣꯏꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯂꯕꯗꯤ ꯄꯨꯝꯅꯃꯛꯁꯤ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝꯗ ꯑꯩ ꯁꯣꯏꯗꯅ ꯃꯥꯒꯤꯗꯃꯛ ꯀꯠꯆꯒꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝ ꯅꯪꯅ ꯐꯪꯈꯤꯗ꯭ꯔꯥ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯅꯤ ꯏꯕꯥꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ ꯃꯅꯤꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯣꯡꯐꯝ ꯂꯩꯇꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯗꯨꯅ ꯁꯈꯤ ꯍꯧꯅ ꯀꯞꯊꯣꯔꯛꯈꯤ ꯏꯕꯥꯅꯤꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯗꯕꯅꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯅ ꯋꯥꯍꯪ ꯃꯊꯪ ꯃꯊꯪ ꯍꯪꯈꯤ ꯏꯃꯥ ꯅꯆꯥꯁꯤꯡꯗ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯕ ꯏꯉꯝ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯤꯁꯤꯕꯨ ꯑꯩ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯥ ꯃꯗꯨꯅ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯏꯃꯥ ꯑꯃꯨꯛꯇꯪ ꯋꯥꯔꯤꯗꯨ ꯂꯤꯕꯤꯌꯨ ꯏꯆꯥꯗꯣ ꯃꯇꯝ ꯑꯃ इखंग खंगौदना चाव थऊ हाइब याखिदे मरम हंगसु खुमलखिदे अयाम्बा मतमदा नुंगसुक नुंगसानना लैके अदुगा मतौ करमना इमा अमुकसु कप्तुना लेरंब यौरमी हंगोबददी नंगी नमिंग अमुक अमुक पलई मरमदि हायु याखिदे मतम खरा लेरगा इचादो मफम खंगदना मांगी नंगोंदा चेलबा माले हाइना फाव वखल से इचम चमना खंदोई अदुबो तपना तपना नोंगमा हौकी नोंगमदगी नेनी हौकी असुमना तौबना चयोल अमदगी चयोल अनि अदुदगी था अमा अनि अदुम फंखिद्रे मनी हाय इमा अदु हौजिक्ति कदाइदा थिरुनी लिखुन लेरबदी थिरुबसु याइना हौजिक्ति उमंगी साहिंग चाबा सासिंगी खयात ताक्रे थिरबसु फंगलरोय कमदौना इमा नोंमा लैकाइगी अंगांग मचा खरना मांगोलोमदा उरिबा सिंजंगसिना सिंजनबा चलुबदा इसागी हक्चांगदा थोंबा फिरोल अदु यामना मंथबा मोंगदा नुपी अमगी असीबा हक्चांग थौरी यालमले हाइनरखी चलगा येंगुबददी इचा ओइरंखी वारी असी लीना लीना सखी कपरे आई अमसुंग मनी हेना हेना करी हाइगदबनो हाइफम खंगद्रे मनीना इमा तोलोसे अखोइसु नुवाइदे अदो मतो करमना हक्चांगदो पोलोइखिदबनो पोस्टमॉर्टेम गिदमक पुलिस सिंगना पुखिबनी मफमदुदा अदुमक पोलोइख्रबनी वारी सिंगसे ताबदा आई हौजिक नुपी लेरे इसा फंगदोरे हाइबसी लोइनमक काउख्रे अबेंबो हेना निंगसिंगलक्तुना नुंगसिरई मित्तगी मागी नुंगसी मैसाकी पिरांग सिंथरई चिनबालदा थोक्त्रसु थमोइददी तेंथा खोंजेलना कन्ना कपले फरे इमा माकी अरोइबा याइप तानखिबा मफमदुदा ओइरसु आई मागी दमक्ता अवाबा पेंदबा फोंदोकचरुगे इमा
ꯑꯁꯤ ꯍꯥꯏꯔꯝꯂꯗꯨꯅ ꯃꯅꯤ ꯑꯃꯗꯤ ꯑꯩ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗꯁꯨ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯦ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯊꯦꯡꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯀꯝꯗꯧꯔꯤ ꯁꯈꯤ ꯃꯆꯥꯒꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯀꯤ ꯃꯔꯨꯝꯗ ꯀꯜꯂꯛꯄ ꯄꯦꯟꯖꯕꯒꯤ ꯃꯃꯤ ꯑꯃꯈꯛꯁꯨ ꯇꯥꯔꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯉꯥꯎꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯝꯕ ꯐꯪꯗꯣꯔꯦ ꯈꯟꯕꯗ ꯃꯁꯥꯗꯨ ꯑꯄꯦꯟꯕ ꯐꯥꯎꯔꯛꯂꯦ ꯑꯕꯣꯡꯆꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯕꯨ ꯂꯃꯟ ꯈꯨꯝꯂꯗꯤ ꯈꯟꯗꯨꯅ ꯁꯤꯟꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯃꯪ ꯊꯤꯕ ꯂꯥꯛꯂꯝꯂꯦ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯅ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯃꯅꯤꯗ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯍꯥꯏꯕ ꯍꯧꯏ ꯃꯅꯤꯁꯨ ꯑꯩꯅ ꯍꯥꯏꯕꯇ ꯌꯥꯏ ꯃꯥꯁꯨ ꯊꯣꯏꯅ ꯑꯌꯦꯠꯄꯗꯤ ꯄꯤꯔꯛꯇꯦ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯍꯌꯦꯡ ꯆꯤꯡ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯌꯨꯝꯗꯁꯨ ꯋꯥꯔꯤꯁꯤ ꯍꯧꯗꯣꯛꯇ꯭ꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯖꯜꯂꯝꯂꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯒ ꯏꯕꯥꯅꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯦ ꯆꯤꯡꯀꯥꯔꯣꯏ ꯑꯃꯒꯨꯝ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯔꯦ ꯃꯐꯝꯗꯨ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄ ꯃꯐꯝꯅꯤꯅ ꯑꯍꯥꯟꯕꯗ ꯒꯥꯔꯤꯗ ꯆꯠꯂꯤ ꯆꯤꯡꯈꯣꯡꯗꯨꯗꯒꯤꯗꯤ ꯈꯣꯡꯅ ꯀꯥꯕ ꯍꯧꯔꯦ ꯆꯤꯡ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯍꯩꯅꯗꯕꯗꯤ ꯄꯣꯛꯏ ꯏꯁꯨꯛ ꯁꯨꯛꯄꯒꯨꯝ इचिक चिकपगुम तवे उचेक ओयागी मखोल अमत्ता तादे खरा काबा होबगा इबानी वारी सुम सानरई मनीना बाय अबेमना नंगोंदा पाउ इफाउ फोरकिद्रिदो करी मरमदगी मानगे अखोई इमासे इसौ खर लांगन बसिदा हाइनरक्तबा माले मासो अदुबो हेक्ते याब्राने कैनोमदी सोइदन लेरमदो माले अस बाय ꯂꯩꯕ ꯍꯥꯏꯕꯕꯨ ꯏꯃꯥꯗꯤ ꯗꯣꯡ ꯗꯣꯡꯁꯨ ꯍꯥꯏꯕꯅꯤꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯈꯤꯗꯕ ꯖꯥꯠꯅꯤ ꯀꯔꯤ ꯍꯥꯏꯔꯨꯔꯤꯕ ꯑꯣ ꯑꯕꯦꯝꯒꯤ ꯃꯃꯥꯁꯤ ꯃꯥꯏꯕꯤꯅꯦ ꯑꯗꯨꯗ ꯇꯜꯂꯦ ꯄꯥꯝꯗꯦ ꯍꯦꯛꯇ ꯍꯥꯏꯕꯗꯣ ꯑꯕꯦꯝꯅ ꯈꯪꯈꯤꯕ ꯑꯗꯨꯗꯩ ꯃꯥꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯕ ꯖꯥꯠꯅꯤ ꯑꯩꯅꯗꯤ ꯐꯅ ꯊꯦꯝꯕꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯏꯃꯥꯗꯤ ꯄꯪꯉꯥꯡ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣ ꯑꯗꯨꯝ ꯌꯥꯗꯦ ꯑꯗꯣ ꯅꯣꯏ ꯃꯥꯁꯨ ꯌꯥꯏꯍꯦ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯍꯥꯏꯔꯤꯗꯨꯕꯨ ꯃꯃꯥꯗꯣ ꯃꯥꯏꯕꯤꯅꯤ ꯃꯁꯥꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯔꯝꯒꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯇꯣꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯕꯅꯤ ꯑꯗꯣ ꯃꯥꯅ ꯈꯪꯉꯝꯕꯗꯨꯗꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯈꯤꯕꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯒꯤꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪꯁꯤ ꯖꯥꯠ ꯖꯥꯠ ꯍꯪꯂꯛꯈꯤ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯥꯏꯁꯦ ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯅꯣꯡꯃꯅ ꯑꯩꯁꯤ ꯄꯥꯝꯃꯔꯣꯏꯗ꯭ꯔꯥ ꯑꯩꯁꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅ ꯍꯪꯉꯤꯅꯤ ꯑꯗꯨ ꯅꯪꯁꯨ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯂꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯀꯥꯇꯨ ꯀꯥꯔꯟ ꯈꯨꯝꯃꯤ ꯑꯗꯨꯗ ꯍꯦꯟꯅ ꯑꯃꯨꯛ ꯋꯥꯔꯧꯈ꯭ꯔꯦꯗꯅ ꯃꯥꯅ ꯑꯗꯣ ꯃꯣꯏ ꯃꯃꯥꯅꯁꯨ ꯅꯪꯁꯦ ꯍꯥꯟꯅꯗꯩ ꯈꯪꯉ ꯌꯥꯗꯗꯥꯏꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯁꯧ ꯂꯥꯡꯒꯜꯂꯤ ꯏꯃꯨꯡꯗꯨꯗ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯣꯏꯅ ꯆꯩꯕ ꯖꯥꯠꯅꯤ ꯃꯉꯣꯟꯗ ꯑꯗꯨꯕꯨ ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯈꯔ ꯇꯥꯟꯅꯔꯝꯂꯗꯤ ꯁꯤ ꯌꯧꯅꯁꯨ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯅ ꯁꯥꯅ ꯀꯥꯔꯛꯄꯅ ꯐꯅ ꯌꯥꯝꯗꯤ ꯆꯪꯁꯤꯜꯂꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯀꯣꯜ ꯇꯥꯝꯍꯧꯔꯕ ꯈꯨꯡꯒꯪꯗꯨꯒꯤ ꯁꯛꯇꯝꯁꯨ ꯎꯈꯤꯗ꯭ꯔꯦ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯚꯥꯏ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯁꯤ ꯃꯐꯝꯗꯣ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯚꯥꯏ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯃꯐꯝꯗꯣ ꯍꯦꯛ ꯎꯕꯒ ꯑꯩꯉꯣꯟꯗ ꯁꯈꯤꯅꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗꯤ ꯏꯕꯥꯅꯤ ꯐꯪꯅꯕ ꯊꯤꯔꯁꯦ ꯑꯁ ꯚꯥꯏ ꯑꯃꯝꯕꯗ ꯄꯣꯠ ꯊꯤꯕ ꯍꯥꯏꯕꯗꯨ ꯇꯥꯅꯤꯀꯣ ꯚꯥꯏ ꯑꯩꯕꯨ ꯊꯧꯅꯥ ꯈꯤꯇꯪꯗꯤ ꯍꯥꯞꯄꯨ ꯀꯩꯗꯧꯒꯦ ꯑꯣ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯂꯤꯁꯤꯕꯣ ꯑꯃꯨꯛꯁꯨ ꯍꯦꯛ ꯐꯥꯒꯤ ꯇꯧꯅ ꯇꯧꯅ ꯆꯠꯂꯤ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯦ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯨꯡ 12 ꯇꯥꯒꯗꯧꯔꯦ ꯅꯨꯃꯤꯠꯁꯨ ꯌꯨꯡꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯐꯝꯗꯨꯗꯤ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯎꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯎꯖꯥꯎꯅꯤ ꯃꯅꯥ ꯄꯨꯡꯕ ꯎꯈꯣꯡ ꯑꯃꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯉꯥꯊꯗꯨꯅ ꯐꯝꯃꯤꯟꯅꯩ ꯋꯥꯒ ꯋꯥꯔꯨꯕꯒ ꯉꯥꯏꯍꯥꯛ ꯎꯏꯊꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯣꯟꯖꯦꯜ ꯑꯃ
ꯃꯤꯠꯁꯤ ꯈꯪꯁꯤꯡꯁꯤꯡꯂꯛꯏ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯈꯔ ꯁꯥꯟꯅꯩ ꯌꯨꯅꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯩꯅ ꯈꯜꯂꯤ ꯀꯩꯅꯣ ꯑꯁꯨꯛꯄ ꯎꯃꯪ ꯑꯊꯥꯞꯄꯁꯤꯗ ꯇꯥꯔꯤꯕ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤꯔꯥ ꯍꯥꯏꯅ ꯃꯇꯧꯗꯨꯗ ꯑꯩ ꯃꯅꯤꯗꯨ ꯍꯧꯗꯣꯛꯏ ꯃꯥꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯍꯧꯒꯠꯂꯛꯏ ꯚꯥꯏ ꯍꯧꯖꯤꯛꯀꯤꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯍꯥ ꯇꯨ ꯃꯤ ꯂꯩꯕꯒꯤ ꯃꯈꯣꯜ ꯃꯥꯟꯕ ꯑꯃ ꯇꯥꯔꯤꯁꯦ ꯍꯣꯏꯅꯦ ꯃꯤ ꯂꯩꯖꯥꯠꯂꯣ ꯌꯦꯡꯁꯤ ꯂꯩꯕ꯭ꯔꯥꯅ ꯇꯟꯗ꯭ꯔꯣ ꯑꯃꯨꯛ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯏꯕꯥꯅꯤ ꯗꯁꯥ ꯇꯥꯅꯤꯀꯣ ꯑꯣꯏꯔꯝꯃꯣꯏ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯏ ꯇꯨꯃꯤꯟꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯑꯣꯏꯕꯅꯤꯅ ꯏꯕꯥꯅꯤ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯛ ꯊꯠꯅ ꯋꯥ ꯍꯧꯗꯣꯛꯏ ꯚꯥꯏ ꯑꯩ ꯃꯈꯣꯜꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯁꯨ ꯑꯩꯅ ꯚꯥꯏ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯑꯣꯟꯊꯣꯛꯎꯕꯗꯗꯤ ꯃꯅꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯧꯏ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯍꯧꯔꯕꯅꯣ ꯈꯪꯗꯦ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯩ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯁꯨ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯦ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯑꯩ ꯀꯣꯏꯊꯤ ꯊꯤ ꯆꯦꯟꯗꯨꯅ ꯑꯁꯣꯡꯕ ꯀꯌꯥꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯤꯔꯕꯗꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯈꯤꯗꯕꯗꯨꯗꯅꯤ ꯃꯇꯝꯅꯗꯤ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯌꯥꯆꯪꯂꯛꯂꯦ ꯑꯃꯝ ꯑꯉꯥꯟ ꯁꯤꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯁꯨꯛꯄ ꯎꯃꯪꯁꯤꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯃꯆꯤ ꯎꯔꯝꯕ ꯑꯗꯨ ꯎꯔꯛꯇ꯭ꯔꯦ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛꯁꯨ ꯃꯥꯒꯤ ꯃꯀꯣꯜꯗ ꯆꯪꯅꯈꯤꯕ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯑꯆꯤꯛꯄꯒꯤ ꯃꯇꯧ ꯑꯣꯏꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯦ ꯑꯗꯨꯒ ꯑꯍꯤꯡꯁꯤꯃ ꯌꯥꯔꯦꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯇꯞꯅ ꯇꯞꯅ ꯅꯨꯃꯤꯠ ꯆꯪꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯨꯅ ꯊꯥꯜꯂꯒ ꯑꯩꯒꯤ ꯇꯨꯝꯐꯝ ꯁꯦꯝꯅꯅꯕ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯁꯦꯝꯃꯤ ꯇꯨꯝꯐꯝ ꯁꯦꯝꯂꯦ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯃꯩ ꯍꯧꯒꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯎꯅꯥ ꯑꯀꯪꯕ ꯈꯔ ꯎ ꯑꯀꯪꯕ ꯈꯔ ꯇꯧꯔꯒ ꯃꯩ ꯍꯧꯒꯠꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯄꯥꯛ ꯍꯧꯗꯦ ꯃꯝꯅꯒ ꯃꯝꯕꯅꯦ ꯇꯣꯔꯆ ꯂꯥꯏꯠꯇꯨꯁꯨ ꯀꯌꯥ ꯉꯥꯟꯗꯕꯅꯤꯅ ꯐꯖꯅ ꯁꯦꯡꯅ ꯎꯗꯦ ꯃꯩꯈꯦꯠꯇꯨ ꯈꯦꯠꯅꯕ ꯂꯥꯛꯅꯔꯤꯉꯩ ꯑꯀꯣꯏꯕꯗ ꯎꯁꯥ ꯋꯥꯁꯥ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯀꯤꯕ ꯑꯃꯅꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯂꯝꯍꯨꯏ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯧꯅ ꯇꯥꯔꯛꯏ ꯑꯩ ꯀꯤꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯩꯈꯦꯠꯇꯨ ꯀꯟꯅ ꯈꯦꯠꯂꯤ ꯀꯥꯏꯅꯊꯪꯗ ꯃꯩ ꯕ꯭ꯔꯪ ꯍꯧꯔꯛꯇꯨꯅ ꯉꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯗ ꯃꯃꯤꯠ ꯃꯨꯁꯤꯟ ꯃꯨꯕ ꯃꯁꯝ ꯃꯥꯡꯂꯣꯝꯗ ꯂꯣꯏꯅ ꯊꯥꯗꯕ ꯑꯃꯅ ꯄꯥꯛꯊꯔꯒ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯃꯌꯥ ꯍꯤꯒꯠꯂꯒ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯑꯩ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯣꯡꯊꯣꯛꯏ ꯑꯗꯨꯒ ꯎꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯈꯥꯡꯍꯟ ꯍꯟꯗꯣꯛꯈꯤꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯏ ꯀꯤꯕꯅ ꯏꯁꯥꯁꯤ ꯊꯛ ꯅꯤꯛꯏ ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕꯗ ꯊꯋꯥꯏꯗꯤ ꯃꯩꯅ ꯉꯝꯃꯤ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯅꯕꯗꯨꯗ ꯑꯩ ꯃꯩꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯋꯥꯈꯜꯁꯨ ꯃꯀꯥ ꯈꯖꯤꯛꯇꯪꯗꯤ ꯂꯥꯡꯊꯣꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯁꯛꯇꯝꯗꯨꯗꯤ ꯃꯤꯠꯁꯤꯗꯒꯤ ꯂꯦꯡꯗ꯭ꯔꯤ ꯐꯤꯕꯝꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯄ ꯍꯧꯔꯛꯏ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯥꯏꯀꯩ ꯈꯪꯂꯛꯇ꯭ꯔꯦ ꯃꯩꯗꯨ ꯃꯨꯠꯇꯅꯕ ꯑꯩ ꯎꯅꯥ ꯋꯥꯅꯥ ꯈꯣꯝꯖꯤꯟꯕ ꯂꯦꯞꯇꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯑꯀꯣꯏꯕꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯁꯨ ꯇꯥꯔꯤ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯈꯥꯛꯅ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯄꯦꯟꯗ꯭ꯔꯕꯗꯧꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛꯇꯪꯗꯤ ꯂꯥꯎꯏ ꯀꯅꯥꯅꯣ ꯃꯤꯔ ꯂꯥꯏꯔ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯋꯥꯍꯩꯁꯤ ꯍꯥꯏꯗꯣꯛꯈꯤꯕꯗ ꯏꯁꯥꯗ ꯊꯧꯅꯥ ꯈꯖꯤꯛꯇꯪꯗꯤ ꯂꯥꯛꯏ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯩ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯊꯥꯟꯗꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯤꯍꯤꯡ ꯃꯅꯝ ꯑꯃ ꯑꯣꯏꯅ ꯅꯝꯃꯛꯄꯁꯤꯗ ꯑꯩ ꯀꯗꯣꯝꯗꯩꯅꯣ ꯈꯜꯂꯒ ꯌꯦꯡꯉꯨꯕꯅꯤ
ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯍꯛꯆꯥꯡ ꯑꯃꯅ ꯉꯥꯊꯔꯛꯄꯗꯧꯅ ꯚꯥꯏ ꯍꯥꯏꯅ ꯀꯧꯔꯛꯄꯗꯣ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯅꯤꯗꯨ ꯃꯃꯤꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯒ ꯃꯊꯕꯥꯛꯇꯨꯁꯨ ꯊꯦꯛꯇꯣꯛꯂꯒ ꯌꯥꯝ ꯋꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯅꯤꯗꯨ ꯂꯩꯃꯥꯏꯗ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯔꯛꯏ꯫ ꯌꯥꯝꯅ ꯋꯥꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯈꯨꯗꯛ ꯑꯁꯤꯗꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯕ ꯈꯨꯠꯁꯥ ꯑꯃꯅ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯩ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯤꯀꯞ ꯈꯥꯡꯗꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯩꯅꯥꯛ ꯑꯁꯤꯗ ꯃꯩ ꯌꯥꯏꯔꯝꯕꯗꯒꯤ ꯋꯥꯃꯟꯗꯅ ꯇꯨꯝꯊꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩ ꯅꯤꯡꯁꯥꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯍꯨꯃꯥꯡꯁꯨ ꯀꯥꯈꯠꯂꯝꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯁꯤꯒꯦ ꯈꯟꯅ ꯑꯩ ꯈꯜꯂꯤꯕ ꯇꯦꯟꯠꯇꯨꯗ ꯆꯪꯉꯛꯏ꯫ ꯃꯅꯨꯡꯗꯗꯤ ꯃꯝꯃꯤ꯫ ꯃꯄꯥꯟꯗꯗꯤ ꯑꯆꯥꯛꯄ ꯃꯩꯗꯨꯗꯩ ꯊꯣꯛꯂꯛꯄ ꯃꯩꯉꯥꯜꯗꯨꯅ ꯇꯦꯟꯠꯇ ꯃꯃꯤ ꯇꯥꯏ꯫ ꯑꯩ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯩꯒꯤ ꯐꯣꯟꯗꯨꯁꯨ ꯃꯅꯤ ꯊꯤꯔꯤꯉꯩ ꯇꯥꯍꯧꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯅ ꯀꯗꯥꯏꯗ? ꯍꯧꯖꯤꯛꯄꯨ ꯑꯩ ꯑꯍꯤꯡꯁꯤ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯋꯥꯈꯜꯁꯤ ꯈꯟꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯪꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯦꯟꯠꯇꯨꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩ ꯇꯨꯃꯤꯟꯅ ꯅꯥꯀꯣꯡ ꯊꯥꯡꯒꯠꯂꯒ ꯇꯥꯏ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯇꯥꯗ꯭ꯔꯁꯨ ꯁꯥꯍꯨꯝꯗꯨꯗꯗꯤ ꯃꯤ ꯑꯃꯒꯤ ꯁꯥꯍꯨꯝꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯆꯞ ꯂꯦꯞꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛ ꯆꯠꯂꯤ꯫ ꯇꯦꯟꯠꯗ ꯇꯥꯔꯛꯂꯤꯕ ꯎꯅꯥ ꯋꯥꯅꯥ ꯂꯦꯡꯕꯒꯤ ꯃꯃꯤꯗꯨꯗ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯤꯇꯝ ꯑꯃꯒꯤ ꯃꯃꯤ ꯃꯥꯟꯕꯁꯨ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯏꯇꯣꯝꯇꯒ ꯑꯣꯏꯕꯒ ꯑꯩ ꯊꯧꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯇꯥꯕ ꯅꯠꯇꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯤꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯃꯀꯣꯛꯇꯨ ꯅꯣꯟꯊꯕ ꯃꯥꯜꯂꯤ ꯂꯩꯃꯥꯏꯔꯣꯝꯗ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜ ꯀꯗꯥꯏ? ꯑꯩꯒꯤ ꯋꯥꯁꯛ ꯀꯗꯥꯏ? ꯏꯕꯥꯅꯤ ꯋꯥꯁꯛꯁꯤ ꯀꯗꯥꯏꯅꯣ? ꯋꯥꯍꯩꯁꯤꯡꯁꯤ ꯇꯥꯕꯗ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯌꯦꯛ ꯐꯖꯅ ꯁꯦꯡꯗ꯭ꯔꯁꯨ ꯋꯥꯁꯛ ꯍꯥꯏꯕꯁꯤꯃꯗꯤ ꯄꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯦꯟꯠꯁꯤ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯈꯥ ꯋꯥꯡ ꯈꯪꯗꯅ ꯆꯤꯡꯉꯛꯏ꯫ ꯑꯩ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤꯁꯦ? ꯑꯩ ꯑꯁꯨꯝꯅ ꯊꯋꯥꯏ ꯊꯥꯔꯒꯦ ꯈꯜꯂꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯎꯏ, ꯀꯅꯥꯅꯣ ꯑꯊꯦꯡꯕꯁꯤꯗ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯔꯤꯁꯦ? ꯅꯔꯤꯜ ꯂꯩꯔꯗꯤ ꯊꯣꯛꯂꯛꯎ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯍꯦꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯉꯁꯥꯏ ꯇꯧꯔꯝꯕꯗꯨ ꯑꯃꯠꯇ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯩꯗꯤ ꯑꯗꯨꯃꯛ ꯆꯥꯛꯂꯤ꯫ ꯑꯩ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯃꯩꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯩ ꯑꯃꯨꯛ ꯇꯤꯛꯅ ꯇꯤꯛꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯩ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯩꯆꯥꯛ ꯂꯩꯔꯛꯇꯕꯅ ꯃꯨꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯎꯏꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯑꯩꯒꯤ ꯈꯖꯥꯏꯗ ꯑꯌꯤꯡꯕ ꯐꯥꯎꯔꯛꯄꯗꯨꯗ ꯃꯥꯏꯗ ꯅꯥꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯏ ꯇꯩꯔꯝꯃꯤ꯫ ꯏꯁꯥ ꯄꯨꯝꯕ ꯀꯣꯏꯃꯥ ꯃꯥꯏ꯫ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯗ ꯇꯩꯔꯝꯂꯤꯕ ꯏꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯔꯥꯞꯄꯗ ꯂꯃꯣꯏ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯒꯤ ꯎꯅꯥꯁꯤꯡ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯂꯩꯔꯤꯕ ꯈꯔ ꯁꯨꯛꯄ ꯖꯒꯥꯗꯨꯗꯩ ꯁꯤꯊꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯗꯥꯕꯨꯡꯆꯥ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯑꯩ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯝꯕ ꯑꯣꯏꯕꯅꯤꯅ ꯀꯅꯥꯁꯨ ꯎꯗꯦ꯫ ꯉꯁꯤꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯈꯨꯇꯧꯁꯤ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯉꯁꯥꯏꯗꯩ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯤꯗꯨꯁꯨ ꯂꯦꯞꯇꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯆꯪꯁꯤꯜꯂꯨꯕ ꯈꯨꯗꯤꯡ ꯂꯥꯞꯊꯣꯛꯈꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯑꯩꯒꯤ ꯇꯦꯟꯠ ꯂꯩꯍꯧꯕ ꯃꯐꯝꯗꯨ ꯂꯥꯞꯄꯦ꯫ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯍꯜꯂꯁꯨ ꯐꯔꯛ ꯇꯥꯕ, ꯆꯪꯁꯤꯜꯂꯒꯅ ꯀꯔꯤ ꯑꯣꯏꯕ? ꯋꯥꯈꯜꯁꯤ ꯈꯟꯅ ꯈꯟꯅ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯟꯗꯨꯅ ꯑꯩ ꯆꯪꯁꯤꯟꯕ ꯂꯦꯞꯇ꯭ꯔꯦ꯫ ꯀꯥꯏꯅꯊꯪꯗ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯃꯤ ꯃꯥꯟꯕ ꯑꯃ ꯐꯝꯕꯗꯨꯁꯨ ꯎꯔꯦ꯫ ꯑꯩꯅ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩ ꯂꯥꯞꯇꯛꯅ ꯀꯧꯏ, ꯀꯅꯥꯅꯣ ꯑꯗꯨꯗ ꯐꯝꯂꯤꯕꯗꯣ? ꯃꯅꯤ, ꯃꯅꯤꯔꯣ? ꯑꯩꯅ ꯀꯧꯔꯤꯕꯁꯤ
तादब माली करीमत खुमलकते अमुकसु कौई कनानो हाइबने ताद्रो ताद्रो अइना कौरिसे अमंबसिद कीद्रो हंदकसु ताद्रे फरे फरे अदुदी चंगसिलगा हंगगे हाइदुन अई चंगसिले तपना तपना फमलिबा मीदो नुपारा नुपीरसु खंगदे फीमु अमना मकोकते मखोंग फाउ खुमजिले तुम ओंथोकपा माना सुम चंगसिलकपदा मी अपुंबा मनमसु हेक नमलई मनाक हेक यौसिनबगा ममाइदो फट लैथोरई अकीबगी मसकने ममित अनिमक पुमतोय तोयरे मदुदगी चेंथरकपा इदुना ममाइदो पुमतैतै मचिन बाल अदुसु करिगुम पोसक अमना सुगाइखिबगी येंबा याद्रे मसम मना अदु इफा फारदुना अइंगोंद मुन्ना येंलगा ओनसिलई मसा पुंबा अई खंगबोय करिबोय लोंगना दोय टॉर्च लाइट तुसु खुतैना थोक्रे तपना तपना तमथीरबा थवाई अदुना इनाक्ता चंगसिलई अदुगा दाबुंजा नंग अई खंगलिब्रा अइना नंग आइजरइसि नंग नोंमता खंगबिदब्रा असुमना हायरकपदा अइना कनानो नंग हा चंगसिलकनो अइगी इनाक्ता चंगसिलकनो वाहिदु ताबदा फत्रबा थवाइदु कबलई नंगना अइबु नुंगसिबिबसे सिगिदमक्तरा अइ कीरबसु कीना अमंबा मरक्तुदा ममाइदु सुम येंबदा प्रिया यामना मालकी अइना यामना थाजदबा मोंगदा थवाइ चाकना प्रिया हाइदोकी मसी ताबदा इमांगदा लेपलंबा थवाइसि संग संगदुना लाउबा खोंबा हौरकी नोंलै नुंसिसु कन्ना सिटपा हौरकी चटलंबदै मथकलोमदा पाइखटखिदुना अकीबा खोंजेल अमदा कन्ना लाउरकी अइना नंगी थवाइ सोइदना लौगनी वाही खरसी हाइरमदुना अइंगोंदा यामना यांगना पाइसलई अदुगा खौरी चरम असिदा कन्ना मेसलई मखयान अराउपदुदै मरै असांगबदसु तिंथोरक्तुना अइगी माइदा लेक्सलई इहिंग मनमना लोइरबा हक्चांगसिना अइगी थबाकता फमथरक्तुना खौरी चरम पाइरंबा मखुत्तुना अइगी मित्सि तमना लामकी अदुगा मित कोथोक तौगी तौरी अइ फना कन्ना लाउकी अदुबो मागी मपांगलदुना कन्मनखिबना इसा लेंबदि ngamdre अदुबो यामना nganba maingal ama lakpugum tawrappadagi fatraba lai asi ai thaduklamlaga mangkre ai mai mit paiduna anaba khangi ai ki inakta mi ama sensilaktuna aibo chingkhalai miyoi adu atai kana su oramdre ai ki maru manini mani nari bai sopra kai kai de sui makutta maibul achouba ama pairaga ai ki nakanda phamthabadu ai wauri wauri uri ai yamna wana mabu kon sindun tengthai bai ai kadai da chaluge ai yamna ware hai kasu tawrose ai leirisi de hoje adubo nang kadai da chaluge as ai ki mitse yamna nuaitre se ai samgese hawgalo chalase asigi umangsida aigi tentu khalawi aduda leirose asumna ibani samna duna lagle mafamdu yobaga mana hairi ngasai do aisu khangaude nak yet yengu bada ibani chatman rambade nangsu aigi mangda leramdre hoichat chatuna thibane kauraga adum phangde aisune nang lakli boy khale adugadi nang tungda su leramdre ado ngasi ahingse abem ki thawaina aise fasana laknare bai aisuni mafam sida kuina potharaga leibase khudong thigedaba male ngasai de ai mai mutana ba kanna honaraga ni leirise mainakta di masu thoina mathi phongma ngamde aduda kona khonjel ama tayana lakpada nang leiramsini bai adudo ai ki hakchangda mana nan tharaga ni leirise mitchidasu khujinduna kanna paisalai ai mitche yamnare fajanasu sen udre asumna wari sana duna ibani ahing simalele karigumba hainadaba thodok thoina thoktre nongale tumdabagi isasu loina soktare aikhoina lakiba mafamdo phangnaba thide yadi haiduna aikhoi amuk chatpa hore handakti ibani lapthoknadre panglap lapnadi laktre adubo khara chalaga pukri amasu
ꯂꯩꯕ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯑꯔꯤꯕ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯈꯜꯂꯛꯏ ꯂꯥꯏꯁꯪ ꯂꯩꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯏꯁꯣꯔꯅ ꯃꯐꯝꯁꯤ ꯀꯣꯜꯂꯤ ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯐꯝꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯃꯍꯧꯁꯥ ꯅꯠꯇꯕ ꯐꯤꯕꯝ ꯈꯔ ꯊꯦꯡꯅꯩ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯤ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯃꯐꯝꯁꯤ ꯃꯤ ꯂꯩꯔꯝꯕꯒ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯈꯣꯡꯆꯠꯁꯤ ꯑꯩ ꯃꯐꯝꯁꯤꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯀꯃꯥꯏꯅ ꯃꯐꯝꯁꯤ ꯌꯧꯕꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯁꯥꯗ ꯐꯥꯎꯏ ꯑꯣꯏꯔꯣꯏꯗ ꯅꯪꯁꯨ ꯀꯥꯏꯗꯩꯅꯣ ꯅꯠꯇꯦ ꯚꯥꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯖꯧ ꯑꯩ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯈꯔꯗꯤ ꯐꯪꯏ ꯑꯁ ꯅꯪꯁꯨꯕ ꯃꯥꯏꯕ ꯄꯥꯟꯖꯤꯗꯧꯅ ꯂꯩ ꯐꯥꯎꯕ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯋꯥꯈꯜꯁꯦ ꯆꯨꯝꯒꯜꯂꯤ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ ꯍꯣꯏꯅꯦ ꯑꯗꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏ ꯊꯤꯗꯣꯏꯅꯣꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯔꯁꯨ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ ꯑꯁ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯚꯥꯏ ꯅꯪꯒꯤ ꯋꯥꯁꯤꯅ ꯑꯇꯥꯕ ꯃꯤꯅ ꯁꯣꯏꯗꯅ ꯅꯣꯛꯅꯔꯅꯤ ꯐꯥꯒꯤ ꯇꯧꯔꯛꯀꯅꯣ ꯐꯥꯒꯤꯕꯨ ꯀꯩꯅꯣ ꯐꯥꯒꯤ ꯃꯥꯟꯁꯤꯜꯂꯛꯑꯦꯕ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯣ ꯑꯩ ꯈꯤꯇꯪ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ ꯃꯅꯤꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯕꯗ ꯁꯨꯝ ꯇꯧꯁꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯔꯣꯏ ꯍꯥꯏꯁꯤꯗꯤ ꯕꯦꯔꯥ ꯀꯥꯅꯤꯗ ꯃꯅꯤꯁꯨ ꯈꯤꯇꯪ ꯁꯥꯎꯕ ꯃꯥꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯔꯤꯅꯣ ꯅꯪꯅ ꯁꯥꯎꯒꯠꯂꯛꯏꯗꯨꯅ ꯃꯅꯤꯅ ꯈꯨꯝꯂꯛꯏ ꯃꯤꯅ ꯍꯥꯏꯕ ꯋꯥꯗꯤ ꯇꯥꯗꯦ ꯑꯃꯨꯛꯇ ꯃꯥ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯃꯇꯥꯡ ꯆꯥꯗꯅ ꯃꯔꯝ ꯆꯥꯗꯅ ꯋꯥ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯛꯏꯁꯤ ꯑꯩ ꯈꯟꯖꯥꯟꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯐꯔꯦ ꯚꯥꯏ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯨꯛꯅꯤꯡꯅ ꯀꯔꯤꯅꯣꯃ ꯐꯥꯎꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯩ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯣ ꯃꯔꯝ ꯈꯪꯗꯣꯛꯂꯒꯦ ꯃꯅꯤꯗꯨ ꯀꯔꯤꯝ ꯈꯨꯝꯂꯛꯇꯦ ꯁꯥꯎꯅꯤꯡꯅ ꯅꯥꯀꯟꯗ ꯆꯠꯊꯣꯛꯇꯨꯅ ꯂꯩ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯗꯧꯕ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯄꯨꯔꯛꯏꯕ ꯇꯦꯟꯇꯨ ꯈꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯥꯗꯤ ꯅꯥꯀꯟꯗ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ ꯑꯁꯨꯝ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯛꯄꯗ ꯄꯦꯇꯤ ꯑꯃꯈꯛ ꯇꯥꯔꯝꯕꯗꯣ ꯊꯦꯡꯅꯩ ꯂꯧꯈꯠꯂꯒ ꯌꯦꯡꯕꯗꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯄꯦꯇꯤ ꯑꯃ ꯑꯣꯏꯔꯝꯈꯤ ꯃꯅꯤꯅ ꯊꯥꯏꯅ ꯑꯃ ꯇꯣꯏꯅ ꯐꯥꯕ ꯄꯦꯇꯤꯗꯣ ꯌꯥꯝꯅ ꯃꯥꯜꯂꯛꯏ ꯑꯩ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯄꯦꯇꯤꯗꯣ ꯄꯥꯏꯁꯤꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯃꯐꯝꯁꯤꯗ ꯃꯥ ꯌꯥꯎꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯩ ꯆꯤꯡꯅꯔꯦ ꯑꯩ ꯍꯥꯟꯅꯗꯤ ꯊꯣꯏꯅ ꯈꯜꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯟꯁꯤꯜꯂꯛꯏ ꯑꯃꯔꯣꯝꯗ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯀꯔꯤ ꯃꯇꯥꯡꯗꯕꯨꯅꯣ ꯑꯩꯅ ꯆꯤꯡꯅꯗꯣꯏꯁꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯍꯣꯏꯗ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯔꯝꯅꯤ ꯈꯟꯗꯣꯛꯏ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯌꯦꯡꯂꯁꯤ ꯍꯥꯏꯅꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯗꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯅꯤꯡꯏ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯂꯩꯔꯤꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯗꯨꯝ ꯍꯨꯅ ꯐꯖꯩ ꯀꯅꯥꯒꯨꯝꯕ ꯑꯏꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯈꯜꯂꯤ ꯃꯐꯝꯁꯦ ꯍꯥꯏꯅꯩ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯃꯝꯕꯗ ꯂꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗꯤ ꯑꯆꯤꯛꯄꯗ ꯇꯧꯏ ꯑꯗꯨꯒ ꯂꯥꯏ ꯃꯊꯤ ꯐꯣꯡꯕꯅ ꯑꯍꯤꯡ ꯑꯃꯝꯕꯗ ꯏꯕꯥꯅꯤꯁꯤ ꯊꯑꯣꯏꯅ ꯍꯦꯛ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯚꯨꯠ ꯊꯤꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯄꯤꯔꯤꯕ ꯀꯌꯥꯁꯦ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩ ꯁꯤꯕ ꯀꯤꯗꯅ ꯃꯐꯝꯁꯤꯗ ꯑꯕꯦꯝꯒꯤ ꯊꯋꯥꯏꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯌꯥꯆꯪꯂꯛꯄꯒꯤ ꯃꯇꯝꯁꯦ ꯀꯥꯎꯖꯦꯡ ꯍꯔꯥꯎ ꯈꯣꯡꯕ ꯈꯔ ꯍꯧꯔꯛꯏ ꯃꯗꯨ ꯅꯠꯇꯕ ꯈꯣꯟꯖꯦꯜ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ ꯃꯅꯤꯁꯨ ꯑꯩꯅ ꯃꯩ ꯍꯧꯒꯠꯐꯝ ꯁꯦꯝꯃꯤꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯍꯥꯟꯅꯗꯧꯅ ꯏꯉꯥꯡ ꯉꯥꯡꯅꯗ꯭ꯔꯦ ꯏꯁꯨꯛ ꯁꯨꯛꯄꯒꯨꯝ ꯇꯧꯏ ꯑꯩꯅ ꯃꯅꯤꯗ ꯍꯥꯏ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯥꯏꯗꯩ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯚꯥꯏ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ ꯚꯥꯏ ꯑꯗꯨꯏ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯀꯩꯝ ꯇꯧꯗꯦꯃꯤ ꯚꯥꯏ ꯃꯥꯅ ꯈꯨꯝꯂꯛꯏꯕ ꯃꯑꯣꯡꯁꯤ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯗꯤ ꯃꯥ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯗꯨꯃꯛꯁꯨ ꯇꯧꯈꯤꯗꯦ ꯉꯔꯥꯡ ꯑꯍꯤꯡ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ
ꯑꯗꯨꯅ ꯑꯩ ꯋꯥꯈꯜꯁꯤ ꯃꯑꯣꯟ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯃꯅꯤꯗ ꯍꯥꯏ ꯅꯪ ꯃꯐꯝꯁꯤ ꯍꯩꯅꯗꯕ ꯃꯥꯜꯂꯤ ꯃꯅꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥ ꯀꯔꯤꯕꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯥꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯆꯠꯂꯁꯤ ꯍꯥꯏꯔꯁꯨ ꯆꯠꯂꯁꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯔꯦꯗꯅ ꯑꯗꯨꯕꯨ ꯅꯪ ꯍꯥꯟꯅꯒꯗꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤꯗ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯐꯝꯁꯤ ꯌꯧꯕꯗ ꯁꯥꯎꯝ ꯑꯃ ꯐꯪꯏ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯋꯥꯍꯩ ꯈꯔꯁꯤꯗ ꯑꯩ ꯅꯣꯛꯊꯣꯛꯂꯣꯏ ꯏꯍꯦ ꯅꯪꯅ ꯉꯁꯥꯏꯗꯤ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯣꯛꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯏ ꯃꯥꯁꯨ ꯅꯣꯛꯅꯤꯡꯉ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯈ꯭ꯔꯦ ꯑꯃꯝꯕꯒꯤ ꯑꯍꯤꯡꯁꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯤ ꯖꯔ ꯆꯠꯈꯤ ꯏꯕꯥꯅꯤꯁꯨ ꯃꯩꯒꯤ ꯑꯀꯣꯏꯕꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯍꯤꯡ ꯑꯃ ꯇꯨꯝꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯑꯩꯁꯨ ꯆꯣꯛꯊꯔꯛꯏ ꯍꯥꯏꯐꯦꯠ ꯎꯏꯊꯕ ꯐꯥꯎ ꯌꯥꯎꯔꯛꯏ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯑꯩ ꯇꯨꯝꯊꯈ꯭ꯔꯦ ꯑꯕꯦꯝꯅ ꯍꯥꯏꯔꯛꯏ ꯗꯥꯕꯨꯡꯆꯥ ꯍꯥꯎ ꯀꯩꯗꯧꯔꯦ ꯁꯦ ꯀꯤ ꯆꯦꯟꯁꯦ ꯑꯦ ꯀꯅꯥꯒꯤꯅꯣ ꯅꯪꯒꯤꯅꯦ ꯇꯣ ꯕꯤ ꯊꯥꯔꯤꯁꯦ ꯐꯖꯩ ꯀꯥꯏꯗꯩ ꯂꯩꯔꯛꯏꯅꯣ ꯉꯁꯥꯏ ꯂꯩꯔꯛꯄꯅꯤ ꯄꯥꯝꯗꯕ꯭ꯔꯣ ꯄꯥꯝꯃꯤꯗ ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯔꯛꯄ ꯄꯣꯠꯄꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯄꯥꯝꯃꯣꯏꯗꯣꯏꯅꯣ ꯄꯥꯝꯕꯩ ꯋꯥꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯄꯥꯝꯃꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯄꯥꯝꯕ꯭ꯔꯥ ꯍꯛꯆꯥꯡ ꯊꯋꯥꯏ ꯂꯣꯏꯅ ꯄꯥꯝꯃꯤ ꯂꯣꯏꯅꯃꯛ ꯍꯥꯏꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯅꯪꯅ ꯏꯟꯊꯣꯛꯑꯒ ꯊꯝꯃꯤꯁꯦ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯍꯛꯆꯥꯡꯁꯤꯁꯨ ꯅꯪꯒꯤꯗꯃꯛꯇ ꯊꯝꯖꯕꯅꯤ ꯊꯋꯥꯏꯁꯤꯁꯨ ꯅꯪꯅ ꯅꯥꯊꯩꯕꯤꯔꯦ ꯑꯩ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯅꯪꯅꯁꯨ ꯊꯥꯖꯕꯤꯗꯦ ꯏꯍꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯅꯦ ꯑꯝꯇ ꯍꯥꯏꯔꯣꯏ ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯀꯗꯥꯏ ꯀꯤ ꯆꯦꯟꯗꯨ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯆꯦꯟ ꯑꯗꯨ ꯃꯨꯟꯒꯦ ꯇꯧꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯩꯅ ꯍꯥꯏ ꯇꯧꯅꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯃꯔꯝꯁꯨ ꯍꯥꯏꯗꯦ ꯑꯩꯒꯤꯅꯦꯅ ꯄꯤꯔꯛꯄ ꯄꯣꯠꯅꯤꯅ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯉꯝꯃꯣꯏ ꯊꯥꯗꯣꯛꯑꯣ ꯄꯤꯔꯛꯑꯣ ꯅꯪ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯐꯥꯎꯕ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯒ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠꯁꯤꯁꯨ ꯀꯩꯁꯨ ꯁꯦꯟꯅꯕꯤꯔꯣꯏ ꯈꯪꯉꯤ ꯄꯤꯔꯛꯑꯣ ꯑꯕꯦꯝ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯩꯒꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯦ ꯑꯁꯦꯡꯕꯩ ꯈꯔ ꯆꯠꯈꯤꯅꯦ ꯑꯣꯏ ꯉꯥꯏꯈꯣꯃꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯕꯦꯝ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯇꯤꯡꯉꯛ ꯑꯕꯦꯝ ꯀꯧꯗꯨꯅ ꯂꯩꯍꯧꯏ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯏꯁꯥꯁꯤ ꯏꯪ ꯂꯥꯎꯔꯝꯃꯤ ꯉꯁꯥꯏꯗꯩ ꯇꯧꯔꯤꯕꯁꯤ ꯃꯪꯅꯤ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯩꯅ ꯃꯅꯤꯗꯨ ꯍꯧꯗꯣꯛꯏ ꯃꯅꯤꯁꯨ ꯉꯥꯎꯐꯤꯡ ꯍꯧꯒꯠꯂꯛꯏ ꯑꯩꯅ ꯃꯅꯤꯗ ꯍꯥꯏ ꯚꯥꯏ ꯅꯪꯁꯦ ꯑꯩꯒꯤ ꯑꯋꯥꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯣ ꯏꯕꯥꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯀꯥꯟꯅꯐꯝꯕꯨ ꯈꯪꯈꯤꯗ꯭ꯔꯥ ꯈꯪꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯊꯥꯖꯔꯛꯇ꯭ꯔꯦ ꯑꯦ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯕꯨꯁꯨ ꯄꯨꯗꯧꯕꯒꯤ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯨꯗ ꯈꯪꯗꯦ ꯑꯩꯁꯦ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯛꯏ ꯃꯪꯂꯥꯟꯗꯅ ꯑꯕꯦꯝꯅ ꯑꯩꯕꯨ ꯂꯥꯛꯅꯔꯤ ꯇꯥꯏꯕꯪꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯃꯨꯡ ꯅꯪ ꯑꯩ ꯄꯨꯝꯅꯃꯛ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯒꯅꯨꯁꯦ ꯑꯗꯣ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯑꯣꯏꯔꯔꯣꯏ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯁꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯩꯁꯦ ꯃꯨꯊꯠꯂꯁꯤ ꯑꯗꯨꯒ ꯊꯋꯥꯏꯗꯨ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯊꯧꯏꯟꯁꯤꯟ ꯌꯥꯎꯗꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯂꯥꯛꯍꯜꯂꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯃꯔꯝ ꯈꯪꯍꯜꯂꯝꯗꯕ ꯂꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯍꯣꯏ ꯐꯔꯦ ꯚꯥꯏ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯂꯁꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯗꯧꯅ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯊꯤꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯈꯣꯡꯅꯥꯡ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯑꯃ ꯍꯧꯕꯗ
ꯎꯔꯤ ꯋꯥꯔꯤ ꯃꯌꯥꯝ ꯌꯥꯟꯊꯕꯗꯨ ꯎꯔꯛꯏ ꯎꯔꯤꯁꯤꯡꯗꯨ ꯌꯦꯡꯉꯨꯕꯗ ꯃꯔꯛꯇ ꯐꯤ ꯑꯃ ꯌꯥꯟꯕꯁꯨ ꯎꯔꯦ ꯃꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯔꯛꯈꯤ ꯃꯐꯝꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯐꯤ ꯑꯗꯨ ꯎꯕꯗ ꯑꯩ ꯍꯦꯟꯅ ꯆꯤꯡꯅꯔꯛꯏ ꯃꯗꯨꯗꯤ ꯑꯩꯅ ꯑꯕꯦꯝꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯈꯤꯕ ꯐꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯔꯛꯏ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯑꯩꯅ ꯃꯅꯤꯗ ꯍꯥꯏ ꯚꯥꯏ ꯑꯁꯤ ꯐꯤꯁꯤ ꯑꯩ ꯃꯁꯛ ꯈꯪꯒꯨꯝ ꯇꯧꯏ ꯑꯩ ꯎꯊꯛꯇ ꯀꯥꯒꯦ ꯅꯪ ꯃꯩ ꯀꯥꯞꯄꯛꯑꯣ ꯐꯤꯁꯤ ꯂꯧꯊꯒꯦ ꯃꯅꯤꯅ ꯍꯣꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯑꯩ ꯑꯃꯝꯕꯁꯤꯗ ꯃꯅꯤꯅ ꯇꯣꯔꯆ ꯀꯥꯞꯍꯟꯗꯨꯅ ꯎꯊꯛꯇ ꯀꯥꯈꯠꯂꯦ ꯐꯤ ꯑꯗꯨ ꯐꯪꯂꯦ ꯀꯤꯁꯤ ꯊꯣꯛꯂꯦ ꯑꯩꯅ ꯃꯅꯤꯗ ꯍꯥꯏ ꯚꯥꯏ ꯇꯨ ꯌꯦꯡꯉꯨ ꯑꯕꯦꯝꯒꯤ ꯐꯤꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯥꯗꯩ ꯀꯥꯞꯂꯛꯄ ꯃꯩꯉꯥꯜꯗꯨ ꯃꯨꯠꯈ꯭ꯔꯦ ꯃꯅꯤ ꯀꯩꯗꯧꯔꯦ ꯌꯥꯗ꯭ꯔꯕꯣ ꯃꯅꯤ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ ꯀꯩꯗꯧꯔꯒꯦꯃꯦ ꯎꯗ꯭ꯔꯦ ꯀꯥꯞꯄꯛꯑꯣ ꯀꯨꯝꯊꯔꯛꯂꯒꯦꯕ ꯇꯁꯦꯡꯅꯃꯛ ꯃꯅꯤ ꯀꯔꯤꯝꯇꯁꯨ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒ ꯃꯩꯗꯨꯁꯨ ꯊꯥꯜꯂꯛꯈꯤꯗ꯭ರೆ ꯑꯩ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ ꯑꯩꯕꯨ ꯑꯃꯝꯕꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯍꯨꯟꯗꯣꯛꯂꯝꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯅꯣ ꯈꯜꯂꯛꯂꯦ ꯑꯩ ꯀꯨꯝꯊꯁꯤ ꯀꯗꯥꯏ ꯃꯊꯛꯇ ꯂꯩꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯇꯣꯡꯂꯤꯕ ꯎꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯣꯡꯂꯛꯄꯒꯤ ꯅꯣꯝꯕ ꯍꯧꯔꯛꯏ ꯑꯩ ꯈꯪꯍꯧꯗꯅ ꯆꯤꯟꯁꯤꯗ ꯍꯥꯏꯗꯣꯛꯈꯤ ꯀꯅꯥꯅꯣ ꯃꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯍꯥꯏꯅꯕ ꯂꯩꯔꯤꯗꯨꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗꯤ ꯂꯥꯏ ꯏꯜꯂꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯁꯨ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯈꯨꯗꯛꯇ ꯑꯩ ꯀꯨꯝꯊꯗꯕ ꯌꯥꯗꯦ ꯈꯜꯂꯛꯏ ꯑꯗꯨꯗꯩ ꯑꯩ ꯐꯤ ꯑꯗꯨ ꯈ꯭ꯋꯥꯡꯗ ꯌꯥꯟꯁꯤꯜꯂꯒ ꯎꯁꯥꯗꯨ ꯂꯥꯝꯗꯨꯅ ꯁꯤꯠꯇꯨꯅ ꯀꯨꯝꯊꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠꯅ ꯄꯥꯏꯔꯛꯇꯨꯅ ꯀꯟꯅ ꯌꯥꯜꯂꯛꯈꯤ ꯑꯩ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯅꯣꯝꯃꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯑꯩ ꯐꯅ ꯀꯟꯅ ꯅꯤꯛꯄꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯏꯅꯊꯪꯗ ꯃꯈꯥꯔꯣꯝꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯐꯠ ꯀꯥꯞꯂꯛꯏ ꯃꯩꯉꯥꯜ ꯑꯗꯨꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯑꯕꯦꯝꯒꯤ ꯇꯝꯊꯤꯕ ꯁꯛꯇꯝꯗꯨꯅ ꯎꯊꯛꯇꯩ ꯌꯨꯡꯊꯅ ꯅꯣꯟꯊꯔꯒ ꯅꯣꯝꯃꯤ ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯌꯥꯜꯂꯤꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯎꯊꯛꯇꯩ ꯇꯥꯔꯛꯏ ꯃꯈꯥꯗ ꯌꯧꯕꯗꯗꯤ ꯑꯩ ꯁꯣꯔ ꯉꯥꯏꯍꯥꯛ ꯊꯤꯡꯉꯒ ꯈꯥꯡꯉꯤ ꯑꯗꯨꯒ ꯃꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯧꯒꯠꯂꯤ ꯚꯥꯏ ꯁꯣꯛꯄ꯭ꯔꯥ ꯑꯁ ꯁꯣꯛꯇꯦ ꯑꯁ ꯑꯩ ꯑꯅꯥꯕꯗꯨ ꯈꯥꯡꯉꯤ ꯉꯁꯥꯏꯗꯤ ꯀꯥꯏꯗ ꯂꯩꯔꯨꯔꯒꯦ ꯃꯩꯒ ꯃꯨꯠꯊꯠꯂꯛꯏꯗꯨ ꯅꯪ ꯉꯥꯎꯕ꯭ꯔꯣ ꯑꯩ ꯀꯩꯁꯨ ꯃꯨꯠꯊꯠꯇꯦꯅ ꯀꯩꯅꯣ ꯉꯥꯎꯈꯠꯂꯛꯀꯅꯣ ꯅꯪ ꯃꯩ ꯃꯨꯠꯊꯠꯄꯗꯩꯅꯦ ꯑꯩꯅ ꯑꯃꯝꯕꯁꯤꯗ ꯇꯥꯔꯛꯏꯁꯦ ꯅꯪꯗꯤ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯅ ꯀꯧꯕ ꯈꯨꯝꯂꯛꯄ꯭ꯔꯥ ꯅꯪꯅꯁꯨ ꯑꯩ ꯀꯧꯕ ꯃꯅꯤꯗꯤ ꯍꯥꯏꯐꯦꯠ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤ ꯍꯣꯏ ꯀꯧꯔꯤꯗꯨꯗꯤ ꯑꯗꯣ ꯚꯥꯏ ꯍꯧꯖꯤꯛꯀꯤꯗꯨ ꯎꯍꯧꯕ꯭ꯔꯥ ꯀꯔꯤꯕꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯒ ꯌꯥꯜꯂꯝꯕ ꯑꯕꯦꯝꯗꯣ ꯎꯍꯧꯗꯦ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯅꯪꯅ ꯃꯩ ꯊꯥꯜꯂꯛꯇꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦꯅ ꯑꯩ ꯀꯨꯝꯊꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯃꯤ ꯑꯃꯅ ꯄꯥꯏꯔꯛꯏ ꯑꯗꯣ ꯅꯪꯅ ꯑꯃꯨꯛ ꯀꯣꯟꯅ ꯃꯩ ꯊꯥꯜꯂꯛꯄꯁꯤꯗꯗꯤ ꯑꯕꯦꯝ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯇꯥꯔꯛꯏꯗꯣ ꯑꯁ ꯑꯗꯣ ꯚꯥꯏ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯤꯒꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯤꯁꯦ ꯑꯕꯦꯝꯒꯤꯅꯤ ꯍꯧꯖꯤꯛꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨ ꯉꯥꯏꯔꯁꯤ ꯚꯥꯏ ꯏꯕꯥꯅꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔꯗ꯭ꯔꯥ ꯈꯪꯗꯦ ꯚꯥꯏ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯩ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯐꯔꯁꯦ ꯐꯔꯦ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯏ ꯑꯕꯦꯝ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯌꯥꯗꯣ ꯇꯝꯂꯔꯣꯕ ꯑꯩ ꯅꯪꯒꯤ ꯆꯀ꯭ꯔꯤꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯤꯔꯒꯦꯅ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯤꯔꯒꯦꯅ ꯂꯥꯛꯂꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯦ ꯑꯁꯤ ꯈꯟꯅ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯐꯥꯎ ꯇꯥꯔꯛꯈꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯊꯣꯏꯅ ꯀꯝꯗꯧꯔꯤꯕ ꯌꯨꯝꯗꯅ
ꯀꯔꯝ ꯂꯩꯔꯝꯒꯗꯕ ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯁꯤꯁꯨ ꯀꯔꯤ ꯑꯣꯏꯅꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯄꯥꯜ ꯅꯠꯇ꯭ꯔꯕꯒꯨꯝ ꯇꯧꯔꯦ ꯋꯥꯈꯜ ꯀꯌꯥꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯀꯌꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯗꯟꯗꯤ ꯄꯤꯔꯛꯄ ꯉꯥꯏꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯦ ꯑꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯃꯥꯁꯨ ꯑꯩꯁꯦ ꯀꯗꯥꯏꯗ ꯀꯔꯝꯅ ꯂꯩꯔꯤꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗꯕꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯕꯕꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯕꯦꯝꯒꯤ ꯃꯃꯥ ꯁꯈꯤ ꯁꯤꯡꯅꯕ ꯑꯃꯒ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯄꯦꯟꯖꯕ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯃꯄꯨꯡ ꯐꯥꯕ ꯍꯧꯔꯛꯂꯦ ꯈꯟꯕꯁꯤ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯦꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯂꯕ ꯅꯣꯏꯁꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯈꯣꯏꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯁꯨ ꯂꯦꯝꯅ ꯊꯥꯕꯗꯤ ꯇꯧꯔꯔꯣꯏ ꯑꯩꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏ ꯐꯥꯎ ꯌꯧꯅ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯂꯦꯗꯨ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯃꯀꯥ ꯂꯥꯝꯅ ꯂꯩ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯦꯝꯁꯅ ꯏꯃꯥ ꯀꯝꯗꯧꯁꯤꯒꯦ ꯅꯨꯄꯥ ꯃꯆꯥ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯏꯜꯂꯨ ꯅꯆꯟꯅꯨꯄꯤꯒꯤ ꯊꯋꯥꯏꯅ ꯋꯥꯅ ꯆꯠꯈꯤꯕꯗꯣ ꯅꯪꯁꯨ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯕꯨ ꯏꯃꯥ ꯃꯁꯤꯃꯛꯇꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯣꯛꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯐꯅ ꯂꯥꯟꯕ ꯑꯣꯏꯔꯁꯨ ꯂꯥꯜꯂꯤꯕ ꯃꯤꯗꯨꯈꯛ ꯗꯟꯗꯤ ꯄꯤꯕꯗ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯨꯞ ꯃꯄꯥꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯟꯗꯕꯁꯦ ꯆꯨꯝꯗꯦꯗ ꯏꯃꯥ ꯍꯩ ꯑꯄꯪꯕ ꯎꯆꯤ ꯍꯥꯠꯀꯦ ꯍꯥꯏꯔꯗꯤ ꯎꯆꯤꯒꯤ ꯊꯥꯛꯄ ꯂꯥꯡꯗ ꯍꯧꯗꯣꯡ ꯈꯔꯁꯨ ꯑꯋꯥꯕ ꯇꯥꯕꯅꯤꯅꯦ ꯑꯁ ꯏꯃꯥ ꯑꯩ ꯃꯗꯨ ꯌꯥꯅꯤꯡꯕ ꯋꯥꯠꯂꯦ ꯅꯪꯒꯤꯁꯤ ꯃꯤꯒꯤ ꯃꯔꯜꯅꯤ ꯃꯤꯒꯤ ꯑꯣꯏꯔꯨꯔꯕ ꯄꯣꯠꯁꯛ ꯄꯥꯝꯗꯦ ꯁꯤꯔꯥ ꯏꯃꯥ ꯃꯤꯒꯤꯅꯤ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯄꯣꯠꯇꯣ ꯑꯩꯅ ꯐꯖꯅ ꯄꯥꯝꯂꯁꯨ ꯃꯨꯜꯂꯒ ꯂꯧꯕꯗꯤ ꯐꯠꯇꯦꯗꯅ ꯈꯪꯉꯦ ꯌꯥꯔꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤꯁꯨ ꯈꯟꯗꯕꯗꯩ ꯍꯦꯟꯗꯣꯛꯇꯨꯅ ꯅꯃꯥ ꯑꯩꯒꯤ ꯐꯥꯎꯕ ꯈꯟꯗ꯭ꯔꯦꯅꯦ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯖꯦꯝꯁ ꯁꯥꯎꯔꯞꯅ ꯐꯅ ꯂꯥꯜꯂꯁꯨ ꯆꯨꯝꯂꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ ꯊꯣꯏꯅ ꯀꯟꯅ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗꯦ ꯑꯗꯨꯒ ꯁꯈꯤꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯁꯣꯏꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯅꯣꯡꯃꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯁꯥꯟꯅꯕꯒꯤ ꯍꯩꯅꯕꯤꯗꯨ ꯂꯩꯕꯅꯤ나 ꯃꯗꯨꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯕꯕꯥ ꯈꯨꯃꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏ ꯃꯊꯥꯅ ꯎꯪꯕ ꯍꯥꯏꯗꯨ ꯌꯧꯔꯦ ꯃꯆꯥ ꯑꯩꯒꯤ ꯏ ꯄꯥꯎꯕꯨ ꯀꯔꯝꯅ ꯇꯥꯒꯅꯤ ꯃꯃꯧꯒꯤ ꯃꯥꯏꯀꯩꯅ ꯀꯗꯣꯝꯗ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗꯅ ꯑꯁꯥ ꯌꯥꯎꯗꯅ ꯍꯤꯡꯂꯤ ꯏꯆꯦꯁꯤꯡꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯄꯥꯎꯁꯤꯗ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩ ꯄꯨꯂꯤꯁꯇ ꯐꯥꯎꯕ ꯇꯥꯛꯅꯕ ꯁꯦꯝ ꯁꯥꯟꯅꯔꯦ ꯕꯕꯥ ꯑꯃꯗꯤ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯕꯥꯅ ꯏꯃꯥꯗ ꯍꯥꯏ ꯀꯝꯗꯧꯁꯤꯒꯦ ꯃꯃꯥ ꯄꯨꯂꯤꯁꯇ ꯇꯥꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯄꯥꯎ ꯉꯥꯏꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯗꯨ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡꯕꯅꯤ ꯏꯃꯧꯗꯣ ꯊꯥꯁꯨ ꯂꯦꯞꯂꯕꯅꯤ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯧꯔꯦꯅ ꯅꯨꯡꯉꯥꯏꯖꯔꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯑꯃꯨꯛ ꯌꯦꯡꯗꯣꯏꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯊꯣꯔꯛꯏ ꯄꯥꯈꯠꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯁꯨ ꯍꯜꯂꯛꯈꯤꯅꯤ ꯈꯟꯅ ꯋꯥ ꯇꯥꯅꯔꯤ ꯁꯣꯝꯗꯁꯨ ꯑꯩ ꯑꯍꯤꯡꯁꯤ ꯋꯥꯅ ꯂꯦꯜꯂꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯑꯁꯨꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯁꯣꯟꯊꯔꯤꯉꯩ ꯃꯤꯀꯨꯞꯇ ꯂꯥꯏꯁꯪ ꯃꯆꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯩ ꯃꯤꯠꯁꯤ ꯈꯥꯡꯁꯤꯡ ꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯁꯤ ꯃꯅꯤꯁꯨ ꯈꯪꯂꯝꯂ ꯃꯥꯜꯂꯦ ꯃꯥꯁꯨ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯝꯃꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯉꯁꯥꯏꯗꯩ ꯂꯩꯆꯤꯜꯅ ꯃꯝꯁꯤꯜꯂꯝꯕ ꯑꯇꯤꯌꯥꯁꯤ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯒ ꯄꯥꯟꯈꯠꯂꯛꯄ ꯊꯥꯖꯒꯤ ꯃꯉꯥꯜꯁꯨ ꯑꯁꯨꯛꯄ ꯎꯃꯪꯁꯤꯒꯤ ꯎꯅꯥ ꯃꯔꯛꯇ ꯇꯥꯔꯛꯏ ꯃꯆꯤ ꯃꯆꯤ ꯊꯥꯕꯜ ꯃꯉꯥꯜꯅ ꯎꯕ ꯍꯧꯔꯛꯂꯦ ꯃꯉꯥꯜ ꯑꯁꯤꯗꯁꯨ ꯏꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯎꯔꯦ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯏꯕꯥꯅꯤꯃꯛ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯈꯣꯏꯅꯁꯨ ꯏꯕꯥꯅꯤ ꯎꯕꯒꯤ ꯃꯑꯣꯡꯗ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯂꯛꯏ ꯑꯃꯝꯕ ꯃꯔꯛꯇ ꯃꯤꯠꯆꯥꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯩ ꯑꯉꯥꯡꯁꯤꯡꯗꯨ ꯂꯥꯏꯁꯪ ꯃꯅꯤꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯈꯛꯇꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯁꯨ ꯄꯤꯔꯛꯏ ꯑꯩꯁꯨ ꯃꯅꯤꯗ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏ ꯃꯥꯅꯁꯨ ꯌꯥꯔꯗꯨꯅ ꯏꯕꯥꯅꯤꯃꯛ ꯆꯦꯟꯁꯤꯜꯂꯤ
laisang tamna adubo urangba pumnamak mangre mani ki torchlight tu phat kapsinduna koyeng yengbada karigumba posak ama taramle khungatuna yengbadadi aigi manglan du ukhiba ki chen adu oiramki ai mang adubo khudak sita ningsinglaki madu hek ningsingruba mikupta torchlight tu khappa hori manina pop pop thaduna semi adubo adum yakidre ibanimak as haiduna ngayak lepi matang asidasu aigi khutta pairamba inapi adu kanagumba amana tapna chingakpagum tawi aigi wakalda mani oiraboi ningduna mani haina kawi mani sukhumai kaidore haina aina amuk onsilaga kaidorage hamui aduda manasu kaino kaidore haina khumai adudai aina khangne tawriba phibamsi mana natre haiba asi khalingai bikupta phi paisiliba khutsida kanagumba amana kanna paisilaktuna aibu maninglomda soro soro jingi aisu pakhat manbana lawi adubo upaidi leikide matang sida hena kiribadi thabal ki mangalda mamli mamli uriba mami tu chap yungna adum lepli ai maninglomda khara chathok tai mafam du dei ai haugatlaga leiringai matam du da aigi nakongda nangi marup ngasidi aina laurage wai asi haiduna aigi chinsi inai teirba khutsa kharana khumjalai aduga khwangsidasu lengba ngamdanaba kanna konsilai aduga aigi mittana murti gumna leplipa mamido makhut animak mathaklomda thangdalai aduga masa mathanta makhut namadu thudekjai mahaki mamigum oina uriba masa adudagi kanagumba amasu tapna lithorai makhut makhong loina lithoraga lithorakliba makhutuna mani ki mangaktu leithekre hausikti mani saru yaudraba mi gumna phadrak taduna leimaida lekthakre uriba mayamsi ai kanna lawi adubo chinda khumjiliba khutsa sina kanman khibana khonjeldi ithok thoktre adubo phajilamba pumba thadoruktuna aisu leimaida tu tharai adubo ai mani ki manakta chinsili thabal mangalda mani ihing nahing sana taduna lerami ai kapna mani mani haina kawbu lepte laibak phabadi mani aruiba sor phawbadi leiri mahaksu yamna wana aingonda yenglaga wa khara haiba hori bai ai abemdo yam lankre aina ha kari haibano bai phajana mayek seng hayo se nang aibu warong nuko ai kai sukhandi nang na hailing libudo hayo ngasidi ai ki aroiba lila loire bai se mari makhong samna dabo wangang lano ai hagot pige se ten leifum phau chemina se hagolo asi haiduna ai mahakpu sawale wana mahakpu samduna ten manung yore ai thawai yamna ware ai ki itauki phibam sida tairib i mayam dusu phajana taithokpire ngasai yarakidaba torchlight tuna thanduna thamle asumna ai mahaki masama udu tapna paiduna anaba kaya lokthokpire manina bai hairo ai asi haiduna kablai adumai dong nupana bo se kaithokese se asi haiduna phi amana sintharagliba mapi du taithokpi somda mani di makhut ani maktu teklabanina karim tamak lengba ngamdre mangak adu leithek lamlabasu siba makti si hautre mani na hari ai naphamda kokpa ngamlaroidaba pap mayam ama langsinkre wai si tabad ai tu chungkiba khangaude aina chetna thajaba misak amana aingonda asumna wa asi hairakani haiba ai asa tawrudabani adubo hairakliba mikupsidadi ai pura tayonare angakpa amaga loinana ai sumangonda khomi ha karibo ai ki patraba wakhal kayana ngasidi nangsu awafamda tabadai hendoktana ai ki punsibusu loisilakle bai adumai tongno hainingli wado adum dong hairo ai karimata khaloi nangonda abemdo matam kuirabai mamangda aina khanjarakba nupini adubu
ꯑꯩꯅ ꯅꯉꯣꯟꯗꯁꯨ ꯈꯪꯍꯟꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕꯗꯨꯗ ꯑꯩ ꯊꯃꯣꯏ ꯀꯥꯏꯈꯤ ꯀꯝꯗꯧꯕ ꯑꯩ ꯃꯍꯥꯛꯄꯨ ꯄꯥꯝꯖꯅ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯇꯥꯔꯛꯈꯤ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯎꯕꯗ ꯑꯩ ꯄꯦꯟꯊꯣꯛꯂꯒ ꯂꯩꯈꯤ ꯍꯣꯏꯁꯦ ꯍꯧꯈ꯭ꯔꯕ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯇꯝꯃꯛꯏꯕ ꯋꯥꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯃꯅꯤꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯏꯇꯥꯎꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯈꯟꯖꯔꯨꯕ ꯄꯨꯝꯕꯗꯣ ꯇꯞꯅ ꯃꯥꯡꯍꯟꯒꯦ ꯈꯜꯂꯛꯈꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯑꯣꯏꯔꯛꯈꯤ ꯅꯪꯒ ꯄꯨꯟꯅ ꯃꯥ ꯎꯅꯕ ꯆꯠꯄ ꯈꯨꯗꯤꯡ ꯑꯩ ꯋꯥꯅ ꯈꯥꯡꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯈꯤꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯈꯤ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯇꯧꯗ ꯑꯩ ꯏꯇꯣꯝꯇ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯑꯕꯦꯝꯅ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯁꯨ ꯃꯥ ꯑꯩꯉꯣꯟꯗ ꯇꯞꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯇꯥꯕꯁꯨ ꯍꯧꯔꯛꯈꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯀꯣꯛꯊꯛꯁꯤꯗ ꯄ꯭ꯔꯦꯁꯔ ꯇꯥꯕꯒꯨꯝ ꯊꯣꯛꯂꯦ ꯑꯕꯦꯝꯅꯕꯣ ꯃꯥꯅꯁꯨ ꯑꯩꯁꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯗꯕꯗꯣ ꯑꯩꯅ ꯎꯔꯛꯈꯤ ꯂꯣꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯗ ꯑꯩꯅ ꯈꯪꯈꯤ ꯃꯥꯁꯤ ꯃꯕꯨꯛꯆꯦꯜ ꯂꯦꯞꯄꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯅꯤ ꯅꯪꯒ ꯃꯥꯒ ꯈꯔ ꯂꯥꯞꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯣ ꯀꯝꯗꯧꯅ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯥꯝꯗꯕ ꯅꯦꯆꯔ ꯌꯥꯎꯔꯛꯄꯒꯤ ꯇꯣꯏꯅ ꯁꯥꯎꯔꯤꯕ ꯑꯗꯨꯈꯛꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯥ ꯑꯩꯒ ꯂꯣꯏꯅꯅꯕ ꯀꯟꯅ ꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯅꯣꯡꯃꯁꯨ ꯃꯥꯅ ꯑꯩꯒ ꯎꯅꯁꯦꯅ ꯀꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯐꯅ ꯀꯟꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯚꯥꯏ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯔꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯄꯨꯡꯉꯛ ꯃꯈꯩ ꯃꯉꯣꯟꯗ ꯍꯪꯉꯤ ꯃꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯃꯅꯤ ꯃꯃꯤꯠ ꯄꯤꯔꯥ ꯁꯤꯟꯊꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯂꯦꯞꯇꯦ ꯃꯥꯅꯤ ꯚꯥꯏ ꯄꯨꯝꯅꯃꯛꯁꯤ ꯑꯁꯦꯡꯕꯅꯤ ꯅꯪꯒ ꯃꯥꯒ ꯂꯥꯞꯅꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯕꯨꯁꯨ ꯈꯟꯖꯔꯨꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯕꯅꯤꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯍꯤꯛꯇꯣꯛꯄ ꯉꯝꯈꯤꯗꯦ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯥꯎꯕ ꯊꯝꯕ ꯍꯧꯔꯛꯈꯤ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯑꯩ ꯊꯃꯣꯏꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ ꯈꯜꯂꯨꯗꯕ ꯋꯥꯔꯤ ꯑꯃ ꯇꯥꯏꯕꯪꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯝꯕꯁꯤꯗ ꯑꯩ ꯍꯪꯒꯠꯂꯒ ꯅꯤꯡꯁꯤꯡꯉꯨꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯆꯦꯠꯅ ꯊꯥꯖꯔꯨꯕ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯑꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯁꯤꯗ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯦ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯂꯩꯁꯥ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯃꯇꯝꯁꯤꯗꯅꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯩ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯦꯅꯦꯜꯗ ꯀꯧꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯅꯤꯅ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯈꯤ ꯑꯕꯦꯝ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯇꯥꯃꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯏꯇꯥꯎꯅ ꯈꯪꯈ꯭ꯔꯒꯅ ꯀꯝꯗꯧꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯋꯥ ꯍꯦꯛꯇ ꯍꯧꯗꯣꯔꯛꯏꯁꯦ ꯃꯥ ꯌꯥꯝꯅ ꯀꯤꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯃꯥ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯅꯪ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦ ꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯁꯦ ꯅꯨꯄꯥ ꯊꯣꯛꯇꯕꯩ ꯋꯥ ꯅꯠꯇꯦ ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯀꯔꯤꯗ ꯅꯨꯡꯁꯤꯔꯤꯅꯣ ꯍꯛꯆꯥꯡꯇꯕꯨ ꯃꯤꯍꯧꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯋꯥꯍꯩꯁꯤ ꯄꯜꯂꯛꯄꯗ ꯃꯅꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯈꯤ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ ꯑꯩꯅ ꯅꯪ ꯍꯥꯟꯅ ꯐꯅ ꯄꯥꯝꯂꯝꯃꯤ ꯅꯨꯡꯁꯤꯔꯝꯃꯤ ꯍꯥꯏꯔꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯝꯖꯔꯕ ꯏꯇꯧꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯄꯪꯊꯍꯟꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯅꯇꯥꯠꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯄꯨꯝꯕ ꯄꯪꯊꯍꯟꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯔꯦꯗꯅ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯅꯪꯁꯤ ꯐꯥꯕ ꯇꯥꯔꯦꯅꯦ ꯇꯥꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯖꯔꯝꯕ ꯑꯩꯁꯤ ꯉꯁꯤꯗꯤ ꯏꯇꯥꯎꯒꯤ ꯃꯃꯤꯠꯇꯁꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯎꯔꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯅꯪꯒꯤꯁꯤ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯐꯪꯂꯦ ꯈꯟꯗꯨꯅ
ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯄꯅꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯑꯕꯨꯡꯆꯥꯗ ꯑꯩ ꯍꯥꯏꯒꯦ ꯅꯪꯅ ꯀꯤꯔꯤꯕ ꯋꯥꯐꯝꯗꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯅꯁꯤ ꯑꯀꯟ ꯊꯧꯅꯥꯗꯤ ꯁꯥꯔꯛꯀꯅꯨ ꯋꯥꯐꯝꯁꯤꯗ ꯃꯤ ꯌꯥꯎꯁꯜꯂꯛꯀꯅꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯉꯁꯥꯏꯒꯤ ꯅꯇꯥꯎ ꯍꯥꯏꯗꯅ ꯄꯜꯂꯤꯗꯤ ꯀꯔꯤꯒꯤ ꯋꯥꯍꯩꯁꯤꯅ ꯃꯅꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯑꯕꯦꯝꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯃꯗꯨꯗꯒꯤ ꯑꯕꯦꯝꯁꯨ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯤ ꯑꯆꯤꯛꯄ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯅꯤꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯕꯦꯝ ꯎꯁꯥ ꯑꯃ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯗꯨꯅ ꯃꯅꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯑꯕꯦꯝ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯤꯟ ꯇꯨꯝꯂꯕ ꯎꯁꯥ ꯑꯃꯅ ꯃꯃꯤꯠ ꯊꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤ ꯃꯊꯧ ꯑꯁꯤꯗ ꯃꯅꯤ ꯄꯥꯈꯠꯄꯅ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯑꯆꯤꯛꯄ ꯃꯐꯝ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯆꯤꯡꯌꯥꯁꯤꯗ ꯀꯩꯗꯧꯒꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯑꯁꯤꯕꯅ ꯁꯤꯈ꯭ꯔꯁꯨ ꯂꯩꯍꯧꯔꯤꯕ ꯃꯁꯥꯗꯤ ꯃꯥꯡꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯕꯦꯝꯒꯤ ꯏꯅꯐꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯆꯥꯎ ꯑꯗꯨꯗ ꯊꯧꯔꯤ ꯁꯥꯗꯨꯅ ꯌꯥꯟꯈꯠꯂꯤ ꯃꯐꯝꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝ ꯌꯧꯅꯕ ꯍꯜꯂꯛꯈꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯅꯤꯁꯨ ꯀꯞꯅ ꯂꯤꯔꯤ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯔꯤꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯃꯅꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯂꯛꯈꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯚꯥꯏ ꯅꯪꯅ ꯃꯉꯣꯟꯗ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯒ ꯃꯥꯅ ꯑꯩꯕꯨ ꯑꯣꯠꯂꯤꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯩ ꯅꯪꯅ ꯈꯜꯂꯛꯀꯅꯤ ꯈꯪꯕ ꯑꯩꯁꯨ ꯀꯨꯏꯔꯦ ꯄꯥꯎꯈꯨꯝꯗꯣ ꯑꯩꯁꯨ ꯈꯪꯅꯤꯡꯕꯅꯤꯅ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤ ꯃꯍꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯃꯔꯝꯁꯤꯡꯁꯤꯗꯕꯨ ꯈꯪꯂꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯚꯥꯏ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯦ ꯅꯪ ꯈꯛꯇꯅꯤ ꯍꯧꯈꯤꯕꯅ ꯍꯧꯈꯤꯕ ꯑꯣꯏꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯔꯤ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯀꯨꯞꯇ ꯅꯪꯅ ꯁꯤ ꯌꯧꯅ ꯂꯦꯞꯄꯤꯕꯁꯤꯗ ꯍꯦꯟꯅ ꯑꯩ ꯄꯦꯟꯕ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯃꯅꯤꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯈꯣꯜ ꯍꯧꯅ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯀꯣꯟꯒꯗꯕꯒꯤ ꯇꯧꯔꯤ ꯑꯩꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯁꯨ ꯃꯥꯒꯤ ꯊꯋꯥꯏꯅ ꯏꯟꯊꯣꯛꯂꯕꯅꯤꯅ ꯁꯤꯔꯕꯁꯨ ꯁꯤꯅ ꯀꯔꯤꯒꯤꯗꯃꯛ ꯃꯥꯅ ꯁꯤ ꯌꯧꯅ ꯏꯕꯥꯅꯤ ꯑꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯂꯁꯤ ꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ ꯚꯥꯏ ꯍꯥ ꯀꯔꯤꯕꯣ ꯑꯍꯥꯟꯕ ꯎꯃꯪꯁꯤꯗ ꯂꯥꯛꯄꯗ ꯏꯕꯥꯅꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈꯤ ꯃꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯄꯨꯜꯂꯁꯤꯗꯤ ꯑꯗꯣ ꯑꯩ ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯎꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯍꯤꯡꯗꯨꯗ ꯅꯪꯕꯨ ꯑꯃꯨꯛ ꯀꯟꯈꯤ ꯌꯥꯔꯁꯦ ꯇꯣꯛꯂꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯅ ꯄꯦꯟꯕ ꯑꯩꯉꯣꯟꯗ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯅ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯎꯊꯛꯇ ꯂꯩꯔꯤꯉꯩꯗ ꯃꯩ ꯃꯨꯊꯠꯇꯨꯅ ꯅꯪꯕꯨ ꯑꯃꯝꯕ ꯃꯔꯛꯇ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯒꯦ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤ ꯊꯥꯈ꯭ꯔꯁꯨ ꯅꯪꯕꯨꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯗꯒꯤ ꯀꯜꯂꯝꯂꯒꯦ ꯈꯟꯅ ꯅꯪꯕꯨ ꯑꯩꯅ ꯀꯟꯈꯤꯕꯅꯤ ꯚꯥꯏ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯅꯤꯗꯨ ꯀꯞꯂꯗꯨꯅ ꯋꯥꯔꯤ ꯀꯌా ꯑꯁꯤ ꯂꯤꯔꯤ ꯑꯩꯁꯨ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯁꯥꯔꯝꯕ ꯃꯥꯒꯤ ꯈꯨꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯍꯧꯁꯥꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕꯁꯤ ꯁꯥꯁꯤꯟꯅꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯉꯁꯤꯗ ꯈꯪꯂꯛꯂꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨꯞꯅ ꯃꯔꯨꯞꯀꯤ ꯈꯟꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯍꯧꯖꯤꯛꯁꯨ ꯈꯜꯂꯦ ꯃꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯉꯁꯤꯁꯨ ꯈꯜꯂꯤꯕ꯭ꯔꯥ ꯈꯜꯂꯝꯗ꯭ꯔꯒꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯆꯤꯔꯕ ꯇꯥꯟꯖꯥꯁꯤꯗ ꯂꯦꯞꯄꯤꯔꯤꯕ ꯃꯥꯅ ꯇꯧꯖꯔꯨꯕ ꯄꯨꯝꯕ ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯉꯥꯛꯄꯤꯒꯗꯧꯔꯤꯕ ꯉꯥꯛꯄꯤꯗ꯭ꯔꯒꯅ ꯀꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯑꯗꯨꯃꯛ ꯆꯝꯊꯣꯛꯆꯩ ꯑꯩꯒꯤ ꯈꯟꯐꯝ ꯊꯣꯛꯄ ꯅꯨꯡꯁꯤꯅ ꯈꯟꯖꯕ ꯑꯗꯨ ꯃꯤꯀꯨꯞꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ ꯌꯥꯔꯦꯁꯦ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯉꯁꯤ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯤꯊꯣꯔꯛꯄꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯃꯅꯤꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯚꯥꯏ ꯑꯩꯁꯤ ꯑꯕꯦꯝꯒꯤ ꯊꯋꯥꯏꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯌꯥꯔꯦꯁꯦ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯅꯨ ꯅꯁꯥ ꯁꯣꯛꯆꯤꯜꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯊꯧꯁꯤꯟꯗꯤ ꯃꯤꯀꯨꯞ ꯀꯥꯡꯗꯦ
ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯂꯨꯞꯂꯨꯔꯕ ꯏꯕꯥꯅꯤꯃꯛ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯑꯋꯥꯕ ꯄꯤꯕꯗꯤ ꯂꯦꯞꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯉꯛꯄ ꯃꯑꯣꯡꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯂꯩꯔꯤꯕ ꯇꯦꯟ ꯑꯁꯤꯁꯨ ꯀꯟꯅ ꯆꯦꯠꯅ ꯀꯤꯍꯧꯗꯕꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯅꯤꯕꯨ ꯀꯣꯟꯈꯠꯇꯨꯅ ꯈꯥꯡꯂꯦ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯇꯦꯟ ꯑꯗꯨ ꯍꯨꯝꯗꯣꯛꯈ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯂꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯑꯕꯦꯝꯒꯤ ꯈꯣꯟꯖꯦꯜꯅ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯍꯧꯔꯛꯂꯦ ꯈꯦꯛꯅ ꯂꯥꯎ ꯅꯣꯛꯂꯗꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕꯒꯤ ꯃꯇꯧꯅꯤ ꯑꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯏꯇꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯈꯨꯠꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯏ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯅꯤꯗꯨ ꯀꯞꯅ ꯀꯞꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯅꯤꯕꯨ ꯑꯁꯣꯡꯕ ꯃꯔꯛꯇ ꯌꯥꯝꯅ ꯇꯝꯊꯤꯅ ꯆꯤꯡꯁꯤꯟꯈꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯅ ꯀꯞꯅ ꯇꯦꯡꯊꯥꯔꯛꯄꯗꯨ ꯑꯩ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯈꯤꯗ꯭ꯔꯦ ꯑꯩ ꯏꯇꯣꯝꯇꯃꯛ ꯑꯍꯥꯡꯕꯁꯤꯗ ꯂꯩꯍꯧꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯩ ꯑꯕꯦꯝ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕꯅꯣ ꯅꯪꯅ ꯂꯩꯔꯤꯁꯦ ꯑꯩꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯔꯪꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯑꯩ ꯃꯤꯠꯁꯤ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯜꯂꯝꯕ ꯃꯉꯥꯜ ꯑꯗꯨ ꯇꯞꯅ ꯃꯝꯊꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯕꯦꯝꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯂꯦ ꯈꯣꯟꯊꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯅꯤꯁꯨ ꯍꯥꯠꯀꯅꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯃꯗꯨꯗ ꯑꯩꯅ ꯍꯪꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯄꯥꯝꯂꯤꯕꯗꯤ ꯂꯥꯛꯑꯣ ꯂꯧꯔꯣ ꯂꯥꯛꯑꯣ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯕꯦꯝꯅ ꯑꯩꯉꯣꯟꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯤ ꯎꯝꯁꯤꯟꯈꯤ ꯁꯣꯝꯗꯗꯤ ꯃꯅꯤ ꯀꯞꯅ ꯀꯞꯅ ꯆꯠꯄꯁꯨ ꯉꯝꯗ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯀꯣꯏꯕꯁꯤꯗ ꯅꯪ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯅꯪ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯅ ꯅꯤꯜꯂꯤ इखंग खंगौदना सखी की सक्तम मानब अमना यामना कीरब सक्तमदा मनी की मिटमांग मक्तदा चोंगथोरखी मनीदो कीबोय लाकबोय हाय कनानो अदुद लेपिदो करीमत कुमलक्ते लेंगदना अदुमक लई अमुकसु कौई मनीना हाय कनानो हायबने ताद्रो अइन हंगिसे अदुदगी यामना तप्प खोंजेल अमदा अई सक्सी नंग उख्रबरा असुमना हायरखी मधुद मनीदो भाप तारे लाक्लिबसी सखी की थवाइनि हायबसे मनीना पाउखुम पीगेना सेम सारिङै ममी अदु मांखरे मनीना कोइलै लैदुनु येंगे अदुबो कनासु उद्रे चटप लेंबा करीमत ngamद्रब मनी लैमाइदा कपना कपना तादुन लेरी अदुबो अकोइबदा खोंथांग नाइब खोंजेल अमदा असुमना हायरखी अईगी इसाबु लौतुनरगा हाटपा ngасidi lemna amata thararoi asi haiduna nganglaka kiraba sakpam amada mani tamna paisilai aduga mani gi mangak samda kanna mele metna mathak lomda thangatuna laimai dagi wangna pairaga lei loinana akiba khonjel aduda amuka sumaka tarai kari sunat tabanangna aigi isanupi bu hatpa ngasidi nang aigi khutta loiba tare do asumna sakhi gi kiraba saktam aduna मुसिन मुबा ममित अदो अरै खै संतोक्तुना मख्यातै सेंथरक्लिबा ई सिंगदुग लोइनना मनीबु मखौरी अदु कन्न मेले उपाय लेत्रब मनी यामना वाना खांगे खुजिनसु सांगबा सखीगी खुसा अदुना कन्न पाइमन खिबना हुसिक्ति मनीगी मंगक समसु ई थोपा हरकले खांग ngамद्रदुना मनी अरोइब सोरपाउ होंदोकप ngамदना थवाई थाके हराउब सखीगी थवाई अदुना मालंगदा मनीगी हक्चांग अदुबो मचेत मचेत सेतुना सानरई सोमददी युमदा सखी ममित पांगथोरक्तुना मोमोन मोमोन नोक पाउरई अईगी पुनसीदा अयेतपा अपुनब पिरकप मीखै अईना लेमना थागदब नथे अदुबो फत्तब मीदे पोलोइदा कैसु अफब ओइदे मागिसु मतम लाक्ले ngасidi इचिक चिकना लेरिबा युम असिदा नमिदांगी मतमनेना जेम्स तु तुंख्रबनी अदुबो फत्रब लाइरोन तिलोन कया सानदुना लेरिबे सखीदो अहिंग नोंयाइसिदा युमयाइद फमदुन लेरी मैसो अमत थानबनदे थालिबा हाइबबो
ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯀꯣꯏꯕꯗ ꯀꯦꯟꯗꯜꯁꯤꯡꯗꯨꯗꯅꯤ ꯂꯪ ꯈꯔꯁꯨ ꯑꯀꯣꯏꯕꯗ ꯇꯤꯡꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯇꯨꯅ ꯃꯨꯠꯄ ꯌꯥꯎꯔꯛꯂꯦ ꯁꯈꯤ ꯋꯥꯈꯜ ꯈꯟꯖꯟꯕ ꯍꯧꯔꯛꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤ ꯈꯔꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯁꯈꯤꯅ ꯈꯜꯂꯤ ꯃꯥꯒꯤ ꯀꯔꯝꯕ ꯃꯟꯇ꯭ꯔ ꯁꯣꯏꯈꯤꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅ ꯈꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯐꯛꯂꯥꯡꯗ ꯇꯞꯅ ꯅꯞꯁꯤꯟꯗꯨꯅ ꯇꯥꯏ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯐꯛꯂꯥꯡꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯗꯒꯤ ꯖꯤꯡꯒ ꯃꯊꯛꯇꯁꯨ ꯃꯤ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯑꯀꯣꯏꯕꯗꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯈꯣꯜꯂꯥꯎꯇꯅ ꯅꯤꯜꯂꯦ ꯁꯈꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯀꯤꯔꯦ ꯍꯩꯖꯕ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯕꯨ ꯉꯥꯛꯆꯅꯕ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯀꯥ ꯑꯁꯤꯗ ꯐꯅꯦꯛ ꯆꯣꯟꯅ ꯁꯦꯠꯄꯤ ꯃꯁꯝ ꯂꯣꯏꯅꯃꯛ ꯃꯥꯡꯗ ꯊꯥꯗꯔꯒ ꯃꯈꯨ ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯇꯨꯅ ꯇꯞꯅ ꯆꯪꯉꯛꯄꯗꯨ ꯁꯈꯤꯅ ꯎꯔꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯖꯔꯕꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈꯤꯗ꯭ꯔꯤꯕꯅꯤꯅ ꯁꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯦ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯥꯟꯊꯖꯩ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯈꯤꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯂꯦꯞꯈ꯭ꯔꯦ ꯃꯆꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯂꯩꯕꯗꯨꯗ ꯁꯈꯤꯅ ꯆꯦꯞꯊꯗꯨꯅ ꯃꯃꯥꯏꯗꯨ ꯌꯦꯡꯂꯣꯏ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯃꯥꯏ ꯃꯃꯤꯠ ꯐꯣꯠꯆꯤꯜꯂꯕ ꯁꯛꯇꯝ ꯑꯗꯨꯅ ꯁꯈꯤꯗ ꯆꯣꯡꯁꯤꯜꯂꯛꯏ ꯀꯤꯃꯟꯕꯅ ꯍꯟꯗꯣꯛꯂꯒ ꯂꯣꯡꯅ ꯇꯥꯏ ꯁꯈꯤ ꯑꯗꯨꯕꯨ ꯂꯥꯏ ꯑꯗꯨ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯂꯦ ꯃꯈꯣꯜ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛ ꯑꯃꯨꯛ ꯂꯣꯟꯁꯤꯟ ꯇꯧꯏ ꯃꯗꯨꯗ ꯁꯈꯤꯅ ꯆꯪꯁꯤꯟꯗꯨꯅ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯠꯁꯥ ꯁꯨꯅ ꯄꯥꯟꯗꯕ इहिंग नाहिंग तैब अमना सखी की खुदांगदा ताप पाइरक्तुना मांगोल लोमदा खांजिंग चिंगथोके सखी दो मांगोन द तुसिलगा ताई अकी बन योमलब सखी कपचब नतन उपाय लेत्रे इमुंग लोम द ओनसिंदुना मचानु पाबु कौई अदुबो कौई हाइब खक्तने चेक मोक लाउरक्ते हौकतुना थोंग दुसु थिंगलगी येंगी मदुसु उपाय लेत्रे मतंग असिदसु अमुक महाकी खोंजेंग द करीगुंबा अमना येसिलक्तुना सुमांग तमना चिंगथोक्रे फुल वाइफुल पुंगतै तैरगा सखी सुमांग द थरो थरो ओले सुमांग अकोइबसिदा लाइदेबी परेंग परेंग थौरी मचा मचादा यानदुना लेबिदुसु उरे मदुगी मनाक्तना अकीब सकपम सिंगदा नुपी मचा कोइना लेपले मतौदुदा सखीना कीना हंगे नकोय कना कनारो खोयुम लायुम ओइरगदी करिगिनो अइमोंदा अवाबा पीरिसे अइगिसु नकोयगुंबा इनाय ले हाइबसि खंगदबरा अदुबो मतोमतो वारी साबगुंबने अकोइबदा लेपलिबा नुपी मचासिंग अदुना तपना तपना कोइना सखी की मनाक तमना चंगसिलाई तपना चंगसिलक्पददी सकफमसिंग अदुसु उरे ममांगैगी मतमदा थवाई थाख्रबा नुपी मचा ngaktani अदुबो सखीना थवाईसिंग अदुबो खुलाई ओइना सिजिनखिबा कोइना सम येंगबदा माकना हेक पोक्चबी मचानुपी अबेमसु मरक्तुदा यावरमले इबेमा असुमना सखी की चिनबाल दै थोके अदुबो अबेम की थवाईदुनदी सखीदा खाना येंगदुना लेरे इमागी इबेमा करिनो नंगना तौरिसिबो मदुदा अबेम की खोंजेलदो अनि अहुम थोकपगुमना निकना हारी अइगी थवाईसिबो नंगी फत्रब थविनसिना करिगिनो मराल लेजद्रबसिंबो हातनब होटनरिबा नते अदुम हाइगनो अइना सिलिबसे नंगी दमक्ता लमन खुमलिबनी करिगी लमन सिंगदुगी मरक्ता नंगबुसु अइना नथवाई अदु लौरगनी असी हाइदुना अबेम ngang paisलाई aduga sakhi da thomjilai sakhi longna haitharaga leimai da tai matuda makok atsu yesin bagi I khara tarai mathau aduda abem gi thawai aduna akoi beda koi pai duna nokle lairamba nupi masa sing adusu amata lairamdre akoi ba malang dudai asumna amukka sulauri mara leijadaba abung sagi nupi busu karigi nangna phajinduna thamle ngasi phawba lairam lenda
ꯂꯩꯕ ꯉꯝꯗꯅ ꯅꯪꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯦ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯣꯀꯣ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯄꯥꯏꯁꯤꯜꯂꯒ ꯁꯈꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯤ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤ ꯁꯈꯤ ꯈꯥꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯅ ꯈꯥꯡꯅ ꯎꯖꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤꯉꯩ ꯎꯊꯛꯂꯣꯝꯗꯒꯤ ꯏꯁꯤꯡꯒꯨꯝꯕ ꯃꯍꯤ ꯈꯔ ꯇꯞ ꯇꯞ ꯇꯥꯔꯛꯈꯤ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯏ ꯑꯣꯏꯔꯝꯈꯤ ꯑꯗꯨꯗꯒꯤ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯀꯣꯛ ꯌꯨꯡꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯃꯌꯥ ꯈꯤꯒꯠꯂꯒ ꯀꯨꯝꯊꯔꯛꯄꯗꯨ ꯎꯔꯦ ꯃꯗꯨ ꯎꯔꯨꯕꯗꯩ ꯁꯈꯤ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯦꯟꯊꯣꯔꯛꯏ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗꯨ ꯈꯪꯍꯧꯗꯅ ꯁꯈꯤꯒꯤ ꯂꯦꯡꯖꯨꯝꯗ ꯑꯕꯦꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯣꯡꯁꯤꯜꯂꯛꯏ ꯑꯕꯦꯝꯅ ꯂꯦꯡꯖꯨꯝꯗ ꯇꯣꯡꯁꯤꯜꯂꯛꯄꯁꯤꯗ ꯁꯈꯤꯗꯨ ꯂꯩꯃꯥꯏꯗ ꯃꯃꯥꯏꯗꯨꯅ ꯁꯨꯖꯤꯜꯂꯒ ꯇꯥꯏ ꯇꯨꯡꯂꯣꯝꯗꯅ ꯑꯕꯦꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯨ ꯑꯅꯤꯃꯛ ꯂꯣꯡꯅ ꯊꯦꯛꯇꯣꯛꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯈꯤ ꯀꯟꯅ ꯂꯥꯎꯏ ꯉꯁꯥꯏꯗꯩ इचिक चिकना लेरंब इमुंगदो सुमांगदा लाव खोंगबै मखोलदो ताबदा जेम्स हौगलक्तुना चेंथोरई मांगोन हेक यौबगा ममाना लोंथेक थेक्तुना लेबगी मतौदु उबदा चेंसिनगे तवई अदुबो तुंगरोमदा नुपी अमना कन्ना याली नुपी अदो अतै कनासु नते प्रियानी मदुदा प्रियाना असुमना हाइरई सावरदुना नमाना सागी फत्रबो वखलना इबो युम पालबा इबो नखोई ओइगनी खनबा ngasidi nogi sumatam yorkle James na hai thado ima se sibe tare somdadi sakhi khangba ngamdraduna kanna kaple adubo abem gi thawai adudi Priya amasung James di ubanate supnaki sakhi kaktana ubani kanna kaptuna lauramba sakhi adu handak mukti makhwangsu leitekre mikupsida sakhi gi aroiba yaib oike फिबमसिदा येंब ngamdraduna James na Priya bu kanna inthoklamnaga chenthorei aduga mama bu kolaga kapchai Priya di nokphet tawna kumtharei aduga asumna hari ai gi nupa aduga ai gi imungbu nama na sagi langda thuallaba sawchikti onsinduna na khoido oina awaga tare do ai busu na khoi gi oina sinba Priya nokna thoglei James na mama bu konduna kaphori tawri ba mong asi nongalamdai haidu oire yamna wana isa pumba sokthabagum kayat khuding chik laubugum ai mitsi tapna pangthorei nongalamle namit ki mangal phasana ure koksu chikpana yadre mitsi noiraga ai haugalai mapamsi kadaidanu khale ngarang kari tawkhrabano haibadi ai machet ama pawo ningsingdre mafamsida ai kari amuk tawrukdoino aina tawbu ngamba leitre khanduna ai yumda halage chapyungna khale leiriba potchai khara adu yumsinduna ai yumlomda halakle namit ki maika yengladuna ai kumtharakle kaina thangda yum tagadaba lambi adu yaurakle tapna sum lakpana yumsu yaure ima baba ai gi nupi punna uba matamda ai mittagi pi sintarak pakhangaude kainaru raba imung amuk punba matamda thamoi penna tengthajai Priya na hairi tapungcha akhoi imungda tariba awaba kayasi sakhi na tawba ngaktani sakhi amadi magi machanupa James na aibu makhoi gi oinaba phaduna thambani aduga nangi marup manisu makhoi gi marakta yawi asumna Priya na kapna tamba pau kayadu ai tare wari pumba loina khangladuna ai laman khumnanaba sem sare mikup simak James ki manakta chatke khanbani adubo ima baba na khamle mingonda kaijadaba ima baba oirubana mina soiraklabasu ngakpi gadabani haibasina maram oraga ai yumda lengdana lere khanjiluba tawdana wari kayana ngasidi taibangshida thoklare luna khanjaruba mani hudagi su hena kharamle jingnaduna lakhiba abemgi wari su khangle thajaba thamluba aina soibani haibase isana hauchikta da khanglage makhoina tawramba phatraba thabak kayagumna laman khunggi khalamba ai wakal khajik phathaduna police ta taklage leble adubo
ꯋꯥꯈꯜꯁꯤꯗꯗꯤ ꯑꯃꯨꯛ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯂꯤꯉꯤ ꯂꯨꯅ ꯈꯟꯖꯔꯨꯕꯃꯅꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯃꯥꯡꯗꯩ ꯑꯕꯦꯝꯕꯨ ꯈꯟꯖꯗꯨꯅ ꯃꯥꯕꯨ ꯂꯧꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯪꯂꯥꯟ ꯑꯃꯒꯨꯝꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯏꯔꯦꯟꯖꯅ ꯄꯣꯊꯥꯔꯒ ꯍꯌꯦꯡꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯇꯝꯂꯒꯦ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯟꯅꯔꯦ ꯐꯃꯨꯡꯗ ꯍꯤꯞꯂꯕꯁꯨ ꯇꯨꯝꯊꯕ ꯄꯥꯛꯅ ꯌꯥꯗꯦ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯂꯣꯏꯈ꯭ꯔꯗ꯭ꯔ ꯈꯜꯂꯨꯕ ꯊꯧꯗꯣꯛ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯄ ꯍꯧꯔꯛꯏ ꯑꯩꯒꯤ ꯀꯥ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯥꯍꯦꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯏ ꯑꯩ ꯅꯥꯀꯣꯡ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯑꯃꯨꯛꯁꯨ ꯃꯤꯑꯣꯏ ꯈꯔ ꯑꯀꯣꯏꯕꯁꯤꯗ ꯒꯨꯔꯨꯝ ꯒꯨꯔꯨꯝ ꯆꯦꯟꯕꯗꯧꯅ ꯇꯧꯔꯛꯏ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯐꯃꯨꯡꯗꯩ ꯀꯨꯝꯊꯔꯛꯂꯦ ꯑꯗꯨꯒ ꯂꯣꯟꯅ ꯊꯣꯛꯇꯨꯅ ꯀꯔꯤ ꯍꯨꯒꯦ ꯇꯧꯔꯤꯕꯅꯣ ꯌꯦꯡꯒꯦ ꯈꯜꯂꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯕ ꯃꯥꯟꯈꯤꯕꯅꯤꯅ ꯑꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯣꯛꯏ ꯆꯥꯛꯈꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯑꯩ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯤ ꯇꯣꯔꯆ ꯑꯃꯇꯪ ꯄꯥꯏꯔꯛꯑꯃꯗꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯍꯦꯔꯥ ꯍꯦꯛꯇ ꯐꯥꯔꯒꯦ ꯈꯟꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯏꯪꯈꯣꯜ ꯆꯨꯊꯦꯛꯇ ꯍꯧꯔꯤꯕ ꯂꯐꯨ ꯄꯥꯝꯕꯤ ꯃꯔꯛꯇ ꯃꯤ ꯑꯃ ꯑꯅꯤ ꯃꯥꯟꯕ ꯑꯗꯨꯁꯨ ꯎꯏ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯩ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯃꯨꯛꯁꯨ ꯋꯥꯈꯜꯁꯤꯗ ꯈꯜꯂꯛꯏ ꯑꯩ ꯃꯩ ꯑꯃ ꯂꯧꯊꯣꯛꯎꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯃꯁꯤꯗꯒꯤ ꯑꯩ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕꯗꯗꯤ ꯃꯅꯤꯡ ꯊꯣꯡꯗꯣ ꯂꯣꯜꯂꯝꯂꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯉꯁꯤꯁꯨ ꯆꯥꯟꯅꯅ ꯇꯧꯔꯣꯏꯗꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯩ ꯑꯀꯤꯕꯗꯤ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯇꯥꯒꯦ ꯈꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯏꯅꯥꯛ ꯅꯛꯅ ꯁꯤꯡꯖꯪ ꯃꯈꯣꯛ ꯅꯥꯟꯊꯣꯛꯄ ꯑꯃ ꯂꯩꯕꯗꯨ ꯎꯔꯛꯏ ꯃꯁꯤ ꯍꯦꯛꯇ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯒꯦ ꯈꯟꯅ ꯂꯧꯈꯠꯂꯤ ꯑꯗꯨꯕꯨ ꯅꯣꯟꯈꯠꯂꯛꯄꯗꯗꯤ ꯂꯐꯨ ꯃꯔꯨꯝꯗ ꯂꯩꯍꯧꯕꯗꯨ ꯀꯔꯤꯃꯠꯇ ꯎꯔꯝꯗ꯭ꯔꯦ ꯀꯤꯔꯕꯁꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯐꯨ ꯃꯔꯨꯝ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤ ꯃꯇꯧꯅꯣ ꯈꯜꯂꯤ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯃꯝꯂꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯌꯨꯝꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯛꯂꯦ ꯃꯗꯨꯗ ꯑꯩꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯂꯥꯎꯏ ꯑꯣꯏ ꯀꯅꯥꯅꯣ ꯃꯤꯒꯤ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯂꯤꯁꯦ ꯅꯨꯃꯤꯗꯥꯡꯅꯦꯁꯨ ꯈꯪꯗꯦ ꯍꯨꯔꯥꯟꯕꯔꯣ ꯅꯪ ꯁꯠ ꯀꯨꯝꯊꯔꯛꯑꯣ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ ꯑꯃꯨꯛꯀꯁꯨ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯃꯤꯅ ꯍꯥꯏꯔꯒ ꯃꯅꯥꯁꯤ ꯄꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯨꯝꯊꯔꯛꯑꯣꯗꯤ ꯁꯠ ꯀꯨꯝꯊꯔꯛꯑꯣꯗꯅ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯆꯤ ꯍꯥꯏꯔꯞ ꯂꯦꯡꯉꯒ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯄ ꯃꯥꯅ ꯂꯩꯔꯝꯂꯒ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯒꯤꯗ ꯀꯨꯝꯊꯔꯛꯈꯤ ꯑꯩꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯦꯅꯈꯥꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯒ ꯁꯨꯃꯥꯡꯗ ꯂꯥꯛꯏ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯗꯒꯤꯗꯤ ꯎꯔꯦ ꯉꯁꯥꯏꯈꯩ ꯎꯔꯝꯕ ꯃꯤ ꯑꯗꯨꯅ ꯕꯦꯔꯦꯟꯗꯥꯒꯤ ꯖꯤꯡꯒ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯕꯗꯣ ꯑꯗꯨꯕꯨ ꯃꯝꯕꯅꯤ나 ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯛꯇꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯃꯨꯛꯁꯨ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ ꯍꯦ ꯅꯪ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯥ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯪꯒꯤꯁꯦ ꯃꯤꯅ ꯀꯨꯝꯊꯔꯛꯑꯣꯗꯅ ꯐꯩꯌꯦꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ ꯃꯤꯒꯤ ꯌꯨꯝꯊꯛꯁꯤꯗ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯟꯗꯛꯃꯨꯛꯇꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯈꯣꯡ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯄ ꯃꯤꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯋꯥꯍꯩꯗꯨꯗ ꯑꯩ ꯄꯤꯡ ꯂꯥꯎꯕ ꯃꯈꯩ ꯁꯥꯎꯅꯤꯡꯉꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯃꯈꯣꯛ ꯑꯁꯤꯅ ꯊꯣꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯤ ꯑꯗꯨꯅ ꯑꯣꯛꯈꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯈꯌꯥꯠꯇ ꯇꯥꯔꯦꯗꯣ ꯋꯥꯍꯩ ꯑꯁꯤꯗꯗꯤ ꯑꯩ ꯆꯤꯡꯅꯔꯛꯄ ꯍꯦꯟꯃꯟꯕꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏ ꯀꯧꯏ ꯀꯅꯥꯝ ꯈꯨꯝꯃꯛꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯔ ꯂꯥꯏꯔ ꯈꯟꯕꯗ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯗꯨꯗ ꯌꯦꯡꯂꯣꯏ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯝ ꯃꯅꯥꯅ ꯈꯨꯝꯖꯤꯜꯂꯝꯕ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯃꯤꯠ ꯉꯧꯔꯣꯛ ꯉꯧꯕ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯇꯧꯔꯤꯕ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯑꯀꯤꯕ ꯃꯤꯠꯌꯦꯡꯗ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯩ ꯏꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯣꯏ ꯑꯣꯏꯔꯝꯈꯤ ꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯧꯔꯤꯕꯗꯨꯕꯣ ꯀꯨꯝꯊꯔꯛꯑꯣꯁꯦ ꯂꯥꯛꯑꯣ ꯀꯨꯝꯊꯔꯛꯑꯣ ꯑꯩꯗꯤ ꯅꯪꯒꯤ ꯊꯣꯏ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯑꯕꯦꯝꯅꯤ ꯑꯁꯨꯝꯅ ꯑꯕꯦꯝꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯊꯣꯔꯛꯏ ꯑꯕꯦꯝ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯈ꯭ꯔꯒꯦ
ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯁꯝ ꯃꯅꯥ ꯐꯟꯇꯣꯛꯇꯨꯅ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯍꯥꯏꯌꯨ ꯅꯪꯒꯤ ꯄꯦꯟꯗꯕꯗꯣ ꯑꯩ ꯅꯪꯒꯤ ꯃꯇꯧꯁꯦ ꯈꯥꯡꯕꯗ ꯋꯥꯔꯦ ꯅꯪꯅ ꯌꯥꯝꯅꯃꯛ ꯄꯦꯟꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯣꯏꯒꯤ ꯍꯛꯆꯥꯡꯗꯨꯗꯗꯤ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗ ꯑꯣꯏꯅ ꯂꯧꯔꯣ ꯅꯪꯗꯤ ꯈꯪꯂꯣꯏ ꯅꯪꯗꯤ ꯁꯨꯈꯪ ꯈꯪꯂꯣꯏ ꯅꯪꯒꯤ ꯅꯨꯄꯤꯒ ꯃꯅꯤꯒꯅ ꯑꯩꯒꯤ ꯃꯥꯡꯅꯕ ꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯕꯣ ꯑꯩ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯇꯥꯎ ꯃꯅꯤꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅꯤ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯅꯝꯗꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎꯅꯕꯣ ꯃꯥꯅꯗꯤ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯝꯗꯦ ꯅꯝꯊꯥꯛꯅꯤ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯉꯥꯡꯂꯒ ꯑꯩꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗꯤ ꯂꯧꯊꯣꯛꯂꯦ ꯑꯗꯨꯕꯨ ꯃꯤꯠꯁꯤꯗꯤ ꯊꯨꯞꯄꯅ ꯑꯩ ꯐꯖꯅ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯝꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯁꯨ ꯃꯤꯠ ꯐꯖꯅ ꯎꯗ꯭ꯔꯕ ꯑꯩ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯂꯩꯔꯤ ꯆꯤꯟꯗꯅ ꯏꯃꯥ ꯕꯕꯥ ꯂꯦꯞꯇꯅ ꯀꯧꯏ ꯑꯗꯨꯁꯨ ꯀꯅꯥꯃꯠꯇ ꯈꯨꯝꯂꯛꯇꯦ ꯀꯅꯥꯃꯠꯇ ꯊꯣꯛꯂꯛꯇꯦ ꯇꯁꯦꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯩꯒꯤ ꯌꯦꯠꯂꯣꯝꯗ ꯑꯣꯏꯔꯣꯝꯗ ꯀꯗꯣꯝꯗꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯀꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯅꯥꯡꯒꯟꯁꯤꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯝꯖꯤꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩ ꯎꯞꯄꯒ ꯇꯥꯏ ꯃꯥꯏ ꯃꯤꯠꯁꯨ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯂꯨꯈꯝꯒꯤ ꯁꯝꯁꯤꯗ ꯄꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯆꯤꯡꯏ ꯑꯩ ꯅꯥꯟꯊꯣꯛꯅꯕꯗꯤ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯑꯃꯨꯛꯁꯨ ꯍꯦꯛ ꯂꯦꯡꯖꯨꯝꯁꯤꯗ ꯑꯀꯟꯕ ꯄꯣꯠꯁꯛꯅ ꯊꯣꯝꯂꯛꯏ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯩ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯑꯗꯨꯒ ꯋꯥꯅ ꯑꯅꯥꯕꯗꯨ ꯈꯥꯡꯂꯦ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗ ꯃꯤ ꯑꯩꯈꯣꯏꯗꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯈꯣꯏꯅ ꯉꯝꯍꯟꯒꯗꯕ ꯅꯠꯇꯦ ꯈꯟꯅ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯂꯦ ꯃꯤꯠꯁꯤ ꯎꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯅꯥꯀꯣꯡ ꯊꯥꯡꯒꯠꯇꯨꯅ ꯉꯥꯡꯂꯤꯕ ꯃꯈꯣꯜ ꯀꯌꯥꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄꯒꯦ ꯍꯥꯏꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯑꯃꯝꯕꯂꯛꯇꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯠ ꯀꯥꯡꯅ ꯐꯥꯎꯕ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯑꯕꯦꯝꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯄ꯭ꯔꯤꯌꯥꯒꯤ ꯍꯛꯆꯥꯡꯗꯨꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯁꯤꯗ ꯆꯦꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯏ ꯈꯨꯖꯤꯟ ꯑꯗꯨꯅ ꯈꯣꯠꯄꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯁꯤ ꯁꯣꯛꯂꯦ ꯑꯩ ꯑꯅꯥꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄ꯭ꯔꯤꯌꯥꯗꯨ ꯈꯥꯡꯏꯟ ꯏꯟꯊꯣꯛꯏ ꯃꯗꯨꯗ ꯄ꯭ꯔꯤꯌꯥꯗꯨ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯗꯥꯔꯤꯒꯤ ꯁꯤꯔꯤ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ ꯃꯈꯣꯜ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯏꯃꯥꯍꯣꯏ ꯊꯣꯛꯂꯛꯏ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯤꯠꯁꯤ ꯅꯣꯏꯔꯗꯨꯅ ꯇꯧꯕꯗ ꯈꯔꯗꯤ ꯎꯔꯛꯂꯦ ꯃꯥꯡꯒꯣꯜꯒꯤ ꯃꯩꯁꯨ ꯊꯥꯜꯂꯝꯂꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯀꯝꯗꯧꯔꯤ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯏꯟꯕꯗ ꯃꯐꯝ ꯆꯥꯍꯧꯗꯕꯅ ꯆꯨꯕꯥꯗ ꯁꯤꯔꯤꯅ ꯌꯩꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯂꯦ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯔꯁꯨ ꯑꯩꯅ ꯎꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏ ꯃꯇꯨꯝꯕꯨ ꯅꯥꯎꯄꯨꯔꯤꯕꯤ ꯑꯩꯒꯤ ꯊꯣꯏꯅ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯁꯤꯗ ꯑꯩ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯋꯥꯇꯦꯡ ꯊꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯁꯣꯟꯊꯕ ꯇꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯑꯕꯦꯝꯒꯤ ꯊꯋꯥꯏꯅ ꯃꯥꯡꯍꯜꯂꯛꯈꯤꯕ ꯃꯌꯥꯝꯁꯤꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯈꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯕꯦꯝ ꯂꯥꯛꯑꯣ ꯅꯪꯅ ꯄꯥꯝꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯄꯤꯔꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗꯁꯨ ꯐꯠꯇ꯭ꯔꯕ ꯑꯕꯦꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯗꯧꯕꯒꯤ ꯇꯧꯔꯤ ꯑꯀꯣꯏꯕ ꯑꯁꯤꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥꯗ ꯋꯥꯁꯛ ꯀꯥꯏꯍꯟꯕ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏ ꯕꯕꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯄꯨꯡꯆꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯩ ꯋꯥꯈꯜꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯆꯪꯉꯁꯤ ꯏꯃꯨꯡꯗ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯒꯅꯤ ꯏꯃꯧ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯊꯥꯡꯖꯟꯅꯕ ꯇꯧꯁꯤ ꯁꯦ ꯃꯃꯥ ꯁꯣꯝꯗ ꯄꯥꯏꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯁꯤꯟꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯀꯥꯡꯗꯦ
ꯑꯕꯦꯝꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯛꯏ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃ ꯇꯨꯝꯊꯔꯨꯕꯒꯤ ꯃꯇꯧꯒꯨꯝ ꯑꯩ ꯃꯤꯀꯞ ꯇꯞꯅ ꯊꯣꯛꯂꯛꯈꯤ ꯏꯁꯥ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯆꯣꯛꯊꯔꯦ ꯈꯣꯡ ꯈꯨꯠ ꯃꯥꯏ ꯃꯤꯠ ꯈꯦꯕꯥꯠꯄꯒꯤ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯝꯂꯦ ꯍꯧꯒꯠꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯐꯝꯁꯤ ꯂꯥꯏꯁꯪ ꯃꯆꯥ ꯂꯩꯕ ꯃꯐꯝꯗꯣ ꯑꯃꯨꯛ ꯑꯣꯏꯔꯝꯂꯦ ꯃꯗꯨ ꯎꯕꯗꯩ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯨꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯏꯔꯝꯕ ꯑꯗꯨꯒ ꯍꯨꯟꯗꯣꯛꯂꯝꯕ ꯑꯕꯦꯝꯒꯤ ꯏꯅꯐꯤ ꯑꯗꯨꯁꯨ ꯎꯔꯦ ꯅꯤꯡꯊꯤꯖꯅ ꯂꯧꯈꯠꯇꯨꯅ ꯑꯩ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏ ꯑꯕꯦꯝ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯃꯐꯝꯁꯤꯗꯗꯤ ꯐꯪꯂꯅꯤ ꯑꯩꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯒꯅꯨ ꯊꯣꯛꯂꯛꯂꯣ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪ ꯃꯔꯛꯇꯒꯤ ꯇꯦꯡꯊꯥꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯗ ꯑꯕꯦꯝꯒꯤ ꯊꯋꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯊꯋꯥꯏ ꯊꯥꯍꯟꯈ꯭ꯔꯕꯁꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯋꯥꯁꯛ ꯈꯪꯕꯤꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯩꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯉꯥꯛꯄꯤꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯣ ꯅꯪꯕꯨ ꯍꯥꯠꯈꯤꯕ ꯃꯤꯐꯠꯇꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯩ ꯃꯅꯤꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯃꯇꯧꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯁꯤꯜꯂꯛꯈꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯇꯥꯕꯤꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯥꯅ ꯑꯆꯤꯛꯄ ꯑꯃꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯩꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯄ꯭ꯔꯤꯌꯥꯁꯨ ꯀꯝꯗꯧꯅ ꯃꯥꯗꯤ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯗꯠꯅꯕ ꯍꯣꯠꯅꯕꯗꯁꯨ ꯄ꯭ꯔꯤꯌꯥꯅ ꯁꯤꯜꯂꯤ ꯃꯅꯤꯁꯨ ꯅꯪꯒꯤ ꯃꯔꯨꯞ ꯁꯥꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯩ ꯃꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯕꯨ ꯃꯥꯅ ꯊꯋꯥꯏ ꯑꯁꯤ ꯂꯧꯕꯤꯈꯤ ꯑꯗꯨꯒ ꯀꯔꯝꯅ ꯑꯩꯁꯤ ꯅꯪꯅ ꯑꯗꯨꯛ ꯇꯝꯊꯤꯅ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯨꯕ ꯃꯇꯝꯗꯗꯤ ꯑꯕꯦꯝꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯥꯡꯁꯤꯗ ꯁꯛꯇꯝ ꯑꯃꯒ ꯄꯥꯏꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯋꯥꯁꯛ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗ ꯏ ꯃꯇꯨꯝ ꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯑꯩ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯆꯦꯠꯅ ꯊꯥꯖꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯅꯤ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩ ꯅꯠꯇꯕ ꯀꯅꯥꯃꯠꯇꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯂꯣꯏ ꯋꯥꯁꯛꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯅꯥꯊꯩꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥ ꯊꯋꯥꯏ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯕꯥꯅꯤꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯕ ꯋꯥꯁꯛ ꯀꯌꯥ ꯑꯃꯁꯨ ꯁꯛꯅꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪ ꯈꯟꯗꯕ꯭ꯔꯥ ꯋꯥꯁꯛ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯂꯥꯟꯅ ꯄꯨꯗꯣꯏꯔꯥ ꯅꯪ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯁꯛꯈꯤꯕ ꯋꯥꯁꯛꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯂꯦꯡꯉꯣꯏꯗꯒꯦ ꯍꯥꯏꯕꯁꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯂꯣ ꯑꯗꯨꯗꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯉꯥꯡꯗꯨꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯈ꯭ꯔꯦ ꯇꯔꯨ ꯇꯔꯨꯅ ꯂꯩꯔꯝꯕ ꯑꯇꯤꯌꯥꯁꯨ ꯈꯨꯗꯛꯇ ꯃꯝꯁꯤꯟꯈ꯭ꯔꯦ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡꯗꯨꯁꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤꯠꯁꯨ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯀꯟꯅ ꯁꯤꯜꯂꯛꯂꯤ ꯃꯔꯛꯁꯤꯗ ꯃꯪꯁꯤꯜꯂꯛꯂꯤꯕ ꯃꯣꯡꯁꯣꯡꯗꯨꯒꯤ ꯃꯔꯛꯇ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗꯅ ꯑꯕꯦꯝꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯇꯧꯒꯨꯝꯅ ꯇꯧꯔꯤꯕ ꯊꯋꯥꯏꯁꯤꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯄꯥꯏꯔꯤ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯨꯡꯁꯤꯕꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯤ ꯐꯤꯚꯝꯁꯤꯗ ꯑꯩ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯡꯈꯠꯈꯤꯕ ꯎꯈꯣꯡꯗꯨ ꯃꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯥꯏ ꯀꯜꯂꯕ ꯁꯥꯎꯍꯨꯝ ꯀꯌꯥꯁꯤꯅ ꯏꯔꯥꯏ ꯂꯥꯏꯕꯗꯤ ꯑꯣꯏꯍꯟꯗ꯭ꯔꯦ ꯑꯀꯤꯕ ꯁꯛꯐꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯈꯧꯔꯤ ꯆꯔꯝ ꯑꯁꯤ ꯃꯦꯠꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯔꯝꯅꯗꯤ ꯌꯥꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯁꯪꯁꯥꯔ ꯄꯨꯟꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯕꯨ ꯏꯟꯊꯣꯛꯄ ꯉꯝꯒꯗꯕ ꯎꯄꯥꯏ ꯌꯦꯡꯉꯛꯄꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯏꯅꯐꯤ ꯑꯁꯤꯒꯤ ꯃꯇꯦꯡꯗꯩ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ
ꯑꯁꯨꯝ ꯇꯧꯅ ꯑꯩ ꯃꯍꯥꯛꯀꯤ ꯏꯅꯐꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯤꯟꯗ ꯑꯩꯅ ꯈꯪꯖꯕ ꯑꯩꯒꯤ ꯈꯨꯡꯒꯪꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯂꯥꯏꯔꯣꯟ ꯈꯔ ꯂꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯁꯥꯏꯗꯩ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯔꯝꯕꯗꯨ ꯈꯔ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯕꯦꯝ ꯊꯣꯛꯂꯛꯇꯨꯅ ꯐꯤ ꯑꯗꯨꯕꯨ ꯃꯨꯟꯅꯅꯕ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯧꯁꯤꯟꯈ꯭ꯔꯕ ꯏꯅꯐꯤ ꯑꯗꯨꯗ ꯑꯕꯦꯝꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯌꯦꯠꯁꯤꯜꯂꯤ꯫ ꯃꯤ ꯑꯃꯒꯨꯝꯅ ꯍꯟꯗꯛꯇꯤ ꯁꯣꯛꯄ ꯄꯥꯏꯕ ꯌꯥꯔꯛꯇꯦ꯫ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯑꯕꯦꯝ ꯃꯃꯤꯠꯇꯨ ꯑꯔꯩꯕ ꯁꯪꯗꯣꯛꯇꯨꯅ ꯐꯤ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯂꯥꯝꯃꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯉꯝꯂꯅꯤ ꯈꯪꯂꯛꯇꯨꯅ ꯏꯁꯥꯗ ꯃꯩꯈꯦꯠꯀꯨꯝꯕ ꯃꯩ ꯊꯥꯕ ꯌꯥꯕ ꯑꯃ ꯊꯤꯔꯛꯄꯗ ꯂꯥꯏꯕꯛ ꯐꯕꯗꯩ ꯃꯩꯈꯦꯠ ꯑꯃꯗꯤ ꯌꯥꯎꯔꯝꯂꯦ꯫ ꯆꯨꯕ ꯍꯧꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇ ꯎꯗꯕ ꯁꯛꯐꯝ ꯀꯌꯥꯗ ꯑꯕꯦꯝ ꯁꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯩꯒꯤ ꯃꯩꯁꯥꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯀꯌꯥꯁꯨ ꯇꯥꯔꯛꯏ꯫ ꯑꯀꯣꯏꯕꯗꯩ ꯁꯦꯛꯄꯤ ꯎꯆꯦꯛ ꯋꯥꯌꯥ ꯀ꯭ꯋꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯩ ꯑꯗꯨꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯩꯁꯤꯅ ꯉꯝꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯑꯕꯦꯝꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯅ ꯑꯣꯏꯔꯤꯕ ꯃꯁꯥ ꯑꯗꯨ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯥꯛꯄ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯁꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯄꯣꯛꯈꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯦꯛꯄꯤ ꯃꯆꯥ ꯃꯆꯥ ꯑꯣꯟꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯈꯤ꯫ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯪꯗꯐꯥꯎ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯀꯌꯥ, ꯃꯪꯗꯐꯥꯎ ꯎꯔꯨꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯩꯒꯤ ꯏꯃꯥꯡꯃꯛꯁꯤꯗ ꯇꯧꯔꯛꯄꯁꯤꯗꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯇꯁꯦꯡꯅꯃꯛ ꯑꯕꯦꯝꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯝꯗꯧꯈ꯭ꯔꯕꯒꯦ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯣꯏꯗꯕ ꯀꯌꯥ, ꯅꯝꯊꯥꯛ ꯀꯌꯥ ꯑꯃꯁꯨꯡ ꯁꯥꯁꯤꯟꯅꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅꯃꯛ ꯂꯥꯟꯈꯤꯗꯦ, ꯁꯣꯏꯈꯤꯗꯦ꯫ ꯄꯣꯂꯣꯏ ꯑꯁꯤꯗꯗꯤ ꯋꯥꯈꯜꯗ ꯚꯥꯞ ꯇꯥꯔꯛꯏ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯈꯨꯗꯣꯜꯗꯤ ꯂꯦꯝꯅꯃꯛ ꯃꯥꯡꯗꯦ꯫ ꯀꯥꯎꯊꯣꯛꯂꯨꯕ ꯇꯧꯔꯨꯔꯁꯨ ꯑꯩꯅ ꯃꯇꯝ ꯑꯃ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯅꯨꯡꯁꯤ ꯋꯥꯁꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯔꯥꯜ ꯆꯥꯎꯅ ꯂꯩꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯔꯕꯅꯤ꯫ ꯑꯩ ꯋꯥꯈꯜꯁꯤ ꯅꯦꯅꯥ ꯍꯦꯛ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩ ꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕ ꯇꯧꯔꯦ꯫ ꯁꯨꯛꯂꯕꯁꯨ ꯃꯝꯂꯕꯁꯨ ꯑꯩ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯥꯛꯎꯔꯕ ꯃꯐꯝ ꯑꯣꯏꯕꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤ ꯂꯝꯕꯤꯁꯦ꯫ ꯑꯁꯨꯝ ꯇꯞꯅ ꯊꯣꯛꯂꯛꯄꯅ ꯐꯅꯌꯥꯝꯗꯤ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯏꯆꯤꯡꯗ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯤ꯫ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯤꯕ ꯎꯄꯥꯜ ꯀꯌꯥꯁꯤꯒꯤ ꯎꯁꯥ ꯋꯥꯁꯥꯁꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏꯕꯣꯏ ꯈꯜꯂꯤ꯫ ꯃꯆꯤ ꯎꯔꯤꯕ ꯃꯣꯡꯁꯣꯡ ꯀꯌꯥ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯃꯨꯅ ꯌꯦꯡꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯌꯨꯝ ꯌꯧꯗ ꯌꯥꯗꯦ ꯈꯟꯗꯨꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯁꯤꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯂꯃꯥꯡꯅꯔꯛꯏ꯫ ꯑꯩꯅ ꯍꯥꯟꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯍꯥꯟꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗꯨꯒ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯆꯤꯡꯈꯣꯡ ꯌꯧꯐꯝ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯧꯕ ꯀꯧꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯒ ꯇꯨꯡꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯃꯇꯁꯨ ꯍꯦꯛ ꯎꯗꯦ꯫ ꯆꯅꯤꯡ ꯇꯥꯔꯨꯔꯕ ꯋꯥꯈꯜꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ꯫ ꯃꯣꯡꯁꯣꯡ ꯈꯨꯗꯤꯡ ꯂꯦꯡꯕ ꯑꯣꯠꯄꯒꯤ ꯃꯈꯣꯜꯅꯤ ꯑꯩꯅ ꯇꯥꯔꯤꯕꯁꯦ꯫ ꯈꯪꯍꯧꯗꯦ ꯉꯁꯥꯏ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯦꯛꯄꯤ ꯃꯆꯥ ꯀꯌꯥꯅ ꯑꯩꯒꯤ ꯀꯣꯛꯊꯛ ꯂꯥꯜꯂꯒ ꯄꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯅꯣꯡꯁꯨ ꯃꯪꯁꯤꯟꯕ ꯍꯧꯔꯛꯇꯨꯅ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯏ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠ ꯑꯁꯤ ꯈꯦꯠꯇꯨꯅ ꯑꯩ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯑꯔꯣꯏꯕꯒꯤ ꯃꯩꯈꯦꯠꯁꯤ ꯈꯦꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯕꯦꯝꯒꯤ ꯇꯝꯊꯤꯔꯕ ꯊꯋꯥꯏꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯔꯨꯝ ꯇꯧꯗꯨꯅ ꯏꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯃꯅꯤꯡ ꯍꯜꯂꯒ ꯆꯣꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯇꯨꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯍꯟꯗꯛꯇꯤ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯤꯔꯕꯁꯨ ꯁꯤ, ꯆꯪꯂꯕꯁꯨ ꯆꯪ ꯈꯟꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯀꯥꯕꯛ ꯎꯔꯤꯕ ꯑꯃꯝꯕ ꯂꯛꯁꯤꯗ ꯆꯦꯜꯂꯛꯄꯗ ꯎꯁꯥ ꯋꯥꯁꯥ ꯅꯥꯄꯤ ꯁꯤꯡꯕꯤꯅ ꯏꯁꯥ ꯄꯨꯝꯕ ꯈꯦꯠꯂꯤ꯫ ꯏ ꯊꯣꯛꯄꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯃꯥꯏꯀꯩ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯄꯦꯟꯗ꯭ꯔꯤ, ꯅꯪꯕꯨ ꯄꯨꯔꯒ ꯑꯩ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯗꯤ ꯈꯪꯂꯦ ꯑꯩꯁꯨ ꯑꯕꯦꯝꯒꯤ ꯊꯋꯥꯏ ꯑꯗꯨꯃꯛ ꯃꯥꯡꯗ꯭ꯔꯤ ꯍꯥꯏꯕ꯫
ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯦꯟꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ, ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯂꯥꯛꯑꯣ, ꯂꯧꯔꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯊꯋꯥꯏꯁꯤꯁꯨ. ꯑꯗꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅꯃꯛ ꯂꯥꯟꯗꯕ ꯑꯣꯏꯔꯝꯃꯗꯤ ꯅꯪꯒꯤ ꯊꯋꯥꯏꯁꯤꯁꯨ ꯁꯔꯒ ꯌꯧꯕ ꯉꯝꯗꯅ ꯂꯩꯅꯤ. ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯑꯕꯦꯝꯒꯤ ꯊꯋꯥꯏꯗꯨ ꯉꯥꯡꯂꯒ ꯄꯥꯏꯊꯣꯔꯛꯏ. ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯩꯅ ꯃꯩꯅ ꯊꯥꯈ꯭ꯔꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕꯗꯧꯅ ꯑꯩꯒꯤ ꯃꯥꯏ ꯌꯥꯝꯅ ꯅꯛꯅ ꯄꯥꯏꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯂꯥꯎꯁꯤꯜꯂꯛꯏ. ꯏꯁꯥ ꯁꯣꯛꯇꯅꯕ ꯑꯩꯁꯨ ꯈꯨꯠꯁꯤꯅ ꯏꯟꯊꯣꯛꯅꯕ ꯂꯥꯝꯂꯣꯏ. ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯍꯥꯏꯕꯒꯨꯝꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ. ꯃꯥꯅꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯏꯔꯛꯏ. ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯃꯛꯇ ꯄꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯇꯞꯅ ꯄꯥꯏꯈꯠꯂꯤ. ꯑꯩꯒꯤ ꯈꯣꯡꯁꯤ ꯂꯩꯕꯥꯛꯇ ꯇꯥꯗ꯭ꯔꯦ. ꯃꯁꯝ ꯃꯅꯥ ꯑꯗꯨꯅ ꯐꯔ ꯐꯔ ꯍꯥꯏꯔꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯗꯧꯕꯒꯤ ꯃꯃꯤꯠꯇꯨ ꯌꯦꯡꯗꯨꯅ ꯂꯩ. ꯃꯍꯥꯛꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯈꯨꯠꯁꯥ ꯑꯁꯤꯁꯨ ꯈꯨꯖꯤꯟꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯄꯗ ꯏ ꯐꯥꯎ ꯊꯣꯛꯂꯛꯏ. ꯑꯩ ꯅꯥꯃꯟꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯑꯩꯅ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯥꯅ ꯌꯦꯡꯂꯛꯂꯒ ꯀꯩ ꯃꯌꯥꯗ ꯍꯦꯟꯅ ꯁꯥꯡꯅ ꯇꯨꯝꯂꯕ ꯃꯌꯥꯗꯨꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯆꯤꯛꯂꯛꯏ. ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯩ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟꯁꯤ ꯃꯥꯡꯂꯦ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯇꯥꯔꯛꯏ. ꯃꯇꯝꯁꯤꯗꯗꯤ ꯀꯅꯥꯝꯇ ꯏꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ. ꯉꯛꯁꯝꯁꯤꯁꯨ ꯀꯟꯅ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ. ꯏꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯤ. ꯈꯨꯠ ꯅꯥꯝꯃꯅ ꯊꯣꯛꯇꯅꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ. ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯍꯥꯛꯀꯤ ꯂꯤꯂꯥ. ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤ. ꯑꯃꯨꯛꯀꯁꯨ ꯑꯀꯣꯏꯕꯁꯤꯗ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯂꯒ ꯏꯃꯥꯡꯗ ꯑꯃꯨꯕ ꯃꯆꯨꯗ ꯁꯠ ꯂꯦꯞꯂꯛꯏ. ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯒ ꯑꯕꯦꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯒ ꯊꯋꯥꯏ ꯑꯇꯃꯥ ꯑꯁꯤꯕꯨꯁꯨ ꯅꯈꯣꯏꯅ ꯑꯣꯠꯄ ꯂꯦꯞꯇꯦ. ꯍꯥ! ꯑꯩꯅ ꯋꯥꯍꯩ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯐꯥꯗꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯉꯛꯁꯝꯁꯤꯗ ꯃꯦꯠꯂꯒ ꯃꯈꯣꯜ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯅꯨꯄꯥ ꯃꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯒ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯅꯤ. ꯂꯧꯔꯣ, ꯂꯧꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ. ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯎꯄꯥꯏ ꯂꯩꯃꯟꯗꯕꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯈꯜꯂꯛꯂꯦ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯒꯗꯕꯩ ꯁꯔꯨꯛ ꯁꯤꯔꯕꯁꯨ ꯀꯥꯏꯗ꯭ꯔꯦ ꯈꯜꯂꯛꯂꯦ. ꯑꯗꯨꯕꯨ ꯃꯁꯤꯃꯛꯁꯨ ꯃꯍꯥꯛꯅ ꯇꯧꯗꯦ. ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯨ ꯏꯆꯤꯡ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯏ. ꯃꯃꯥꯏ ꯃꯃꯤꯠ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ. ꯑꯩꯒꯤ ꯉꯛꯁꯝꯁꯨ ꯊꯥꯗꯣꯔꯛꯇꯨꯅ ꯃꯅꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ. ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯕꯦꯝꯒꯤ ꯊꯋꯥꯏꯗꯨ ꯀꯅꯥꯅꯣꯃꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯂꯦꯡꯕ ꯌꯥꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ. ꯑꯗꯨꯒ ꯃꯌꯥ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯍꯤꯒꯠꯇꯨꯅ ꯂꯥꯎꯔꯛꯏ. ꯑꯩꯗꯤ ꯏꯉꯛ ꯀꯛꯂꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯠ ꯑꯅꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯎꯈꯣꯡ ꯑꯃꯗ ꯄꯨꯟꯅ ꯀꯤꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕꯗꯤ ꯅꯠꯇꯦ. ꯀꯅꯥꯅ ꯇꯧꯔꯤꯕꯅꯣꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯕ ꯍꯧꯔꯛꯂꯦ. ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯗ ꯍꯧꯔꯤꯕ ꯎ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯛꯇꯅꯤ. ꯅꯥꯀꯣꯡꯅ ꯇꯥꯕ ꯉꯝꯃꯣꯏꯗꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯃꯥꯅ ꯋꯥꯅ ꯂꯥꯎꯔꯤꯕꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ. ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯨ ꯃꯀꯣꯜꯗꯩ ꯄꯥꯏꯊꯣꯔꯛꯏ. ꯑꯔꯥꯞꯄꯗ ꯍꯨꯏ ꯂꯝꯍꯨꯏ ꯀꯌꯥꯅ ꯈꯣꯡꯕꯁꯨ ꯍꯧꯔꯛꯏ. ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯅ ꯅꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯈꯨꯠꯁꯥ ꯌꯥꯝꯅ ꯁꯥꯡꯕ ꯑꯃꯅ ꯇꯞꯅ ꯃꯕꯨꯛ ꯂꯣꯝꯗ ꯀꯣꯟꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ. ꯃꯁꯛꯇꯨꯁꯨ ꯀꯔꯤꯃꯠꯇꯗꯤ ꯎꯗꯦ. ꯃꯝꯁꯨ ꯃꯝꯕꯒ ꯃꯁꯝ ꯃनाꯁꯨ ꯊꯥꯗꯕ ꯑꯣꯏꯕꯒ ꯇꯞꯅ ꯇꯞꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯩꯊꯣꯔꯛꯏ. ꯑꯗꯨꯒ ꯑꯕꯦꯝꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯄꯤ. ꯃꯆꯤ ꯀꯔꯤꯃꯠꯇ ꯂꯦꯡꯗꯕ ꯃꯈꯩ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯕꯦꯝꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ. ꯑꯕꯦꯝꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯥꯡꯂꯤ. ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯕꯗꯒꯤ ꯈꯥꯡꯆꯤꯡ ꯆꯤꯡꯕꯗ ꯃꯈꯨꯠ ꯑꯗꯨ ꯇꯠꯈ꯭ꯔꯦ. ꯑꯕꯦꯝꯁꯨ ꯌꯥꯝꯅ ꯋꯥꯅ ꯀꯞꯇꯨꯅ ꯈꯥꯡꯂꯤ. ꯂꯦꯝꯍꯧꯔꯤꯕ ꯃꯈꯨꯠ ꯅꯥꯝꯃ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯗꯠꯈ꯭ꯔꯦ. ꯑꯗꯨꯒ ꯃꯈꯣꯡ ꯑꯅꯤꯃꯛꯇꯨꯁꯨ ꯌꯥꯝꯅ ꯊꯨꯅ ꯁꯦꯒꯥꯏꯗꯨꯅ ꯊꯗꯠꯂꯤ.
ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯏꯅꯊꯪꯗ ꯇꯞꯅ ꯇꯞꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯄꯣꯈꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯑꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯝꯁꯤꯜꯂꯝꯕ ꯑꯇꯤꯌꯥ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯑꯀꯣꯏꯕꯗ ꯇꯥꯔꯝꯕ ꯍꯨꯏꯁꯤꯡꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝꯅ ꯏꯆꯤꯛ ꯆꯤꯛꯄ ꯎꯃꯪ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯕꯗ ꯑꯔꯪꯕ ꯃꯩꯉꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯇꯞꯅ ꯇꯞꯅ ꯃꯉꯥꯜ ꯑꯗꯨ ꯆꯥꯎꯊꯣꯔꯛꯇꯨꯅ ꯃꯤ ꯑꯃꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯣꯟꯊꯣꯔꯛꯂꯤꯕ ꯃꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯩꯒꯤ ꯅꯨꯄꯤ ꯊꯣꯏ ꯑꯗꯨꯅꯤ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯇꯞꯅ ꯇꯞꯅ ꯃꯉꯥꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯇꯧꯗꯨ ꯌꯦꯡꯂꯤꯉꯩ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯕ ꯉꯝꯍꯧꯗꯅ ꯂꯩꯍꯧꯔꯦ꯫ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎ ꯐꯖꯅ ꯂꯩꯃꯤꯟꯅꯕ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏꯅ ꯃꯄꯨꯔꯣꯏꯕ ꯑꯩꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯑꯋꯥꯕ ꯀꯌꯥꯁꯤꯗꯩ ꯉꯥꯛꯊꯣꯛꯄꯤꯔꯝꯕꯁꯦ ꯈꯜꯂꯨꯕꯗ ꯑꯩ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯏꯊꯥ ꯊꯥꯖꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯟꯗꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯀꯌꯥꯁꯤ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯗꯥꯏ? ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯕ ꯏꯆꯥꯗꯨꯅ ꯀꯗꯥꯏ? ꯑꯩꯒꯤ ꯃꯔꯨꯞꯇꯨꯅ ꯀꯗꯣꯝꯗ? ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯀꯝꯗꯧꯅ ꯂꯦꯜꯂꯤꯕ? ꯋꯥꯍꯪ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯑꯣꯠꯂꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯗꯗꯤ ꯈꯜꯂꯛꯏ, ꯐꯠꯇꯕ ꯍꯥꯏꯁꯤ ꯐꯠꯇꯕꯅꯤ, ꯐꯠꯇꯕꯅ ꯐꯠꯂꯣꯏ ꯌꯥꯎꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯍꯨ ꯄꯨꯏ, ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯔꯝꯃꯤ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯄꯣꯛꯂꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯅꯤꯟꯗꯨꯅ ꯂꯩ, ꯊꯃꯣꯏ ꯌꯧꯅ ꯍꯥꯏꯈꯤꯕ ꯄꯥꯎꯗꯝꯗꯤ ꯋꯥꯁꯛꯇꯒꯤꯁꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯋꯥꯈꯜ ꯀꯌꯥꯁꯤꯡ ꯑꯁꯤ ꯈꯜꯂ ꯈꯜꯂꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯏ ꯅꯥꯏ ꯇꯩꯔꯕ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯏꯔꯕꯅꯤꯅ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯆꯠꯂꯤꯕ ꯎꯅꯥ ꯋꯥꯅꯥ ꯃꯔꯛꯀꯤ ꯃꯈꯣꯜꯁꯤ ꯈꯛꯇꯅꯤ꯫ ꯇꯞꯅ ꯇꯞꯅ ꯂꯩꯔꯝꯕ ꯎꯁꯥ ꯋꯥꯁꯥꯗꯨ ꯁꯝ ꯁꯝꯗꯨꯅ ꯀꯨꯝꯊꯔꯛꯄꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯌꯧꯔꯦ꯫ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯆꯤꯡ ꯑꯁꯤꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯈꯜꯁꯤꯗ ꯈꯜꯂꯤ, ꯍꯦ ꯇꯝꯊꯤꯔꯕ ꯊꯋꯥꯏ, ꯁꯨꯛꯂꯕ ꯆꯤꯡꯁꯥꯡ, ꯅꯪꯒꯤ ꯎꯃꯪ, ꯅꯪꯅꯅꯤꯀꯣ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕ, ꯅꯪꯅꯅꯤꯀꯣ ꯑꯩ ꯁꯣꯛꯍꯜꯂꯤꯁꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯈꯥꯏꯅꯔꯁꯤꯀꯣ꯫ ꯑꯗꯨꯕꯨ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯀꯌꯥ ꯑꯗꯨꯗꯤ ꯑꯇꯤꯌꯥꯒ ꯁꯝꯅꯕ ꯃꯇꯧ ꯑꯣꯏꯕꯅ ꯃꯝꯂꯕꯁꯨ ꯃꯝꯅ ꯈꯔ ꯈꯔꯗꯤ ꯎꯔꯤ꯫ ꯃꯔꯛ ꯑꯗꯨꯗꯁꯨ ꯎꯆꯥꯎ ꯑꯃꯗ ꯃꯩ ꯃꯆꯥ ꯑꯃ ꯊꯥꯟꯕꯗꯨ ꯎꯔꯛꯏ꯫ ꯍꯩꯁ, ꯀꯔꯤꯅꯣ? ꯑꯁꯨꯛꯄ ꯎꯃꯪꯁꯤꯒꯤ ꯆꯤꯡꯗꯣꯜꯁꯤꯗ ꯀꯅꯥꯅꯣ ꯑꯃꯨꯛ ꯃꯩ ꯊꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅ? ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯉꯥꯜꯂꯝꯕ ꯃꯩ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯇꯦꯡꯊꯥ ꯅꯥꯋꯣꯏ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯃꯨꯛꯇꯪ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯑꯃꯨꯛ ꯎꯃꯪꯁꯤꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ, ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯋꯥꯈꯜꯗ ꯃꯐꯝꯁꯤ ꯑꯩ ꯆꯪꯕ ꯌꯥꯗ꯭ꯔꯦ꯫ ꯆꯪꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯒꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯗꯨꯅ ꯇꯣꯛꯂꯅꯤ ꯈꯜꯂꯛꯏ꯫ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯕ ꯑꯩ ꯋꯥꯈꯜ ꯑꯣꯜꯂꯦ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯅ ꯊꯃꯣꯏꯁꯤꯗ ꯈꯜꯂꯒ ꯑꯩ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯍꯜꯂꯛꯂꯦ꯫ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯑꯩ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯣꯡꯉꯥꯟꯒꯗꯧꯔꯦ꯫ ꯑꯍꯜ ꯂꯃꯟ, ꯑꯉꯥꯡ ꯅꯋꯥꯁꯤꯡꯅ ꯋꯥꯜꯀꯤꯡꯒꯤ ꯊꯣꯛꯂꯛꯄꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯛꯁꯝꯁꯤꯗ ꯈꯨꯠ ꯅꯥꯝꯃꯅ ꯊꯣꯛꯂꯤꯕ ꯏꯁꯤ ꯃꯦꯟꯁꯤꯟꯗꯨꯅ ꯋꯥꯅ ꯌꯨꯝꯗꯕꯨ ꯌꯧꯔꯗꯤ ꯈꯟꯅ ꯂꯥꯛꯂꯤ꯫ ꯑꯃꯝꯕ ꯃꯔꯛꯀ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯔꯤꯃꯠꯇ ꯎꯅꯕꯗꯤ ꯅꯠꯇꯦ꯫ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯕꯒ ꯏꯁꯥꯁꯤ ꯅꯦꯅꯥ ꯇꯥꯕꯒꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯆꯤ ꯃꯆꯤ
ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯑꯩ ꯎꯔꯦ ꯃꯥꯡꯒꯣꯜꯗ ꯃꯩ ꯑꯃꯕꯨꯗꯤ ꯊꯥꯜꯂꯤ ꯑꯩ ꯆꯪꯉꯛꯄ ꯎꯕꯗ ꯏꯃꯥꯗꯨ ꯆꯦꯟꯊꯣꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ ꯏꯃꯧꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯍꯥ ꯈꯔꯅ ꯑꯩꯕꯨ ꯑꯁꯣꯛꯄ ꯐꯅꯅꯕ ꯁꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯦ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯈꯠꯄꯗ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯨ ꯎꯔꯨꯕꯗ ꯑꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯦꯡꯊꯥꯖꯩ ꯊꯣꯛꯑꯣꯏ ꯅꯪꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯑꯩꯒꯤ ꯑꯁꯣꯛꯄ ꯐꯅꯅꯕ ꯏꯃꯨꯡꯗ ꯑꯩꯕꯨ ꯅꯝꯗꯨꯅ ꯄꯨꯁꯤꯜꯂꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯋꯥ ꯑꯅꯥꯇꯅ ꯊꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯧꯈꯤꯕ ꯀꯌꯥꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯒꯦ ꯈꯟꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯦ